ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯨꯡ ꯂꯣꯏ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯑꯩꯅ ꯀꯅꯥꯝ ꯍꯥꯏꯗꯣꯛꯇꯧ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯗ ꯅꯪꯁꯨ ꯌꯥꯎꯑꯣꯅ ꯏꯆꯦ ꯏꯃꯨꯡꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯀꯅꯤ ꯅꯣꯡꯃꯒꯤ ꯀꯣꯟꯅꯅꯕ ꯄꯩꯁꯥ ꯄꯨꯔꯒꯕꯨ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯤ ꯆꯠꯁꯤ ꯅ ꯆꯠꯂꯒꯅꯦ ꯀꯩ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯁꯦ ꯃꯥꯒ ꯈꯪꯅꯕ ꯍꯣꯇꯦꯜ ꯑꯃꯒꯤ ꯀꯥ ꯑꯅꯤꯁꯦ ꯑꯗꯨꯝ ꯃꯥꯅ ꯁꯤꯜꯂꯒ ꯑꯗꯨꯝꯕ ꯃꯌꯥꯡꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯧ ꯁꯨꯃꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯉꯥꯏ ꯌꯦꯡꯗꯕ ꯉꯥꯎꯔ ꯈꯣꯠꯂ ꯂꯩꯕ ꯌꯨꯝ ꯄꯥꯟꯕ ꯉꯝꯅꯕ ꯁꯦꯟ ꯇꯥꯟꯕ ꯊꯣꯛꯂꯛꯄ ꯑꯗꯩ ꯈꯥꯏꯅꯔ ꯂꯩꯕ ꯅꯨꯄꯤꯒꯨꯝꯕ ꯁꯨꯝꯕꯁꯤ ꯃꯥꯅ ꯁꯨꯝ ꯄꯨꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯡꯁꯤꯡꯁꯦ ꯀꯟꯇꯦꯛ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯍꯣꯇꯦꯜꯁꯦ ꯂꯩꯃꯤꯟꯅꯍꯜꯂꯒ ꯃꯥꯏꯁꯨ ꯄꯩꯁꯥ ꯂꯧꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤꯁꯨ ꯄꯤꯕ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯌꯥꯝꯃꯝꯃꯦꯕ ꯃꯤꯁꯦꯀꯣ ꯃꯥꯏ ꯐꯣꯟꯁꯤꯗ ꯃꯥꯏ ꯅꯨꯄꯥꯅ ꯏꯔꯨꯖꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯩ ꯃꯥꯅ ꯄꯥꯏ ꯍꯥꯏꯌꯦ ꯑꯗꯨꯗ ꯍꯜꯂꯣꯅ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯅꯅꯦ ꯃꯥꯏ ꯅꯨꯄꯥ ꯃꯈꯣꯟ ꯁꯥꯔꯒ ꯆꯥꯎꯔꯞꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯨꯄꯤ ꯂꯩꯌꯦ ꯇꯞꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔ ꯃꯈꯣꯟꯁꯨ ꯆꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯔꯣꯜ ꯑꯣꯏꯅ ꯄꯤꯛꯅ ꯉꯥꯡꯉꯒꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯈꯪꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯃꯈꯣꯟꯁꯦ ꯁꯥꯔꯒ ꯉꯥꯡꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯣꯔꯦꯟ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯍꯣꯇꯦꯜꯗꯨꯒꯤ ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔꯗꯨꯗ ꯂꯥꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯄꯤꯗꯨꯗꯤ ꯆꯦꯜꯂꯨꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯇꯥꯔꯛꯄꯅꯤ ꯑꯗꯣ ꯅꯪ ꯂꯥꯛꯄꯗ ꯆꯥꯅꯕ ꯈꯔꯒ ꯑꯃꯗꯨꯒ ꯌꯥꯎꯔꯛꯑꯣ ꯑꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯁꯛ ꯌꯦꯡꯒꯦ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯅ ꯍꯥꯏꯌꯦ ꯑꯗ ꯅꯪꯅ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯦ ꯋꯥꯆꯞꯁꯤꯗ 4-5 ꯊꯥꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯗ ꯆꯪꯉꯛꯑꯒ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯪ ꯁꯨꯃꯥꯏꯅꯐꯧ ꯍꯦꯛ ꯇꯧꯔꯝꯕ ꯑꯩꯗꯤ ꯄꯨꯡꯉꯪ ꯑꯩ ꯊꯥꯖꯗꯦ ꯅꯪꯅ ꯐꯣꯇꯣꯗꯨꯗꯤ ꯌꯦꯡꯉꯣ ꯁꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯀꯩ EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayambu Kurumjari and a very good evening. Ipo media ming tabir pumna makpu ahan maktada Suraj Khongban tabam na taram na okcha bagalon na ikai khumna bocheri ngasi su mayam gidamakta puduna lakcheri Ipo media na puthokchari ba series 9 na mayam gidamakta Crime Diaries kuntaruk suba episode mayam gi support mayam gi akhoi gi appreciation mayam gi akhoi gi thona singduna akhoi gi Ipo media na puthokchari ba Crime Diaries ngasi kuntaruk suba episode pangthokpa ngamjare mayambu thagatchari loinana aikoigi ngasigi Crime Diaries kuntaruk suba yengbiriba singbusu hana thagatchari loinana aikoina hana su panjakhibaduni Crime Diaries si Crime Diaries ki entire family ama sum chauthorakpadagi Crime Diaries sina aikoigi society da impact ama pibadagi aikoina su kaya improvement amadi mayam si aware oiba educate toba kaya ama uba phangbadagi aikoina su adukimatik nungaijai aduga mayamna thawai happy bagi damakta su hana thagatchari loinana ngasigi Crime Diaries kuntaruk suba episode yengbiriba singdagi likes amadi comments mayamdagi hanna nizari loinana comments mayamduna aikoigi Ipo media gi team dagi su loinana aikoigi Ozaro Bita laimagi su thawai oizariba comments singdu mayamna sungsoi soidana thambiu haina thamjage aduga ngasigi Crime Diaries sida su aikoigi disclaimer si waro biroi thamjaba tare habadi below 18 years na avoid to honbiu loinana aikoigi Crime Diaries पुथोकचरीबगी मोटो से अखोई क्राइम से मिटिगेट तौनबा अमदि मयाम से अवेयरनेस अमदि एजुकेट तौनबगे दमकता थमजबनी अखोईगे लीगल प्लेटफॉर्म दि नचदबनिना मयाम नसी मसु ज्ञान तामिना सी खंगमिना सी हाइबसी म थमजगे लोइनना ngasiगी कुंतरुक सुबा Ipo media na puthokcheriba Crime Diaries sidasु स्पॉन्सर तौबिरक्लिबा सिंगसे अमुक्तंगा मयाम मफमदा थमजगे हानदगी सीरीज 9 तौबिरक्लिबा जो ꯌꯥꯝꯅ ꯁꯨꯈꯪꯕꯤꯔꯦ ꯗꯤꯃꯥꯄꯨꯔꯗ ꯂꯩꯕ ꯅꯥꯒꯥꯂꯦꯟ ꯖꯣꯟꯌꯥꯇꯨ ꯍꯣꯇꯦꯜꯗ ꯃꯌꯥꯝꯅ ꯃꯥꯒꯤ ꯇꯦꯁꯠ ꯐ꯭ꯂꯦꯕꯔ ꯑꯃꯗꯤ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯃꯌꯥꯝꯅ ꯇ꯭ꯔꯥꯏꯜ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃ ꯃꯌꯥꯝꯒꯤꯅ ꯏꯆꯦ ꯔꯣꯕꯤꯇꯥꯒꯤ ꯃꯀꯦ ꯁꯦꯝꯕꯤꯔꯤꯕ ꯉꯁꯤꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯠ
Makeup and Poloi collection Thobal Bazada Hangliba Ekogi studio sida mayamna lengsin biraga ngasigi ozagi makeup asi karamba mongda Fazay karama mongta charming oi kamaina magi beauty si highlight tawi habiduma mayam comment su thambiu loinana mayamna ekhoigi ngasigi media akhoigi ipo media puthokchari basida makeup ki sponsor tawirakliba Nivea makeup and Poloi collection Thobal Bazar busu mayamna sogat piu aduga Nivea की डिटेल से अखोगी इंस्टादा Nivea Thiam _MUA हाइना लेजै मयामना मेकअप की लम सिदा खोंगदा निंगबा लेरगसु अखोगी Nivea मेकअप एंड पोलोई कलेक्शन ना JSS स्किल इंडिया का खुसम नरगा फ्री courses on makeup अखोगी था तरु की मेकअप फ्री दसु थंबगी सर्टिफिकेट कोर्स अमसु लेजै मयामना अखोगी इंटरेस्टेड ओइता रगदी अखोगी ओजा रोबिताले मनसु मखाताबा डिटेल्स थम लोइनना ngasigi ozagi ngasigi attire se sponsor to birakpana Ellis Fee Glam kontha ahan lupta leibasina ngasigi traditional attire sima keno tokjarakpani sponsor to birakpani mathangda akhoi aroibada sponsor to birak basina mamangda su akhoi series 9 to birakli CK Institute haibadi chaukhat khongthang institute uripok polem leikai makoina thamjariba course sing mayam gi damakta Suning nomning ba sing amade khangjaning ba tamjaning ba sing gi oina yamna pharaba yamna kanaraba ina ilaina training course tamraga akhoi isana entrepreneurship paikhat pa yagadaba adugumba khudong chabani courses se samlakna haibada akhoi gi home care products cosmetics shampoo making baking course amade chocolate na chingba kya sabagi akhoi gi skill mayam ama training course asida yaubiri aduna interested already akhoi CK Institute Uripo Polem Lekai da visit to biraga akhoi skill sinchi tam isana isagi initiative isagi kanbina bagi khudong chabdu lobiu haina thabjage ngasi matik nungai khare haibadi mamangda akhoi comments mayam amadasu mamangdadi mayam gi penaba akhoi ozaro bita leimanasu pung ahum gi mayada mayam gi damakta khudol tamjakhibani adu mayam gi su apenba mayam ama response lakpanina akhoi su mayam gi response mayam gi comments yam appreciate tawjai loinana akhoi na su yamna akhoi na honor tawjai loinana akhoi na su ngaktaba su ngamde mayam gi spirit mayam gi thauna mayam gi lingzel mayam gi appreciation se akhoi na ngaktaba ngamde aduga akhoi gi maikai dagi ipo media na series 9 puthokchariba crime diaries ki team dagi mayam bu hadna Thagacheri ngasi si ichen pubirakliba akhoi topic si hotel dagi thorakpa crime sing haina hotel habisi mayamna su akhoi 5-star hotel 7-star hotel local akhoi hotel sing da su crime se leita banate adubu karama mongda control tawba yai akhoi na akhoi individual sing na karama makhalda gyan taba yai amadi hotel gi wall sida akhoi na khangdaba kaya leiba sidagi akhoi gi disadvantage oigadaba sing si khangmin na bagi khudong chabudu legadra haina thamjaningi ngasi se aduga ngasi gi akhoi gi kuntaruk sube episode se haujanaba khudong chaba lawjage Ozaro bitale masu studio lengsin dana leizare ozabu taram nokchari amadi ozang asigi episode kuntaruk subasigi matangda ozagi ba wakhalon thambiro amadi ozai ngasigi yamna changkhona ke riba amadi akhoi gi leiteng liba akhoi gi fizol sigi matangda su kitang chamlapa warol thambiyo han maktada crime diaries bu thawai haksang yauna tabiriba ipo media gi subscribers singbo ai thamoi sengna ikoknona khonumjari ado ngasigi kainose makeup se yam nungsiye naw nu pije makeup taw bujida lai chabi ju yawe mau ju yawe adong hangai di mau eragana mai kaino mapuroi basing na thila amme bako adai lai chabi orju magi boyfriend na thile hai bako adong ngasigi ji yam nungsiye nga chai dagi pung ani mu atam sange ba makeup se ado inaw nu pije dipia athiam ongbi dipia ado sarangpat Sarang patai ni masana ko aduga Thawal Bazar da Nivea makeup and Poloi collection hang ba magi se ado inaw nu pisigi mapuroi bana ngasi adom sangaga leye ai lakpada so bani ngai ram me adom sangaga yam nu siye inaw nu pi mapuroi do duk sang matam do inaw nu pi do yam section na damain thin biraga sangaga lei do do masa ju yam sin graba police ne ye ado da yam sin badong ngasi thawaina suti lok thoga in kai inaw nu pi do ga pulap lak min na ni ne ba yam thaga sari inaw nu ba ma inaw nu pi do aduga Eno je koi inaw nu pigi jemai je poloi ju yawi poloi set pa poloi chaba tamba set pa de makeup loin bak ado makeup tam ge ju yare makeup taw ge ju yare poloi making ju yawi yare making ju lo yawi do na inaw nu pigi jemai am na Thawal Bazar da lei base Thawal mai kai rongi mi jingna inaw nu
sida sangbiraganda KBO na imaikaidu hajari aduga inaunpi contact number sidasu adum call tawbiraga yumda kegada leirasu dum KBO aduga inaunpi sigi yam phaba khudong sabam khangna inaunpi sida ina hangaweba ko magi skill india gi makhada koigi GSS ki kaino je training pre makeup class haiba ko mi kun manga pun akoigi free da makeup set training tawbi ba moina adum lak toineba ko adudo mayamna isa isa gi lekai khunda mi ku manga ko Kawin na makeup training just sat pa pesa mayam ting na makeup class am dalising tayat lawi mga main law budo ngam na det na dai sat pagi problem zuni dana adum mi kon manga khomjan biraga le sabi jing maujing adum si je taw bi group se maga ado inaw nu pizgi phone number da dum contact taw biraga si sakar na thoina sin bane ba ko mayam gi damakta loina course gi damakta khoi gi tambal kanda government ki certified ba certificate su phanga do banina yamna kana gani haina thamjaninge adum makeup pam ba jing sat pa jungam da ba pa tok pazungam da bazingdo mi kun manga je khomjan biraga isai sai le kai dai nang nu pi gi makha da pijari ba number je pau phongna raga makeup class se tawbi ona jo hajari aduga ngasi gi phi je ngasi na mayam ngamuk episode ani na tang inge ado ai na ngasi je inaw nu pi aduga kon tha halup mamang le kai khaidem lampak manak ta gi inaw nu pi Elizabeth na ngasi gi phi je kaino tawbi bane sponsor tawbi bane ado inaw nu pi je phi je Alice Fee glam ai ba ko naw pi si contact number sida mayam na phi je khoi rani pm da tang full work se dum 15,000 13,000 10,000 above ne bi dai se adu do amma lairaga kaichu ani rom lak ining na de na adu smaina 1,000 da 1,500 ta ko rental da wire ga ining ba du di dum makhan in ba yare da na adu maina ju naw pi si contact number da kar ba sing na pau bi yo adu nga sigi ma ju je orange color adu ga sareng thongwa ma chu hai tare ko si di kitang ya e aina sima suje yam pam bam tang di ninge ado inaw pi do rental taw bonina mai di pi do color mayam lai bonina mana photo mayam thare ade aina ngasi di ai je kitang si sareng thong ma su yam pam me na kan bane ba ko ado pare na musu koi gi mother case ki ngangta nungsi rabi inaw sing mi hat ti na hat ki bajing gi wai li bada ai ju moi case mayam do nai na ruba photo mayam do ur badai pura ai ju wakhan ji nungai ki dadana ko hau gi ba mayam do ning janga ga ai ju asu yam nungai te ado ngasi di khara no aje mayam su yamna comment as yamna phungat le serious oi na mayam su yamna kaino tong nei ba ko adu ngasi di pajana no aje ai wari ge han pajana li rage du horen aroi ba pajana no aje mayam ai su no ge mayam nok no su ready le biro sum kok se tang tension lai tana ba ing na ba ko aduga kaino je ngasi ki topic se oza thambiri je hotel dagi thorak pa crime sing ni ado akoina kaino je murder case ki photo sing je hoi koi lai gi da ba in house sing gi photo je direct taraga lai ngai da kapa matam tu da mai thodok thokan da newspaper da loi happy da na ado akoina ju se phong da hapa je tha du gi manung da dum hape da ngai tha ma gi manung da hapani na koi gi moina kaino siraga taringa gi photo je koina direct cover da hape ba ado sida di aina adum hapsadra bane ba thodok sing do sahi tara gi mamang yang toi banina sum imung manung jing da uraga nungai roina ko dai mayam ju wari crime diary star ba mayam ju du uraga yam hena thamoi shokane na wari du khakta bo thamoi shoe adu moina direct siraga mya tin halaga sira taringa gi photo du urati sum matik thamoi shokane na aina hapsada bane matam du di ming lai pham loi bak newspaper sing da ju happy bani koi se phong du loi happy bane ba ko mama pa gi maming wa chimanaw yaungna loina mak happy ne ba ado phare koina matung thok tana ba gi damak tani haugi bagi wari jing ning jing ni je ko dum ba kaya duna es main thoi je na section na kanda thok tana ba adai kaino mi halu ba mana kayam wai habu ju khanga kanda dum ba thabak che nu pa jing na ju sathadre dana ko jen da lai ni mung nung tum ne na adai nu pi jing na ju nu pi gi mam pa jing na ju section na re dana ko es main ha to pi ra di na adon thodok se yam handarak pa yam nungai ba ko maram da ado phare ngasi di koi gi hotel sing dagi thorak pa crime sing habu se ai lijage ba mamang da ina koi restaurant rap ki li jagre ko ado matam jida akoi da akoi ju thodok se thabak si tawraga thengna sum khangak pane ba hotel have je akoi myam na loina khangna ri ba je koi gi arapa dagi mapalam dagi natraga manipur gi khara lapa mafam dagi lak pa da han ba ko pa adum bagi ahing leibham dugi da mak hotel hai ne ba magi mening je
ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯔꯤꯕꯣꯏ ꯅꯤꯡꯉꯦꯕꯀꯣ ꯃꯔꯝ ꯆꯥꯅ ꯅꯤꯌꯝ ꯆꯨꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯂꯩꯅꯔꯤꯕꯣꯏ ꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯍꯣꯇꯦꯜꯗꯒꯤ ꯊꯣꯔꯛꯄ ꯀ꯭ꯔꯥꯏꯝꯁꯦ ꯁꯨꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯗꯀꯣ ꯃꯁꯤꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯀꯦꯁꯇꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯌꯥꯎꯔꯦꯀꯣ ꯃꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤꯗꯤ ꯌꯥꯝ ꯊꯣꯛꯑꯦ ꯌꯥꯔꯔꯣꯏ ꯍꯣꯇꯦꯜ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯀꯩꯅꯣꯁꯤꯡꯁꯦ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯕ ꯌꯥꯔꯔꯣꯏꯅ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯉꯥꯛꯇꯅꯤꯀꯣ ꯍꯣꯇꯦꯜ ꯂꯩꯔꯤꯁꯦ ꯂꯣꯏꯅ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯃꯦꯝꯕꯔ 50ꯃꯨꯛꯅꯤꯀꯣ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯃꯇꯝꯗꯨꯗ ꯑꯗꯨꯁꯨ ꯑꯗꯨꯝ SP ꯁꯥ ꯖꯌꯟꯇ ꯍꯧꯖꯤꯛꯅ IG ꯑꯣꯏꯕꯤꯔꯤꯕ ꯁꯥꯁꯤꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯑꯣꯏꯌꯦꯕꯀꯣ ꯏꯝꯐꯥꯜ ꯋꯦꯁꯇ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯍꯣꯇꯦꯜ ꯂꯩꯔꯤꯁꯤꯗꯤꯀꯣ ꯑꯗꯨꯅ ꯁꯥꯔꯁꯤꯒ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯂꯧꯔꯀꯥꯟꯗ ꯆꯠꯂꯦꯕ ꯑꯗꯨ ꯄꯨꯂꯤꯁꯁꯨ ꯌꯥꯎꯅ ꯆꯠꯂꯦ ꯁꯥꯔꯅ ꯑꯗꯨꯝ ꯄꯨꯂꯤꯁꯁꯨ ꯊꯥꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯤꯁꯦ ꯅꯥꯇꯩ ꯆꯥꯗꯅ ꯈꯣꯠꯇꯅ ꯅꯤꯌꯝ ꯂꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯥꯒꯠꯂꯛꯑꯒ ꯄꯨꯂꯤꯁꯇ ꯑꯗꯨꯝ ꯁꯤꯟꯅꯩꯌꯦꯕ ꯃꯣꯏ ꯄꯨꯂꯤꯁ ꯒꯥꯔꯤꯗ ꯑꯗꯨꯝ ꯍꯣꯇꯦꯜꯗꯨꯗꯒꯤ ꯑꯗꯨꯝ ꯄꯨꯍꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯥꯔ ꯑꯣꯏꯅ ꯀꯩꯅꯣ ꯄꯤꯌꯦꯕ ꯃꯣꯏꯗ ꯃꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯔ ꯈꯣꯠꯂꯒ ꯁꯤꯟꯅꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯅꯤꯌꯝ ꯂꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯁꯨ ꯄꯨꯔꯒ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯏ ꯑꯗꯩ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯁꯤꯟꯅꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯤꯗ ꯌꯥꯝꯅ ꯅꯤꯌꯝ ꯆꯥꯗꯅ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯨꯡꯂꯩ ꯂꯩꯔꯣꯏꯗꯕ ꯍꯥꯏꯕꯗꯤ ꯎꯅꯐꯝ ꯑꯣꯏꯅ ꯑꯣꯏꯔꯝꯕꯀꯣ ꯍꯣꯇꯦꯜꯁꯦ ꯔꯨꯝꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯡꯗꯣ ꯁꯤꯗ ꯑꯍꯥꯟꯕꯗ ꯑꯃ ꯅꯣꯛꯑꯁꯦꯕꯀꯣ ꯍꯣꯇꯦꯜ ꯗ꯭ꯔꯥꯏꯚꯀꯤꯁꯤꯗ ꯌꯥꯝ ꯋꯥꯏ ꯍꯣꯇꯦꯜ ꯗ꯭ꯔꯥꯏꯚ ꯆꯠꯄꯁꯦ ꯍꯦꯂꯥ ꯅꯠꯇꯦ ꯆꯥꯎꯈ꯭ꯔꯕ ꯍꯣꯇꯦꯜꯗꯨꯒꯤ ꯔꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯊꯪ ꯆꯠꯂꯛꯀꯗꯣꯏꯅꯤꯀோ ꯃꯤꯁꯤꯡꯗꯣ ꯂꯩꯔꯤꯕꯁꯤꯡꯗꯣ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯂꯩꯔꯤꯅꯣ ꯂꯣꯏꯅꯃꯛ ꯇꯧꯔꯤꯅꯦꯕ ꯍꯪꯉꯤꯅꯤ ꯋꯥꯍꯪ ꯄꯥꯎꯍꯪꯀꯣ ꯑꯗ ꯑꯩ ꯏꯁꯥꯅ ꯂꯤꯠ ꯇꯧꯖꯔꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯈꯤ ꯑꯗꯣ ꯍꯣꯇꯦꯜꯒꯤ ꯃꯄꯨꯁꯤꯡꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯃꯣꯏ ꯁꯥꯎꯗꯦ ꯃꯣꯏꯗꯤ ꯀꯩꯁꯨ ꯑꯇꯣꯞꯄ ꯗꯔꯀꯥꯔ ꯂꯩꯇꯕ ꯃꯤꯁꯤꯡꯗꯣ ꯆꯪꯉꯒ ꯍꯣꯇꯦꯜꯗꯣ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯣ ꯃꯣꯏꯁꯨ ꯀꯩꯁꯨ ꯄꯥꯝꯗꯦꯕ ꯃꯣꯏꯁꯨ ꯑꯗꯨꯝ ꯅꯤꯌꯝ ꯆꯨꯝꯅ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯅꯦꯕ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯣ ꯃꯣꯏꯅꯗꯤ ꯐꯦꯃꯤꯂꯤꯅꯤ ꯑꯩꯈꯣꯏꯗꯣ ꯑꯅꯥꯗꯩ ꯆꯦꯜꯂꯨꯔꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯅꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯅꯤꯌꯝ ꯑꯣꯏꯅ ꯍꯥꯏꯕꯤꯔꯒꯅꯦꯕ ꯃꯣꯏꯅꯗꯤ ꯑꯗꯨ ꯃꯕꯥꯅꯤꯁꯨ ꯃꯇꯩ ꯃꯅꯥꯎꯔ ꯃꯕꯥꯅꯤꯁꯨ ꯆꯦꯜꯂꯨꯔꯕ꯭ꯔꯥ ꯁꯤꯗꯤ ꯃꯣꯏꯅ ꯂꯣꯏ ꯊꯤꯖꯤꯜꯂꯨꯕꯗꯤ ꯉꯝꯄꯣꯟꯇꯦꯗꯅꯀꯣ ꯑꯗꯨꯅ ꯃꯤ ꯍꯣꯇꯦꯜꯒꯤꯗꯤ ꯑꯗꯨꯝ ꯅꯤꯌꯝ ꯆꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡ ꯂꯩꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯀꯩꯁꯨ ꯀꯅꯥꯁꯨ ꯑꯗꯨꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨ ꯂꯥꯎꯅ ꯍꯣꯇꯦꯜ ꯑꯝꯇꯅ ꯍꯥꯏꯄꯣꯟꯇꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯑꯙꯥꯔ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯏꯝꯁꯦ ꯃꯌꯥꯝ ꯊꯣꯛꯑꯦ ꯍꯣꯇꯦꯜꯗꯒꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯙꯥꯔ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯆꯪꯗꯣꯔꯤꯕ ꯃꯤ ꯑꯅꯤꯁꯦ ꯁꯤꯒꯤ ꯁꯥꯏꯟ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯃꯣꯏꯅ ꯃꯃꯤꯡ ꯂꯩꯐꯝ ꯂꯥꯟꯅ ꯄꯥꯟ ꯌꯥꯔꯔꯣꯏꯕ ꯑꯙꯥꯔꯗꯣ ꯂꯧꯔꯒꯗꯤꯀꯣ ꯑꯙꯥꯔꯗꯨꯗ ꯌꯥꯎꯕꯗꯣ ꯄꯥꯟꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤꯁꯦ ꯀꯩꯗ ꯀꯥꯟꯅꯔꯛꯑꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯖꯦꯁ ꯇꯧꯖꯔꯝꯃꯦꯕ ꯍꯣꯇꯦꯜꯒꯤ ꯑꯣꯅꯔꯁꯤꯡꯗꯀꯣ ꯃꯄꯨꯁꯤꯡꯗ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯊꯝꯅꯈ꯭ꯔꯒ ꯍꯣꯇꯦꯜꯗ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯔꯤꯂꯦꯁꯟ ꯊꯝꯈꯤꯗꯦ ꯑꯩ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯪꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀ꯭ꯔꯥꯏꯝ ꯑꯗꯨꯒꯤ ꯀꯦꯁ ꯑꯃ ꯊꯣꯛꯅꯔꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜꯗꯨꯗ ꯆꯪꯃꯤꯟꯅꯕꯒꯤ ꯃꯕꯥꯅꯤꯒꯤ ꯁꯣꯏ ꯇꯧꯃꯤꯟꯅꯔꯝꯕ ꯑꯙꯥꯔ ꯄꯤꯔꯝꯕꯗꯣ ꯄ꯭ꯔꯨꯞ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯂꯦꯡꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯆꯦꯟꯅꯍꯟꯗꯦ ꯀꯦꯁ ꯄꯥꯟꯗꯦ ꯃꯔꯝꯗꯤ ꯃꯤꯒꯤꯗꯤ ꯍꯣꯇꯦꯜꯅꯦꯕ ꯃꯣꯏꯅ ꯃꯥꯅꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗꯣ ꯆꯦꯜꯂꯨꯔꯦ ꯑꯗꯩ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯔꯒ ꯂꯩꯖꯕꯅꯦꯕꯀꯣ ꯀꯁꯇꯃꯔꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯉꯥꯛꯇ ꯁꯤꯗ ꯔꯤꯂꯦꯁꯟ ꯊꯝꯅꯒꯦ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯍꯣꯇꯦꯜ ꯑꯝꯇꯗ ꯆꯪꯄꯣꯟꯇꯦꯕ ꯑꯗꯣ ꯍꯣꯇꯦꯜ ꯃꯄꯨꯅꯁꯨ ꯑꯝꯇ ꯑꯌꯥꯕ ꯄꯤꯔꯣꯏ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯑꯝꯇꯗ ꯃꯣꯏ ꯆꯦꯟꯅꯍꯟꯗꯦ ꯍꯣꯇꯦꯜ ꯃꯣꯏꯁꯤꯗ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯊꯝꯅꯈꯤꯕꯅꯦꯅ ꯍꯣꯇꯦꯜ ꯑꯝꯇ ꯑꯩꯈꯣꯏ ꯆꯦꯟꯅꯍꯟꯗꯦꯀꯣ ꯑꯗꯨꯅ ꯄ꯭ꯔꯨꯞ ꯏꯚꯤꯗꯦꯟꯁꯁꯦ ꯑꯗꯨꯅ ꯌꯥꯝ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯣꯏ ꯇꯧꯍꯟꯕꯤꯌꯨ ꯃꯕꯥꯅꯤꯃꯛꯀꯤ ꯑꯗꯨꯒ ꯑꯙꯥꯔ ꯂꯧꯕꯤꯌꯨꯅ ꯑꯩꯈꯣꯏꯁꯤ ꯃꯣꯏꯗ ꯍꯥꯏꯖꯩꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯣꯇꯦꯜꯁꯤꯡ ꯑꯗꯨꯝ ꯇꯧꯍꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯇꯝꯗꯨ 2000 ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯗ꯭ꯔꯥꯏꯚ ꯀꯟꯅ ꯆꯠꯄꯁꯦ 2012, 13, 14 ꯐꯧ ꯑꯩꯈꯣꯏ ꯆꯠꯂꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯈꯤꯗ꯭ꯔꯦꯕꯀோ ꯑꯗꯨꯗꯨꯒ ꯁꯤꯗꯒꯤ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯆꯠꯄꯁꯦ ꯁꯤꯗ ꯃꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯃꯤꯁꯤꯡ ꯂꯩꯔꯝꯕꯁꯤꯡ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯋꯦ ꯃꯣꯏ ꯌꯥꯎꯅ ꯂꯣꯏꯅꯃꯛ ꯀꯥꯁꯤꯡ ꯆꯪꯗꯅ ꯍꯪꯃꯤꯟꯅꯩꯕꯀꯣ ꯑꯗ ꯃꯣꯏꯅ ꯂꯩꯔꯝꯃꯤꯕ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯣꯏꯅ ꯌꯥꯝ ꯁꯤꯡꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯐꯦꯃꯤꯂꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯂꯥꯛꯄꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗ ꯅꯣꯏ ꯐꯦꯃꯤꯂꯤ ꯑꯣꯏꯔꯒꯕꯨ ꯀꯩꯗꯧꯕꯩ ꯁꯤꯗ ꯆꯪꯉꯤꯅꯣ ꯀꯩ ꯗꯔꯀꯥꯔꯒꯤꯅꯣ ꯅꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯗꯨꯕꯨ ꯀꯩꯗꯧꯕꯩꯅꯣ ꯍꯣꯇꯦꯜ ꯆꯪꯉꯤꯕꯨ ꯐꯦꯃꯤꯂꯤ ꯑꯣꯏꯔꯒ ꯀꯩ ꯗꯔꯀꯥꯔꯒꯤꯅꯣ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯕ ꯍꯥꯏꯕꯁꯤ ꯄꯩꯁꯥꯅꯤ ꯑꯗꯨ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯑꯗꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯩꯕꯤꯕꯅ ꯐꯠꯇ꯭ꯔꯥ ꯑꯗꯨꯅ ꯐꯦꯃꯤꯂꯤꯅꯕꯨ ꯍꯣꯇꯦꯜꯗ ꯆꯪꯕꯒꯤ ꯗꯔꯀꯥꯔꯁꯤ ꯀꯔꯤꯅꯣ ꯑꯗꯩ ꯂꯝꯗꯣ ꯍꯪꯕꯗꯗꯤ ꯁꯨꯝ ꯑꯔꯥꯞꯄ ꯍꯥꯏꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥ ꯍꯥꯏꯔꯝꯅꯤꯅꯅꯦꯀꯣ ꯑꯗꯩ ꯃꯣꯏꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏ ꯗꯥꯛꯇꯔꯗ ꯑꯩꯈꯣꯏꯁꯨ ꯆꯦꯛ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯇꯦꯁ ꯑꯃ ꯂꯧꯔꯒ ꯑꯃꯨꯛ ꯄꯤꯁꯜꯂꯒ ꯏꯚꯤꯅꯤꯡꯗ ꯗꯣꯛꯇꯔꯗꯣ ꯑꯃꯨꯛ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯒꯤ ꯇꯦꯁꯇꯣ ꯉꯥꯏꯕꯅꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯗꯤ ꯂꯥꯛꯄ ꯐꯔꯛ ꯇꯥꯏꯅ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯍꯣꯇꯦꯜꯁꯤꯗ ꯆꯪꯉ ꯄꯣꯊꯥꯕꯅꯤꯒ ꯍꯥꯏꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ
ꯅꯣꯏ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯥꯒ ꯅꯨꯄꯤꯅ ꯁꯣꯝ ꯄꯨꯊꯣꯔꯛꯑꯣ ꯅꯨꯄꯥꯅ ꯁꯣꯝꯗ ꯅꯥꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯗ ꯍꯪꯉꯦꯕꯀꯣ ꯅꯪꯒꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏꯅ ꯑꯗꯩ ꯑꯗꯨꯝ ꯍꯧꯔꯦꯀꯣ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯤꯡꯁꯦ ꯃꯥꯅ ꯇꯝꯃꯨ ꯍꯥꯏꯔꯦꯀꯣ ꯋꯥꯔꯤ ꯑꯃꯅꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕꯗ ꯑꯉꯥꯡ 2 ꯁꯨꯔꯦ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ ꯍꯥꯏꯔꯦꯀꯣ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯍꯪꯉꯦꯕ ꯁꯣꯝꯗ ꯅꯣꯏ ꯏꯃꯥꯏ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅ ꯉꯥꯝꯕꯤ ꯀꯧꯏ ꯍꯥꯏ ꯅꯆꯥꯗꯤ ꯀꯌꯥ ꯁꯨꯔꯦ ꯑꯃ ꯂꯥꯛꯑꯣ natai na nau bu nanem bok maming bok khang da mau na sa bu mana amane aba mana ani na ba kari natai na nau na akhoi no e ba adumai na moina khoi da matai manau ni ga hai bu je adu de dum khang hai tare khoi na line na adai mu moi si lo re lo hong do re hai bu je sina mu khoi na putho ga ko adu ju hange adumai si lo bagi date adai di lo hong ba lem na ga de adu date adagi nupa ge ma pa na kai kawi nupi ge ma pa kai kawi khoi loi hange ba ko ada si lo bai de se loi na kana doi ne ba adai mama pa du maming ju nupi du na nupa du mama pa maming phan khang da ba yawe ba nang na si li ba nupa gi mama pa nang na nem na ko oi doi gi mama pa khang da ba dai nupa du ju nang na lau doi ba nang gi nupi oi doi ba po i ba mama pa da maming khang da ba dai sien bai da date pu amana February ni 5 ni hai ba amana December 15 ni hai ba aduma ira lai na dum phagi ba ko adui moina adu ni har ko mam je la la hoi oram gani noi family oram gani adai noi ani selo bo oram gani la har ga tonga hang ba da dum ira lai na dum loi phai ba amai tawe adu ganda akoina dum yam phajana imung manung kauraga sinagi ba mana moi sum ba just mai unahan ganu khot kanu na dai mu yum pa la ba nupi nupa yaw as moi di yam pa khatle ba yum do purana kai doine ba ko aduna akhoi ju tawham ju khangdre di nupi du gi ma puroi ba pau piru re numitu da gi kaina gi doine ba ko adai smain hotel lam da nupa ang lemna ma ba nupi sibu kamaina masimai nupa maim da thajan gi doine khoina kem haidana na khoi je tawbam khangde ba kari no ba khoina taw doi je nupi du na di kape laure ai lanjare matung di ai amona sumai taw jara roi ai isani lehore ma ta hore ai yung kai da na sinbi ona hekta kape ba nupi je ado nupa jing du di mai nupi da pau hai ba da harau da na nupi gai du la e ba mai nupi do e matung semtho e ai nupai nam tang pha ge na ngai ba ni tong no na hai ra ba ni ado na mo na phare ai yam nung ai re na sukimati khoi organization je thagat piram me ba nupi jing du na ko ado mai na phari ba nupi jing du di mapam gi mi oina khoi je kau re ba ko ado mapam gi mi oina kau ra ga mapam do ina sinai ba noi na ningon je waro o kolos mai le ra me kholam me na ada aham bada dia khoi ma puroi ba kauram me ba ma puroi ba kauru ba da ne imung do kai ba office ta ge dum nupa jina nupi do lau da na dum sakre ba ma pam do oina dum sinna gare ba adu do khang de khoi ju gyalam ta de tawham khang de ba khoi isa maksu nungai te ba ko khangja da ba lanja da ba ma puroi ba du gi manak ta thajan ge re kadai adai numitu na yum do pura kaina ba ole kadai khoi oina ne matha sa gi yam nungai gi de ko aduna smaina tawhan bigano na koi ne am kanna amai kanna parents sing da ju matam du da kano pangthok ta na press conference pangthok ta na khabar da kya hap ta na koi che phong da kya I da na hotel drive chalu bagi photo nung do mam hap ta photo di moi mi jing du gem ta hap te khoi khoi gi moi je yu ga pra thangmin na ra me nu pa ga khoi gen ma phai ataw ba khot pa dei adumba mam leiram me ba ko yungang kai ma ma dumai ni sa ga ja min na ga dum nu pa jing ga hotel da le min na ba mam yawe ba adumba jung do khoi na hap pe ba ko adai nga si gi di asuk pha ga le khole hotel da niam la na leiram ba police ka smine drive cha tha ba hotel ma ming ma tha ga loi hap ga amai na matam du yam kan na taw gi adu da gi hotel je phana kuina adugumba niam cha da ba mi ga je sangam de ba ko ado hojik ti mo han ne gi hana hamu dum sa mana ra khoi ju som jeng jan ba ding am de ma sam sa na gyan ta ja dro di ko ado laibak pha ba kharana kaisumta problem thokidab dudi thokidre ado hotel da unaru leminaru ba kaya masana problem thokanda masana awa ba mayok na bata bani maduna tana kana na ju thingba moibo sum sena bading amoy masam sana gyan ta dadi kai mo pai leite ba ko ada hotel dagi thorak pa crime jingje ai lizer age ko yalam dus main tawe koi gi hotel gi reception nam khakna khoi da phone tawre e ba ko maina ise koi gi hotel jida moi ni ji cn bane na ngarang cl laga lai bani thai bani sida hotel da aduga nupa je pung trama thoi tara bu bo halaktre ayuk thokraga na ta breakfast kar lawru gi na do isi hoin nupi se dom kappa ga leire khoi jam nungai tre moi sel bani thai bani ha bu khoi ju leibam pi bani se ado isi hoin am tang nupi si mateng pang biyo na hai ba ko dai nupi dom ta phone pa helon pa ma se am kappe ba ko asom dana haidok pa lak pa ngai na dana leire som dana nupa do sakha ga halaktre ai je loi mange isi hoin ai mateng pang biyo na mai to kana nupi se khoina lawrui ba do was mai to me moi gi se
ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨ ꯅꯨꯄꯤꯗꯨꯁꯨ ꯃꯕꯥꯅꯤ ꯔꯤꯂꯦꯁꯟ ꯃꯌꯥꯝ ꯊꯝꯃꯕꯖꯥꯠꯅꯦꯕ ꯑꯗꯣ ꯃꯥꯅ ꯄꯥꯝꯃꯛꯇ꯭ꯔꯕꯀꯣ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯀꯣꯟꯅ ꯀꯣꯏꯕꯤꯕꯖꯥꯠꯅꯦꯕ ꯑꯗꯨꯒ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯏꯕꯥꯅꯤ ꯍꯣꯇꯦꯜꯁꯤꯗ ꯊꯩꯔꯁꯦꯅ ꯊꯩꯔꯦꯗꯅ ꯇꯁꯦꯡꯅꯗꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯁꯦ ꯂꯧꯒꯦꯅ ꯑꯗꯨꯝ ꯆꯦꯜꯂꯤꯅꯦꯕ ꯃꯥꯅ ꯑꯗꯨ ꯄꯥꯝꯃꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯕꯥꯅꯤꯗꯣ ꯍꯣꯇꯦꯜꯗ ꯊꯩꯔꯦ ꯆꯦꯜꯂꯦꯅ ꯑꯁꯣꯝꯗ ꯄꯥꯎ ꯄꯤꯈꯤꯕꯗꯒꯤꯅꯦ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩ ꯀꯩ ꯑꯁ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯍꯌꯦꯡ ꯉꯟꯇꯥ ꯂꯧꯔꯨꯔꯁꯦ ꯃꯊꯪ ꯍꯥꯏꯅꯔꯒ ꯂꯩꯀꯥꯏꯁꯤꯃ ꯈꯪꯉꯦꯗꯅ ꯅꯨꯄꯤ ꯆꯦꯜꯂꯦꯁꯦ ꯑꯗ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯁꯤ ꯂꯩꯀꯥꯏꯗꯨꯗ ꯑꯣꯏꯕꯅꯤꯅ ꯃꯣꯏꯁꯨ ꯄꯥꯎ ꯐꯪꯉꯦꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯊꯦꯡꯅ ꯄꯥꯎ ꯐꯪꯉꯦ ꯑꯍꯤꯡꯗꯒꯤ ꯍꯧꯅꯅꯦ ꯅꯨꯄꯤꯁꯤ ꯂꯥꯛꯑꯒ ꯍꯦꯛꯇ ꯅꯨꯄꯥ ꯄꯨꯊꯣꯛ ꯍꯧꯖꯤꯛꯃꯛ ꯑꯩ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯑꯩ ꯃꯥꯡꯍꯜꯂꯝꯃꯒ ꯅꯨꯄꯤ ꯑꯃ ꯆꯦꯟꯕꯅ ꯑꯩꯗꯤ ꯁꯤꯅꯤ ꯅꯨꯄꯥ ꯄꯨꯊꯣꯛꯑꯣꯅ ꯅꯩꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗꯩ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯒꯤ ꯃꯤꯈꯩꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯨ ꯂꯥꯛꯑꯒ ꯅꯩꯅꯔꯦ ꯃꯣꯏꯁꯦ ꯐꯖꯅ ꯉꯥꯡꯅꯔꯦ ꯂꯥꯎꯅꯔꯦ ꯅꯨꯄꯥ ꯄꯨꯊꯣꯛꯑꯣ ꯑꯗꯨ ꯇꯧꯑꯣꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯁꯣꯝꯗꯅ ꯁꯤꯒꯤ ꯄꯥꯎꯁꯦ ꯅꯨꯄꯥꯁꯤꯗ ꯑꯁꯣꯝꯗ ꯄꯤꯔꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯐꯣꯟꯗ ꯃꯥꯁꯦ ꯊꯣꯛꯑꯒ ꯌꯥꯝ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯌꯦꯕ ꯅꯨꯃꯤꯠꯁꯦꯀꯣ ꯑꯍꯥꯟꯕꯗꯅꯦ ꯃꯕꯥꯅꯤ ꯆꯦꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯒꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯅ ꯈꯣꯠꯇꯅ ꯃꯕꯥꯅꯤ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯗꯅ ꯑꯗꯨꯒꯗꯤ ꯄꯨꯡ ꯑꯗꯨꯝ 12 ꯃꯈꯥꯏ ꯑꯗꯨꯋꯥꯏ ꯇꯥꯕꯗꯩꯗꯤ ꯅꯨꯄꯥꯁꯦ ꯐꯨꯛ ꯍꯧꯒꯠꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯨꯝ ꯊꯣꯛꯑ ꯋꯥꯔꯤ ꯁꯥꯕ ꯅꯨꯄꯤꯗꯨꯅ ꯑꯁ ꯑꯩ ꯅꯥꯛꯇ ꯁꯥꯎ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯅ ꯅꯠꯇꯦꯍꯦ ꯅ ꯑꯗꯨꯝ ꯊꯣꯛꯑ ꯁꯥꯈꯤꯕ ꯑꯗꯨꯝ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯃꯁꯥꯗ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯆꯦꯟꯕꯒꯤ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯌꯨꯛꯁꯤꯗ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯈꯔ ꯂꯧꯔꯛꯀꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯗꯩ ꯍꯟꯖꯤꯜꯂꯛꯇꯕꯅꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯂꯩ ꯌꯥꯗ꯭ꯔꯕ ꯑꯁꯣꯝꯗ ꯃꯌꯨꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯂꯩꯀꯥꯏ ꯊꯪꯅꯕꯅꯤ나 ꯊꯣꯔꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯀꯤꯔꯦꯕ ꯃꯥꯌꯣꯛꯅꯕꯀꯣ ꯑꯗꯣ ꯅꯨꯄꯥꯁꯦ ꯂꯥꯛꯑꯣꯅ ꯃꯣꯏꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯅꯪ ꯀꯦꯁ ꯊꯦꯡꯅꯕꯅ ꯐꯅꯤ ꯁꯣꯝꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯔꯔꯣꯏ ꯌꯨꯝꯒꯁꯦ ꯂꯣꯏ ꯁꯤꯗꯅ ꯎꯖꯥ ꯃꯦꯂꯥ ꯁꯥꯗꯣꯔꯦ ꯅꯪ ꯂꯥꯛꯑꯣꯅ ꯃꯣꯏꯅ ꯀꯧꯔꯕꯖꯥꯠꯅꯦꯕ ꯃꯌꯨꯝꯒꯤ ꯃꯤꯅ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯀꯧꯔꯒ ꯃꯌꯨꯝꯒꯤ ꯃꯤꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯜꯂꯒ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯣꯇꯦꯜꯗ ꯍꯨꯟꯗꯣꯛꯑꯝꯕꯅꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗꯣ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯃꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯁꯦ ꯂꯣꯏꯅ ꯊꯤꯒꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤ ꯈꯔꯅ ꯆꯠꯂꯒ ꯄꯥꯎ ꯍꯥꯏꯔꯨꯔꯦꯕ ꯁꯤꯁꯦ FIR ꯄꯥꯜꯂꯛꯀꯅꯤ ꯃꯥꯅ ꯍꯣꯇꯦꯜꯗ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯊꯩꯔꯒ ꯍꯨꯟꯗꯣꯛꯑꯝꯕꯁꯦ ꯃꯉꯣꯟꯗ ꯔꯦꯞ ꯄꯥꯟꯕ ꯌꯥꯏ ꯑꯗꯨꯅ ꯃꯥ ꯖꯦꯜ ꯆꯪꯅꯤ ꯑꯗꯨ ꯂꯥꯛꯑꯣ ꯅꯣꯏ ꯐꯖꯅ ꯉꯥꯡꯅꯍꯧꯅ ꯇꯧꯔꯒ ꯑꯗꯩ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯒꯤ ꯃꯤꯗꯁꯨ ꯅꯣꯏꯒꯤ ꯏꯆꯥ ꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯆꯦꯟꯕꯅꯦ ꯅꯠꯇ꯭ꯔꯒ ꯍꯨꯟꯗꯣꯛꯑꯝꯕꯗꯣ ꯍꯣꯇꯦꯜꯗꯒꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯩꯔꯦ ꯅꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯃꯣꯏꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝ ꯀꯧꯕꯤꯌꯨ ꯍꯧꯖꯤꯛ ꯀꯧꯕꯤꯌꯨꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯈꯤꯕ ꯄꯨꯟꯅꯀꯣ ꯑꯁ ꯌꯥꯝ ꯂꯥꯎꯅꯈꯤ ꯌꯥꯝ ꯉꯥꯡꯅꯈꯤ ꯑꯗꯣ ꯅꯨꯄꯤ ꯑꯃꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏ ꯆꯦꯟꯕꯅꯦꯅ ꯁꯛꯑꯒ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯑꯣꯏꯅ ꯍꯥꯏꯗꯣꯛꯄ ꯆꯠ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯁꯣꯝꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯥꯡꯉꯦꯗꯅ ꯑꯗꯩꯗ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯃꯣꯏ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯁꯤꯒꯤ ꯅꯨꯄꯥ ꯃꯔꯝ ꯆꯠ ꯐꯠꯇꯕ ꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯦꯅ ꯑꯗꯨꯝ ꯃꯣꯏ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯅꯨꯄꯤꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯒ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯣꯇꯦꯜꯗꯐꯥꯎꯗ ꯆꯦꯟꯕꯅꯦꯅ ꯊꯩꯕꯁꯦ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯃꯔꯤ ꯃꯇꯥꯗ ꯌꯥꯝ ꯊꯩꯅꯔꯝꯃꯦꯕꯀോ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯍꯣꯇꯦꯜꯗ ꯊꯩꯕꯁꯦ ꯌꯥꯝ ꯆꯠꯅꯔꯦꯕ ꯁꯨꯃꯥꯏꯅꯐꯥꯎ ꯍꯣꯇꯦꯜꯗ ꯊꯩꯕꯗꯐꯥꯎ ꯗꯁꯥ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯃ ꯊꯣꯛꯈꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄꯗꯒꯤꯅꯦꯕ ꯈꯔ ꯃꯥꯁꯦ ꯚꯔꯥꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯅꯦꯕ ꯏꯝꯐꯥꯜꯗ ꯔꯦꯟ ꯍꯥꯎꯁꯇ ꯑꯗꯨꯒ ꯇꯝꯃꯒ ꯃꯥꯗꯣ ꯀꯩꯅꯣ ꯐꯥꯔꯁ ꯏꯌꯥꯔ ꯁꯨꯃꯥꯏꯅ ꯀꯥꯕꯗ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯅꯦ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯝ ꯏꯇꯣꯏ ꯇꯣꯏꯅ ꯎꯅꯔꯦ ꯃꯕꯥꯅꯤꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯀꯣꯂꯦꯖ ꯆꯠꯂꯤꯃꯦꯅ ꯆꯠꯂꯒ ꯗ꯭ꯔꯦꯁꯁꯦ ꯍꯣꯡꯗꯣꯛꯑꯒ ꯑꯗꯨꯝ ꯀꯩꯅꯣꯗ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯎꯅꯕ ꯈꯣꯠꯄꯁꯦ ꯆꯠꯄꯀꯣ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯍꯣꯇꯦꯜꯁꯤꯗꯁꯨ ꯎꯅꯔꯦ ꯑꯗ ꯍꯣꯇꯦꯜꯁꯤꯗꯁꯨ ꯎꯅꯩ ꯃꯕꯥꯅꯤꯁꯦ ꯃꯔꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯊꯝꯃꯕꯖꯥꯠꯅꯦꯕ ꯅꯨꯄꯤꯁꯤꯅ ꯆꯦꯜꯂꯁꯤ ꯍꯥꯏꯔꯁꯨ ꯉꯥꯏꯈꯣ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯌꯨꯝ ꯀꯩ ꯁꯥꯈꯤꯒꯦ ꯁꯨꯝ ꯍꯥꯏꯕ ꯑꯗꯩ ꯑꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯆꯠꯄꯁꯦ ꯑꯩ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅ ꯏꯕꯥꯅꯤ ꯂꯧꯅꯔꯗꯕꯁꯤꯕꯣ ꯑꯗ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯣꯡꯃꯗꯤ ꯅꯨꯄꯤꯁꯦ ꯍꯣꯇꯦꯜꯗꯒꯤ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯅꯦ ꯀꯩꯅꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯑꯣꯛꯇꯣ ꯇꯣꯡꯉꯒ ꯃꯥꯏ ꯚꯔꯥ ꯂꯩꯔꯤꯕ ꯃꯐꯝꯁꯤꯐꯥꯎ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗ ꯃꯥꯁꯦ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯑꯦꯕ ꯕ꯭ꯂꯤꯗꯤꯡꯁꯦ ꯇꯧꯕꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯐꯅꯦꯛ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯒꯂꯤꯒꯨꯝꯕ ꯑꯝꯗ ꯆꯪꯉꯒ ꯃꯥꯁꯦ ꯂꯩꯔꯦꯕ ꯐꯝꯃꯒ ꯑꯗꯨꯝ ꯃꯁꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯍꯦꯛꯇ ꯃꯥꯁꯦ ꯉꯥꯎꯗꯅꯀꯣ ꯗꯨꯀꯥꯟꯗ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡꯁꯦ ꯋꯨꯃꯦꯟ ꯑꯦꯟ ꯀ꯭ꯔꯥꯏꯝ ꯑꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯌꯧꯕꯅꯤꯅ ꯌꯥꯝ ꯄꯥꯅꯩꯌꯦꯕ ꯑꯗꯨꯗꯒꯤ ꯅꯝꯕꯔ ꯂꯧꯊꯣꯛꯑꯒ ꯇꯧꯅꯔꯛꯑꯦꯕ ꯃꯇꯝꯁꯤꯗꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗꯒꯤ
number hanga kholaga ingonda messenger tharaga adai akhoi hapkaliba channel sida comment ta hangaga ina hallaga damaina tawna raidana matam dudana se pong dagi neba aduna mana ise ai mana bleeding tawra laire che ai je thokpa su ngamdre isa ju pra sondagre ise hoina amtati ai kan biu haiba matam je akhoi ju ma tan sana bako khoina ju akhoi office ta khoi mam je office ta while bisa ja tharoga akhoi ju halakpa akhoi member jing je bazar bo aina thadaram ge na bazar dagi mai kai chatna gi toiba adugi thadaram ge na akhoi ju thogalaga kaino sa yorpa oiba ba pura sa yorpa adudi inak nak naramina as bema bleeding to ba haisi am lu gra jane ba si yam thuna kaino ta hodragadi pura si ba ya bi sa story ne ba bleeding to ba si ba nu pi mam yauri ne ba adai bema nang leira mo karamba gali dano na taraga damaina koi mam je ba thojala satlaga ma je hospital da pukhala kholaga amaina koina ma je kal howe ba ko aduju koina mana nupa je la o ai smai tawrem ta la o doctor sasi ai have the man nupa je phone su shop thamjan gi bajane ba nupa jing ji dis maina awa ba man nupi da tare hai kan da dine masa ngak thokna bo moi lai thokhrane ba ai chena ra ane na adu nupi do ma thanda ma bani na yana dana nuksina dana li chatlam chat minnaru re adoi adum thungna go adu awabam tare mabani ma face to minno bo problem do aduna taba lai thokkiba sidane ba thokla iba je mu adai koina ma je pure adu kanda puraga amai kan ge du mayung gi mi pau pi re nupa gi ju pau pi re adu pulo phaminei ba ko ada nupi du gi mama ta am nungai te ba asma je yam kapi aina so wana na pa na thabak sure aduga ai ju lo singkum dana ma tawdana matam gi thabo honaraga nang na hanne na ai je kaino tawbani ko smaina barada thammaga lai tamhandana honabani aduga nang na smaina tawba na ne mama se am kappe ba adagi di moina dum akoi case nung pa na bo khot pam to pamde hai nupi jinga se pubigro hayang haidok palao adum ma lo hongani na ne adamaina budi moi nupi do pura sakraga haidok tana lo hong budi lo hongi bako adu kai gumba nupi do sibna pa thom madi kamai tawni ko mala sabim sani mana hekta masa je thak ni agani ta sallaga gali je leiram je ko duga gali do mambagi miju ka sa na da bo oi bagi gali du me ada oi ho bagi ju mana sa lau chen jallaga ma je marai bo phawri ne ba mi u ba jaga gali ga lai ta bo di pura bazar gi kaino sida natra ma bleeding torga lei doi je admaina akoi baga do si jina loi taraga ne leramine ba admaina kaino jingje yamna thoe mathang je yam thoe ba ko adumana admain thokre aduga mathang gi wari jina mu kamai tawge habda khoi gi hotel amada nupi ama ma je kaembo mapi maron ta yaudabida siraga leiramme ba ko nupa mana hatlam bane ba adugi je adumaina thaudok se thokpadagi akhoi ju satlaga hotel jida yengjalui ko ado akoina muk nupi jigi mayumda nupi je postmortem ta ka torga dum mayum na laurga dum poloi greba akhoi ju satlui nupi ma mai sire hotel manung da hato tamame ma pimaron bo yaudana ni leram je hairabani na satlui ba da ma je mai taw leram ba ma gi na ma je khaina raga leiba kuire haiba sahi tare ni pan sure haiba ko mayum jumado anirak kumba palure haiba mungna nupi leibada paluraga koi sahi ani mung leraga halakpani haiba ada juma sale hawi hai hanai nupa juma sale hawi haiba adai hanagi nupa juna ni saje sara on mandana maje halakhibani haiba yam angang oina sahi traga manga da mayum palaga ko adai mung nung jam wa bai mung oibagi masa ani do moina laura yu po ko bu ngamdaba aduga mung maje khalega nupa manung sinaga siengi bu nupi thiba mu oiramba adumaina maje mu halakpa ko adai dum maje khara di dum folam paisalaga dum nupa je mamu koina nungdang dek thokhibi main sum tawbada lakna phana ji mung jina ngamaktaba duna magi responsibility ji mung jina lawdaba ko kaya adamai sum aduga adum tha mani mung mangoni amu halakani adu imanabi da lairubani khara hai sum tawre hai ba ma je doi moi mayum daga ma je swal halakhidre hai ba ko ma je kadai ta leibano hai bu moi khangdre hai ba sahi ani mo halaktre hai ba ma je bara ma lawrga lairab jane ba dum ma je sex worker oina pura dum lairab jane ba ko adu kanda magi nupa makhakna halam bane ba adugi nupa do hotel ge dum camera khin banina pharga kholaga dum jen changi ba nupa do budi ko adu ju dumaina ju sex worker oiba nupi jing adum hatpa yawe ba ko nupa jing na hotel da bawda dumaina leiram ba dum yawgri ne ba ko adagi di mathangi wari je sina khoi da punga ngakpani ko thodok se
ꯃꯣꯏꯁꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯌꯨꯝ ꯄꯥꯜꯂꯕ ꯉꯥꯛꯇꯅꯦ ꯅꯨꯄꯥ ꯑꯅꯤꯁꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯄꯨꯜꯂꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯄꯩꯁꯥꯁꯦ ꯖꯣꯕ ꯊꯣꯛꯑꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯅꯤꯃꯛꯁꯦ ꯑꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯥꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯥꯅꯕ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯄꯩꯁꯥꯒꯁꯦ ꯍꯪꯅꯗꯅ ꯈꯣꯠꯇꯅ ꯑꯔꯩꯕ ꯆꯥꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯃꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅꯒ ꯄꯤꯛꯅꯤꯛꯀꯁꯦ ꯆꯠꯃꯤꯟꯅꯗꯅ ꯃꯆꯥꯁꯤꯡꯒ ꯀꯩꯒ ꯃꯣꯏ ꯁꯨꯝ ꯑꯇꯩ ꯃꯇꯝꯗꯗꯤ ꯕꯤꯖꯤꯅꯦꯁꯇꯣ ꯇꯧ ꯂꯩꯕꯅꯤꯅ ꯃꯇꯝ ꯁꯪꯗꯕꯅꯤ나 ꯁꯟꯗꯦꯒꯨꯝꯕꯁꯦ ꯑꯗꯨꯃꯥꯏꯅ ꯀꯣꯏꯃꯤꯟꯅꯗꯅ ꯃꯣꯏꯁꯦ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯁꯦ ꯊꯛꯇ꯭ꯔꯒꯗꯤ ꯌꯥꯝ ꯐꯕ ꯃꯣꯏꯒꯤ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁꯇ ꯀꯩꯗ ꯍꯣꯠꯅꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯩꯕ ꯌꯨꯁꯦ ꯍꯦꯛ ꯊꯛꯈ꯭ꯔꯒꯗꯤꯅꯦ ꯕꯦꯔꯥ ꯀꯥꯕ ꯌꯨꯁꯦ ꯊꯛꯈ꯭ꯔꯒꯗꯤ ꯃꯕꯥꯅꯤꯃꯛꯁꯦ ꯇꯨꯗ꯭ꯔꯤꯐꯥꯎ ꯊꯛꯄ ꯃꯕꯥꯅꯤꯅ ꯊꯛꯄ ꯌꯨꯁꯦ ꯊꯛꯐꯝꯗꯨꯗꯅꯦ ꯃꯕꯥꯅꯤꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯊꯛꯐꯝꯁꯤꯗ ꯑꯗꯨꯝ ꯇꯥ ꯇꯨꯝꯅꯕꯤ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯊꯛꯑꯦꯕ ꯃꯕꯥꯅꯤꯁꯨ ꯅꯨꯄꯥ ꯑꯅꯤꯁꯨ ꯑꯃꯨꯛ ꯊꯛꯑꯅꯤꯗꯅ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯑꯃꯨꯛ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯒꯤ ꯃꯇꯩ ꯃꯅꯥꯎ ꯃꯣꯏ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯒꯤꯅꯦ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯕ ꯑꯗꯨꯗ ꯃꯣꯏꯁꯦ ꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗꯅꯤ ꯆꯤꯡꯒꯤ ꯂꯝ ꯑꯃꯗ ꯀꯣꯏꯔꯨꯁꯤ ꯉꯁꯤꯗꯤ ꯑꯍꯤꯡ ꯂꯦꯛꯂꯛꯑꯁꯤ ꯍꯣꯇꯦꯜ ꯑꯃꯗ ꯑꯅ ꯃꯣꯏꯁꯦ ꯃꯣꯏ ꯃꯔꯤ ꯑꯉꯥꯡ ꯑꯝꯇ ꯌꯥꯎꯗꯅ ꯃꯣꯏ ꯃꯔꯤ ꯆꯠꯃꯤꯟꯅꯔꯦꯕ ꯀꯥꯔ ꯑꯝꯇ ꯄꯨꯟꯅꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯀꯩꯗꯧꯔꯦ ꯃꯣꯏꯁꯦ ꯆꯤꯡꯒꯤ ꯂꯝꯁꯦ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯌꯦꯡꯗꯅ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯍꯣꯇꯦꯜ ꯗ ꯆꯪꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯡꯗꯥꯡꯁꯦ ꯍꯣꯇꯦꯜ ꯑꯃꯗ ꯂꯦꯛꯑꯦꯕ ꯍꯣꯇꯦꯜꯁꯤꯗ ꯃꯣꯏꯁꯦ ꯑꯩꯈꯣই ꯔꯨꯝ ꯑꯅꯤ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯔꯨꯝ ꯑꯃꯗ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯔꯨꯝ ꯑꯃꯗ ꯐꯖꯅ ꯊꯛꯑꯦ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯗ ꯉꯥꯎꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀ꯭ꯔꯥꯏꯝ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯣ ꯃꯁꯥꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨ ꯉꯥꯎꯕꯁꯦ ꯍꯜꯂꯀꯥꯟꯗꯅꯦ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯖꯗꯕ ꯃꯁꯥꯅ ꯅꯤꯡꯉꯝꯃꯛꯇꯕ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯀ꯭ꯔꯥꯏꯝ ꯇꯧꯈꯤꯕ ꯅꯠꯇꯕ ꯇꯥꯗꯕꯤꯗ ꯇꯧꯈꯤꯕꯁꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯁꯥꯔꯝ ꯆꯠꯄꯒꯤ ꯊꯧꯗꯣꯛꯇꯁꯨ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯇꯁꯨ ꯑꯌꯥꯝꯕꯅ ꯅꯤꯁꯥ ꯆꯥꯔꯒ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯗꯤ ꯃꯣꯏꯅꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯕ ꯖꯥꯠꯅꯦꯕ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯪ ꯁꯤ ꯀꯦꯁꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯗꯣꯏꯁꯦꯀꯣ ꯚꯥꯏ ꯉꯁꯤꯗꯤ ꯏꯕꯥꯅꯤꯁꯦ ꯀꯩꯅꯣ ꯑꯁꯨꯛ ꯂꯨꯅꯁꯨ ꯑꯩꯈꯣꯏ ꯇꯤꯟꯅꯔꯛꯑꯦ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯅꯔꯒ ꯂꯩꯃꯤꯟꯅꯁꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯧ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯒꯦ ꯁꯤꯅꯦꯕ ꯃꯕꯥꯅꯤꯅ ꯍꯥꯏꯅꯩꯁꯦ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯅ ꯃꯕꯥꯅꯤꯁꯦ ꯍꯥꯏꯅꯔꯕ ꯑꯗꯩ ꯅꯨꯄꯤ ꯑꯅꯤꯁꯨ ꯉꯥꯎꯔꯃꯤꯅ ꯃꯣꯏꯁꯨ ꯉꯥꯎꯔꯃꯤꯅ ꯅꯨꯄꯤ ꯅꯪ ꯉꯁꯤꯗꯤ ꯅꯪꯒ ꯃꯥꯒ ꯂꯩꯃꯤꯟꯅꯔꯣ ꯆꯞ ꯃꯥꯟꯅꯩ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯑꯩꯅ ꯃꯥꯏ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯒ ꯃꯥꯏ ꯅꯨꯄꯤꯒꯤ ꯔꯨꯝꯁꯤꯗ ꯃꯥꯏ ꯃꯃꯥꯟꯅꯕꯁꯦ ꯊꯥꯖꯤꯜꯂꯝꯃꯦꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯗꯨꯒꯅ ꯃꯥꯅꯒꯅ ꯑꯁꯣꯝ ꯔꯨꯝꯗ ꯂꯩꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯌꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯌꯨꯛ ꯑꯁꯤꯗꯤ ꯅꯤꯁꯥꯁꯦ ꯂꯣꯏ ꯍꯜꯂꯤꯗꯅꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯁꯤꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯦ ꯑꯉꯥꯡꯈꯩ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤꯅ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯗꯤ ꯃꯥꯏ ꯅꯨꯄꯤꯒ ꯃꯥꯒ ꯇꯨꯃꯤꯟꯅꯩꯅꯦ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯃꯅꯥꯛꯁꯤꯗꯗꯤ ꯃꯃꯥꯟꯅꯕꯩ ꯅꯨꯄꯤꯁꯦ ꯇꯨꯝꯃꯝꯃꯕ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯗꯤ ꯃꯣꯏ ꯑꯅꯤꯃꯛꯁꯦ ꯅꯨꯄꯥ ꯑꯅꯤꯃꯛꯁꯦ ꯌꯥꯝ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯤ ꯀꯣꯏꯔ ꯈꯣꯠꯂ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯅꯦꯅ ꯃꯥꯁꯦ ꯍꯦꯛꯇ ꯃꯁꯥꯁꯦ ꯄꯨꯡꯉꯛꯑꯕꯀꯣ ꯑꯗꯩ ꯃꯥꯅ ꯐꯠ ꯂꯥꯎꯅ ꯀꯩꯅꯣ ꯇꯧꯔꯛꯁꯜꯂꯀꯥꯟꯗ ꯑꯁꯣꯝꯒꯤ ꯀꯥꯁꯤꯗ ꯏꯇꯥꯎ ꯊꯣꯡ ꯍꯥꯡꯉꯣ ꯊꯤꯜꯂꯕ ꯑꯗꯨꯀꯥꯟꯗ ꯃꯇꯥꯎꯁꯨ ꯍꯧꯒꯠꯂꯕ ꯃꯥꯁꯨ ꯚꯥꯞ ꯑꯣꯏꯗ꯭ꯔꯤꯅꯤꯀꯣ ꯃꯥꯏ ꯅꯨꯄꯤꯒ ꯇꯨꯝꯖꯩꯅꯦ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯐꯠ ꯂꯥꯎ ꯊꯣꯡꯁꯦ ꯈꯤꯇꯪ ꯍꯥꯡꯉꯛꯄꯁꯤꯗꯅꯦ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦꯅ ꯑꯗꯨꯒꯗꯤ ꯊꯣꯡꯁꯦ ꯑꯃꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯅ ꯐꯠ ꯍꯥꯡꯉꯦꯗꯅ ꯑꯗꯨꯒ ꯇꯨꯃꯤꯟꯅꯔꯤꯕꯗꯨꯗꯤ ꯃꯥꯏ ꯅꯨꯄꯤꯒ ꯑꯣꯏꯔꯦꯗꯅ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯈꯤꯕꯁꯦ ꯃꯃꯥꯟꯅꯕꯁꯨ ꯌꯦꯡꯉꯨꯕꯗ ꯑꯅ ꯃꯕꯥꯅꯤꯃꯛꯁꯦ ꯃꯃꯥꯏꯕ ꯑꯣꯟꯁꯟꯅ ꯉꯝꯗ꯭ꯔꯒ ꯑꯗꯨꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯗꯣꯀꯣ ꯑꯗꯩ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥ ꯑꯗꯨꯒꯤ ꯔꯨꯝꯗꯨꯗ ꯂꯩꯍꯧꯔꯦꯀꯣ ꯃꯃꯥꯟꯅꯕꯗꯨꯅ ꯃꯥꯏ ꯅꯨꯄꯤ ꯂꯩꯕ ꯑꯁꯣꯝꯒꯤ ꯔꯨꯝꯗꯨꯗ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯨꯒꯗꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯍꯧꯗꯣꯛꯅꯔꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯪꯅ ꯏꯇꯥꯎꯒ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅꯔꯝꯃꯤꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅ ꯍꯥꯏꯔꯦ ꯃꯣꯏꯁꯨ ꯉꯥꯎꯔꯦꯕ ꯑꯗꯩꯗꯤ ꯍꯦꯛꯇ ꯃꯇꯩ ꯃꯅꯥꯎꯁꯤꯡꯁꯦ ꯃꯥꯏ ꯔꯨꯝꯁꯤꯗ ꯈꯠꯅꯔꯦꯀꯣ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕ ꯑꯃ ꯀꯥꯔ ꯄꯨꯔꯛꯇꯕꯁꯦ ꯁꯤꯅꯅꯦ ꯃꯣꯏꯁꯦ ꯐꯤ ꯅꯨꯡꯁꯦ ꯌꯣꯝꯃꯒꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯄꯦꯛ ꯇꯧꯔꯒ ꯃꯣꯏꯁꯦ ꯒꯝ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯀꯥꯔ ꯊꯧꯔꯤꯕ ꯃꯃꯥꯟꯅꯕꯁꯦ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯔꯤꯕꯁꯦ ꯁꯤꯅ ꯏꯇꯥꯎ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯤ ꯃꯁꯤ ꯌꯨ ꯉꯥꯎꯔꯒ ꯇꯧꯈꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯅꯔꯥꯟꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯔꯥꯟꯁꯨ ꯅꯠꯇꯦ ꯌꯨ ꯉꯥꯎꯅꯕꯗꯒꯤꯅꯤ ꯃꯣꯏ ꯑꯅꯤꯁꯨ ꯑꯩꯈꯣꯏꯅꯤꯁꯨ ꯑꯗꯨꯅ ꯄꯨꯂꯞ ꯍꯟꯃꯤꯟꯅꯈꯤꯁꯤ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯒ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯅ ꯑꯩ ꯏꯇꯥꯎ ꯌꯥꯔꯦ ꯑꯩ ꯅꯪꯒ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯅꯅꯤꯡꯗ꯭ꯔꯦ ꯏꯇꯥꯎꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯅꯨꯄꯤꯁꯦ ꯅꯪꯅ ꯄꯨꯔ ꯆꯠꯈ꯭ꯔꯣ ꯅꯪ ꯅꯨꯄꯤꯅ ꯑꯩꯅ ꯄꯨꯔ ꯆꯠꯂꯒꯦ
ꯅꯪꯒ ꯑꯍꯤꯡ ꯑꯃ ꯇꯨꯃꯤꯟꯅꯔꯨꯔꯕ ꯅꯨꯄꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯟꯕ ꯉꯝꯃꯔꯣꯏꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯑꯩ ꯅꯨꯄꯤꯁꯨ ꯅꯪꯒ ꯇꯨꯃꯤꯟꯅꯔꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯄꯨꯈ꯭ꯔꯒꯦ ꯑꯩ ꯅꯨꯄꯤꯁꯤꯅ ꯅꯪꯅ ꯄꯨꯔꯣ ꯑꯗꯨ ꯏꯇꯥꯎ ꯃꯤꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯉꯥꯡ ꯀꯩꯅꯣ ꯁꯥꯒꯩ ꯑꯗꯩ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯆꯥꯈꯩꯁꯨ ꯂꯩꯍꯧꯔꯤ ꯏꯇꯥꯎ ꯃꯗꯨ ꯇꯧꯔꯣꯏꯁꯤ ꯏꯇꯥꯎ ꯆꯠꯃꯤꯟꯅꯁꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯒꯁꯤ ꯏꯇꯥꯎ ꯑꯅ ꯍꯥꯏꯕꯁꯤꯗ ꯑꯩ ꯅꯪ ꯒꯥꯔꯤꯗ ꯆꯠꯃꯤꯟꯅꯔꯔꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒ ꯑꯩꯒ ꯇꯤꯟꯅꯔꯛꯄ ꯃꯔꯤ ꯂꯣꯏ ꯀꯛꯑꯕꯅꯤ ꯑꯩꯒꯤ ꯌꯨꯝꯖꯣꯏꯁꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯅꯅꯦ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯆꯠꯈ꯭ꯔꯦꯕ ꯇꯣꯉꯥꯟꯅꯀꯣ ꯃꯗꯨꯗꯒꯤ ꯃꯣꯏ ꯕꯤꯖꯤꯅꯦꯁꯁꯨ ꯄꯨꯟꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯊꯛꯑ ꯆꯥꯔꯒ ꯑꯗꯨꯝ ꯅꯩꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯁꯨ ꯅꯪꯅ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯅꯃꯥꯟꯅꯕꯗꯨꯅ ꯑꯩ ꯀꯥꯗ ꯊꯥꯖꯤꯜꯂꯝꯕꯅꯤ ꯅꯪꯅ ꯃꯥꯏ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯈꯤꯕꯅꯤ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯅꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯧꯗꯣꯛꯄꯁꯨ ꯅꯠꯇꯦ ꯑꯩꯅ ꯂꯣꯟꯅ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦꯅ ꯄꯪꯈꯠꯇ ꯈꯠꯅꯔꯦꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯐꯨꯔꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯑꯗꯩ ꯑꯗꯨꯗ ꯅꯪꯅ ꯌꯥꯔꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗꯤ ꯌꯨ ꯉꯥꯎꯔꯕꯅꯦ ꯑꯩꯈꯣꯏꯁꯨ ꯃꯊꯣꯡ ꯈꯪꯕ ꯅꯠꯇ꯭ꯔꯦꯅ ꯑꯩꯈꯣꯏꯁꯨ ꯉꯥꯎꯔꯦ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩꯅ ꯑꯗꯩ ꯅꯨꯄꯤ ꯅꯪꯅ ꯀꯩꯗꯧꯕꯩ ꯌꯨ ꯊꯧꯒꯦꯅ ꯅꯪꯅ ꯊꯛꯑꯣꯅ ꯊꯛꯈꯤꯕꯅꯦꯅ ꯑꯩꯈꯣꯏꯒꯤꯅꯦ ꯁꯤꯁꯦ ꯀꯦꯁꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯡꯅꯅꯦ ꯊꯛꯎ ꯀꯩꯅꯣ ꯌꯥꯝ ꯆꯥꯎꯈꯠꯂꯁꯤꯕꯨ ꯄꯨꯂꯞ ꯊꯛꯃꯤꯟꯅꯁꯤꯒ ꯍꯥꯏꯔꯒꯅꯦ ꯊꯛꯃꯤꯟꯅꯔꯦꯗꯅ ꯑꯗꯨꯒ ꯀꯣꯟꯅꯗꯪ ꯈꯟꯅꯔꯀꯥꯟꯗꯗꯤ ꯌꯨ ꯊꯛꯄꯅꯤ ꯃꯥ ꯌꯨ ꯊꯛꯄꯅꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯣ ꯈꯪꯅ ꯊꯛꯏꯅꯦꯕ ꯑꯗꯨꯀꯥꯟꯗꯅ ꯊꯛꯍꯜꯂꯦ ꯑꯗꯨ ꯁꯣꯏꯔꯀꯥꯟꯗꯗꯤ ꯅꯨꯄꯤꯅꯕꯨ ꯌꯨ ꯊꯛꯄ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯅꯁꯨ ꯊꯛꯇꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯕ ꯃꯤꯅ ꯋꯥꯍꯩ ꯃꯊꯛ ꯊꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯅꯩꯕ ꯍꯦꯟꯃꯟꯗꯅꯅꯦ ꯃꯄꯥꯝꯗ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯅꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯄꯨꯡꯉꯛꯉꯛꯑꯦꯕ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯇꯧꯅꯔꯤꯁꯤꯕꯣꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯀꯥꯏꯅ ꯈꯪꯒꯠꯂꯛꯑꯦꯕꯀꯣ ꯆꯠꯅꯕꯒꯤ ꯋꯥꯡꯃꯗ ꯂꯥꯜꯂꯛꯑꯕꯅꯤꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯑꯅꯤꯗꯣ ꯈꯥꯏꯅꯈꯤ ꯑꯗꯣ ꯐꯦꯃꯤꯂꯤ ꯑꯃꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯀꯃꯥꯏꯅ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯀꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯍꯣꯇꯦꯜꯁꯤꯡꯁꯤꯗ ꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯐꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯒꯤ ꯁꯤ ꯋꯥꯔꯤꯁꯤꯅ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯁꯤ ꯀꯩꯅꯣ ꯃꯆꯥ ꯑꯅꯤ ꯂꯩꯔꯦꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯅꯣꯡꯉꯥꯟꯕꯗꯩ ꯑꯗꯨꯝ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯗꯨ ꯂꯩꯍꯧꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯌꯨꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯍꯣꯠꯅꯔ ꯂꯩꯕ ꯑꯗꯣ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯈꯔ ꯃꯄꯥꯟ ꯊꯣꯛꯄꯅꯤꯅ ꯃꯥꯁꯤ ꯈꯤꯇꯪ ꯉꯥꯎꯁꯟꯅꯔꯛꯑꯦꯕ ꯅꯨꯄꯤꯁꯤꯗ kaya ꯌꯦꯡꯁꯤꯜꯂꯛꯇꯕ ꯊꯦꯡꯅ ꯍꯜꯂ ꯈꯣꯠꯂ ꯃꯥ ꯋꯥꯔꯦꯅ ꯇꯨꯝꯈꯤꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯡꯕ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯅꯨꯄꯥꯁꯤꯅꯗꯤ ꯅꯨꯄꯤꯁꯤꯗ ꯀꯔꯤꯝꯐꯧ ꯀꯩꯅꯣꯁꯦ ꯄꯤꯔꯛꯇꯕꯀꯣ ꯑꯗꯩ ꯑꯌꯨꯛꯇꯅ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯍꯧꯒꯠꯂꯒ ꯃꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯏꯔꯨꯖꯊꯣꯛꯑ ꯑꯗꯨꯝ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯃꯥꯏ ꯐꯣꯟꯁꯦ ꯅꯨꯄꯤꯁꯤ나 ꯄꯥꯏꯒꯦꯁꯨ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯩ ꯂꯣꯛꯀꯁꯦ ꯂꯣꯏ ꯊꯝꯕ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯃꯥꯒ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯃꯅꯁꯨ ꯁꯨꯝ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯈꯣꯠꯂꯦ ꯁꯨꯝ ꯄꯥꯎꯁꯨ ꯄꯤꯔꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯅꯣꯡꯃꯗꯤ ꯃꯥꯅ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯒ ꯐꯣꯟꯁꯦ ꯄꯨꯁꯜꯂꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯅ ꯅꯨꯄꯤꯁꯤꯅ ꯇꯥꯕꯗ ꯃꯕꯥꯅꯤꯅ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯕꯁꯦ ꯇꯥꯔꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯤ ꯅꯪꯉꯅ ꯑꯗꯨꯝ ꯈꯔ ꯈꯠꯅꯔꯦ ꯆꯩꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝꯕꯗꯩ ꯑꯗꯨꯝ ꯗꯨꯀꯥꯟ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯆꯠꯈ꯭ꯔꯒ ꯐꯣꯟ ꯇꯧꯔꯛꯅꯦꯁꯨ ꯈꯪꯗꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯇꯧꯔꯁꯨ ꯏꯄꯥꯏ ꯄꯥꯏꯗꯕ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯑꯣꯏꯅ ꯁꯥꯎꯖꯜꯂꯛꯄ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯁꯥꯎꯗꯅꯅꯦ ꯅꯨꯄꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯟꯖꯔ ꯊꯥꯔꯛꯄ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯃꯥꯁꯨ ꯍꯟꯗꯅ ꯈꯣꯠꯇꯅ ꯃꯥꯁꯨ ꯈꯔ ꯉꯥꯎꯔꯨꯔꯦꯕ ꯀꯣꯏꯔꯦꯕꯀꯣ ꯃꯥꯁꯨ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯃꯆꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯥꯁꯨ ꯃꯅꯦꯝ ꯃꯀꯨꯁꯨ ꯃꯥꯏ ꯊꯕꯛ ꯆꯠꯅꯈꯤꯕꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥ ꯈꯛꯇꯪ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯅꯦꯕ ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯐꯣꯟꯁꯦ ꯗꯤꯜ ꯂꯦꯟꯕꯝ ꯑꯣꯏꯔꯛꯑꯦ ꯅꯨꯄꯤꯁꯤꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯑꯀꯥꯟꯗ ꯃꯦꯁꯦꯖ ꯑꯃ ꯅꯨꯄꯥꯁꯤꯅ ꯐꯥꯔꯦꯕ ꯃꯦꯁꯦꯖꯁꯤꯗ ꯏꯔꯝꯃꯤꯕ ꯋꯥꯍꯩꯁꯦ ꯍꯟꯗꯛ ꯎꯅꯕꯗꯗꯤ ꯑꯇꯣꯞꯄ ꯍꯣꯇꯦꯜ ꯑꯃꯗ ꯎꯅꯁꯤ ꯉꯍꯥꯟꯃꯨꯛꯀꯤ ꯍꯣꯇꯦꯜꯗꯨꯗ ꯎꯅꯔꯣꯏꯁꯤꯅ ꯍꯥꯏꯕ ꯁꯤ ꯃꯦꯁꯦꯖꯁꯦ ꯐꯥꯕꯗꯒꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯗꯨꯗꯤ ꯍꯣꯇꯦꯜ ꯑꯃꯗ ꯅꯨꯄꯥꯒ ꯎꯅꯔꯨꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦꯗꯅꯀꯣ ꯑꯗꯩ ꯐꯥꯕꯗꯒꯤ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯐꯨꯙꯔ ꯍꯪꯉꯦ ꯅꯨꯄꯥꯁꯦ ꯀꯥꯏꯗꯩꯅꯣ ꯄꯨꯊꯣꯔꯛꯑꯣ ꯍꯣꯇꯦꯜꯗꯨꯗ ꯀꯌꯥꯔꯛ ꯎꯅꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯅꯪꯁꯦ ꯔꯤꯂꯦꯁꯟ ꯀꯌꯥꯔꯛ ꯊꯝꯈ꯭ꯔꯦꯅ ꯐꯨꯙꯔꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯈꯥꯡꯉꯝꯗꯅ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯐꯨꯔꯣꯏ ꯑꯗꯩ ꯅꯌꯨꯝꯒꯤ ꯃꯤ ꯀꯧꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯇꯧꯔꯒ ꯀꯧꯁꯨ ꯀꯧꯔꯦ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯑꯗꯨꯃꯥꯏꯅ ꯐꯨꯙꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯕꯗꯒꯤ ꯑꯩꯉꯣꯟꯗ ꯀꯦꯌꯔ ꯂꯧꯗꯕꯗꯒꯤ ꯍꯟꯅ ꯌꯦꯡꯉꯛꯇꯕ ꯐꯣꯟ ꯇꯧꯔꯁꯨ ꯁꯥꯎꯕ ꯄꯥꯏꯔꯛꯇꯕ ꯃꯥ ꯑꯗꯩ ꯅꯨꯄꯤꯒ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯐꯥꯏ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯑꯗꯩ ꯃꯥꯒ ꯕꯤꯖꯤꯅꯦꯁ ꯌꯥꯎꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯗꯨꯅꯁꯨ ꯍꯥꯏ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯤ ꯅꯨꯄꯤꯒ ꯀꯥꯔꯗ ꯆꯠꯃꯤꯟꯅꯒ ꯃꯄꯥꯟꯗꯕꯨ ꯑꯍꯤꯡ ꯂꯦꯛꯏ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯗꯕꯅ ꯑꯩꯁꯨ ꯃꯦꯁꯦꯟꯖꯔꯗ FBꯗ ꯊꯥꯔꯛꯄ ꯈꯣꯠꯄ ꯅꯨꯄꯥꯒꯩ ꯔꯤꯄ꯭ꯂꯥꯏ ꯍꯟꯅ ꯈꯣꯠꯂ ꯁꯨꯝ ꯅꯛꯁꯟꯅꯈꯤꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯣ ꯅꯨꯄꯥ ꯑꯃꯈꯛꯇꯪꯗꯤ ꯑꯩꯒ ꯅꯛꯁꯟꯅꯔꯒ ꯍꯣꯏ ꯑꯩ ꯃꯔꯤ ꯊꯝꯅꯔꯨꯔꯦ
ꯑꯃꯨꯛꯇꯪ ꯑꯗꯣ ꯃꯥꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯨꯌꯦꯡ ꯃꯥꯏ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯔꯤꯐꯧ ꯇꯨꯃꯤꯟ ꯍꯤꯡꯃꯤꯟꯅꯕꯗ ꯊꯝꯃꯛꯇ꯭ꯔꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥ ꯅꯍꯥꯅꯤꯅ ꯄꯣꯊꯥꯃꯤꯟꯅꯔꯨꯕꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯥꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯃꯥꯅ ꯂꯣꯏ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯣꯏꯁꯦ ꯑꯗꯣ ꯃꯤ ꯃꯃꯥꯡꯗꯁꯨ ꯃꯣꯏꯁꯦ ꯏꯖꯠ ꯑꯃꯃꯝꯗ ꯂꯩꯅꯕꯅꯤꯅ ꯈꯥꯏꯅꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯏꯀꯥꯏꯕꯀꯣ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯁꯨ ꯍꯥꯏꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯍꯣꯏ ꯑꯩ ꯀꯣꯏ ꯆꯨꯝꯃꯤ ꯑꯩꯁꯨ ꯁꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯇꯦꯟꯁꯟ ꯂꯩꯔꯛꯄ ꯋꯥꯔꯛꯄꯅꯤꯅ ꯕꯤꯖꯤꯅꯦꯁꯇ ꯑꯗꯨꯒꯤ ꯁꯨꯝ ꯀꯣꯏꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩ ꯂꯧꯒꯦꯅ ꯀꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯆꯦꯜꯂꯛꯄꯁꯨ ꯅꯠꯇꯦ ꯑꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯑꯍꯜ ꯂꯃꯟ ꯅꯨꯄꯤꯗꯨꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯩ ꯏꯆꯥ ꯌꯣꯛꯆꯒꯦ ꯑꯗꯨꯒ ꯏꯆꯥ ꯌꯣꯛꯑꯒ ꯑꯩꯁꯦ ꯂꯩꯖꯒꯦ ꯑꯗꯨꯇꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯉꯥꯎꯁꯟꯅꯖꯔꯔꯣꯏ ꯑꯩ ꯐꯣꯟꯁꯨ ꯄꯥꯏꯖꯔꯔꯣꯏ ꯏꯆꯥ ꯌꯣꯛꯑꯒ ꯂꯩꯕꯒꯤ ꯑꯌꯥꯕꯗꯪꯗꯤ ꯄꯤꯕꯤꯌꯨ ꯑꯗꯣ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯁꯨ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨ ꯌꯥꯅꯔꯒ ꯃꯄꯥꯝꯅꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯏꯀꯥꯏꯖꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯩꯗꯧꯕꯩ ꯈꯥꯏꯅꯔꯛꯏꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯦ ꯌꯥꯝ ꯁꯣꯛꯏ ꯑꯅ ꯃꯣꯏꯁꯨ ꯍꯥꯏ ꯑꯗꯩ ꯃꯃꯥ ꯃꯄꯥ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯍꯣꯏ ꯑꯩꯈꯣই ꯏꯆꯥꯁꯨ ꯐꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯥꯅ ꯐꯠꯂꯨꯗꯕꯗꯤ ꯑꯃꯔꯣꯝꯗ ꯅꯨꯄꯤꯐꯧ ꯂꯣꯟꯅꯔꯤ ꯑꯗꯣ ꯅꯨꯄꯤꯅꯗꯤ ꯌꯨꯝ ꯑꯃꯗ ꯅꯨꯄꯥ ꯑꯅꯤ ꯂꯣꯜꯂꯒꯗꯤ ꯂꯩꯅꯗꯦ ꯑꯗꯨꯅ ꯃꯧ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯠꯂꯨꯕꯁꯤꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯐꯔꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯥꯅ ꯃꯆꯥ ꯌꯣꯛꯑ ꯂꯩꯖꯒꯦ ꯍꯥꯏꯕꯁꯦ ꯂꯩꯖꯔꯖꯅꯨꯅꯅꯦ ꯑꯗꯨꯃꯥꯏꯅꯗꯤ ꯊꯝꯃꯦꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯦ ꯆꯍꯤ 3 ꯐꯥꯔꯦꯀꯣ ꯑꯗꯨꯒ 3 ꯐꯥꯈꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕꯁꯦꯀꯣ ꯃꯣꯏꯒꯤꯁꯦ ꯉꯁꯤꯗꯩꯅ ꯆꯍꯤ 5 ꯃꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈꯤꯕ ꯃꯇꯨꯡꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯋꯥꯀꯠꯄ ꯂꯥꯛꯈ꯭ꯔꯤꯁꯦ ꯆꯍꯤ 3 ꯐꯥꯔ ꯃꯇꯨꯡꯗꯅꯦꯕ ꯂꯥꯛꯏꯗꯣ ꯊꯣꯛꯈꯤꯕꯒ ꯅꯠꯇꯦꯕ ꯅꯨꯄꯤꯁꯦ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯃꯈꯨꯠ ꯆꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯆꯥꯖꯔꯔꯣꯏ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧꯗꯗꯤ ꯃꯥ ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯔꯣꯏ ꯅꯣꯏ ꯁꯤꯃꯗꯤ ꯁꯥꯎꯔꯛꯀꯅꯣꯅ ꯃꯣꯏꯗꯤ ꯑꯃꯨꯛ ꯃꯣꯏ ꯀꯩꯅꯣꯒ ꯅꯨꯄꯥꯁꯤ ꯃꯅꯥꯎꯄꯥꯒ ꯄꯨꯟꯈ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯃꯌꯨꯝꯁꯦ ꯃꯣꯏꯒꯤ나 ꯇꯣꯉꯥꯟ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯤꯁꯦ ꯐꯣꯟ ꯅꯨꯡ ꯄꯥꯏꯗ꯭ꯔꯦ ꯃꯆꯥꯒꯤ ꯀꯩꯒꯤ ꯏꯃꯨꯡꯒꯤ ꯍꯣꯠꯅꯔ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯅ ꯀꯧꯁꯨ ꯀꯧꯗꯦ ꯉꯥꯡꯁꯨ ꯉꯥꯡꯗꯦ ꯐꯨꯁꯨ ꯐꯨꯗꯦ ꯈꯠꯁꯨ ꯈꯠꯅꯗꯦ ꯃꯥꯅ ꯀꯧꯔꯦ ꯈꯨꯝꯗꯦ ꯑꯗꯩ ꯆꯥꯛꯁꯦ ꯌꯨꯝꯗ ꯅꯨꯄꯥꯁꯤ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯑꯌꯨꯛꯁꯤꯃꯗꯤ ꯑꯗꯨꯝ ꯆꯥꯗꯅ ꯀꯝꯄꯜꯁꯔꯤ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯑꯥꯗ ꯕꯤꯖꯤꯅꯦꯁ ꯃꯐꯝꯗ ꯊꯣꯡꯉ ꯈꯣꯠꯂ ꯆꯥꯈ꯭ꯔꯦꯕ ꯅꯨꯡꯗꯥꯡꯅ ꯆꯥꯔ ꯍꯜꯂꯛꯑꯦꯀꯣ ꯅꯨꯡꯊꯤꯜꯉꯥꯏ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯕꯒꯨꯝꯕꯅꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯒ ꯃꯥꯒꯁꯦ ꯔꯤꯂꯦꯁꯟ ꯁꯨꯛꯊꯝ ꯊꯝꯗ꯭ꯔꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯦ ꯂꯥꯎꯠꯀ ꯊꯥꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯩ ꯋꯥꯔꯤꯁꯦ ꯑꯩ ꯇ꯭ꯔꯣꯃꯥ ꯂꯩ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯅꯪꯁꯦ ꯃꯤꯒꯤ ꯂꯨꯈꯥꯛꯅꯤ ꯅꯪ ꯃꯤ ꯍꯣꯇꯦꯜ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯀꯣꯜꯂꯒ ꯇꯨꯝꯃꯨꯔꯕ ꯅꯪꯁꯦ ꯁꯤꯗ ꯂꯧꯈ꯭ꯔꯕ ꯃꯤꯒꯤ ꯂꯨꯈꯥꯛ ꯅꯪꯁꯦ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯁꯣꯛꯑꯔꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯁꯨꯛꯌꯦꯡ ꯌꯦꯡꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ ꯑꯩ ꯑꯗꯨꯅ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯑꯅꯤꯗꯐꯧ ꯂꯣꯜꯂ ꯌꯨꯝ ꯑꯃꯗꯐꯧ ꯄꯨꯂꯞ ꯊꯝꯃꯤꯟꯅꯔꯤ ꯑꯗꯣ ꯅꯨꯄꯤꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯦ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯉꯥꯛꯄꯤꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯪ ꯀꯣꯏꯕꯗꯒꯤ ꯅꯪ ꯀꯣꯏꯔꯤꯗꯨꯗꯤꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯒꯅꯨ ꯑꯅ ꯑꯁ ꯑꯗꯨꯝ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯅ ꯂꯥꯎ ꯊꯥꯗꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯅ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯇꯥꯍꯟꯕ ꯑꯗꯒꯤ ꯍꯦꯛ ꯃꯕꯥꯅꯤꯅꯅꯦ ꯍꯣꯇꯦꯜꯗ ꯎꯅꯔꯨꯕꯒꯤꯅꯦ ꯚꯤꯗꯤꯑꯣꯐꯧ ꯅꯝꯃꯒ ꯄꯣꯔꯛꯑꯒꯅꯦ ꯁꯤ ꯌꯦꯡꯉꯣꯅ ꯅꯨꯄꯤꯁꯤꯅ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧ ꯑꯩꯅ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯔꯨꯔꯦ ꯑꯗꯨꯅ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯉꯁꯤꯐꯥꯎꯁꯨ ꯍꯥꯏꯗꯦ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯃꯉꯛꯁꯤꯗ ꯁꯝꯁꯦ ꯄꯥꯏꯔꯒꯅꯦ ꯅꯝꯁꯤꯜꯂ ꯌꯦꯡꯍꯟꯕ ꯐꯣꯟꯁꯤꯒꯁꯦ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯔꯦ ꯍꯣꯇꯦꯜ ꯑꯃꯗ ꯍꯥꯏꯕꯒꯤꯅꯦ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯒ ꯇꯦꯟꯁꯟꯗꯨꯗꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯛꯄꯁꯦ ꯅꯨꯄꯤꯁꯦ ꯂꯩꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯃꯥꯏ ꯋꯥꯈꯜꯁꯦꯀꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯑꯩꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯥꯡꯈꯤꯗ꯭ꯔꯅꯦ ꯑꯁꯨꯛ ꯊꯤꯅ ꯎꯁꯤꯠꯇꯅ ꯄꯨꯔꯥ ꯑꯣꯛꯇꯕꯤ ꯑꯃꯗꯧꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯑꯩꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯅ ꯃꯥꯁꯦ ꯈꯜꯂꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯇꯥꯟꯅꯔꯛꯈꯤꯕ ꯃꯥ ꯑꯝꯇ ꯂꯥꯛꯀꯦꯅ ꯂꯥꯛꯑꯦꯕ ꯑꯩꯅ ꯏꯕꯦꯝꯃ ꯃꯥꯏ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯇꯥꯕꯗꯀꯣ ꯑꯗꯨꯗꯤ ꯅꯪ ꯈꯥꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ ꯌꯥꯝ ꯅꯧꯔꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡꯁꯨ ꯑꯉꯥꯡꯅꯤ ꯅꯍꯥꯅꯦꯕꯀꯣ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩꯌꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯕ ꯅꯪꯅꯅꯦ ꯑꯗꯨꯒꯤ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯪ ꯅꯥꯈꯩ ꯁꯦꯡꯅ ꯑꯗꯨꯝ ꯈꯥꯏꯅꯔꯒ ꯅꯪ ꯑꯉꯥꯡ ꯌꯣꯛꯑꯒ ꯐꯖꯅ ꯑꯗꯨꯝ ꯅꯌꯨꯝꯗ ꯂꯩꯌꯨ ꯃꯥ ꯅꯨꯄꯥꯅꯤ ꯃꯥ ꯑꯗꯨꯝ ꯊꯤꯅꯤꯡꯕ ꯅꯨꯄꯤ ꯊꯤꯖꯈ꯭ꯔꯖꯅꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇꯕꯤꯗꯩ ꯅꯨꯄꯥ ꯑꯃꯒꯤ ꯂꯨꯈꯥꯡ ꯁꯨꯝ ꯇꯧꯕꯗꯣ ꯅꯪ ꯅꯀꯣꯛ ꯆꯥꯛꯂꯛꯀꯅꯤ ꯅꯆꯥ ꯍꯣꯏ ꯅꯪ ꯁꯣꯏꯔꯨꯔꯦ ꯅꯪ ꯅꯆꯥ ꯑꯅꯤꯒꯤꯗꯤ ꯍꯤꯡꯈꯣꯅ ꯑꯩꯅ ꯐꯥꯏꯌꯦꯕ ꯑꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯇꯧꯔꯒ ꯂꯣꯏꯁꯟꯅꯔꯒ ꯃꯆꯥꯁꯤꯡꯗꯣ ꯌꯣꯛꯑꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ
ꯑꯗꯨꯝ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇ ꯍꯣꯇꯦꯜꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯀꯦꯁ ꯈꯨꯗꯤꯡꯃꯛꯇꯀꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯌꯨꯝ ꯄꯥꯜꯂꯕꯒꯤ ꯑꯣꯏꯔꯣ ꯌꯥꯎꯔꯛꯄ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯃ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯀꯣ ꯑꯗꯒꯤ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥ ꯃꯁꯥꯁꯦ 이ꯕꯦꯝꯃꯁꯤ ꯂꯥꯏꯔꯤꯛꯁꯤꯁꯨ ꯍꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯁꯨꯝ ꯐꯣꯟꯗꯒꯤ ꯈꯪꯅꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯃꯥ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯎꯅꯁꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯩꯅꯣꯝꯁꯨ ꯆꯥꯃꯤꯟꯅꯁꯤ ꯀꯥꯏꯅ ꯃꯕꯥꯅꯤꯁꯦ ꯅꯨꯄꯤꯁꯤꯁꯨ ꯀꯩꯅꯣ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯇꯧꯋꯦ ꯅꯨꯄꯥꯗꯨꯁꯨ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯥꯃꯤꯟꯅꯗꯅ ꯃꯕꯥꯅꯤ ꯑꯣꯐꯤꯁ ꯂꯣꯏꯔꯒ ꯍꯟꯅꯔꯛꯄꯗ ꯑꯆꯥꯄꯣꯠꯀ ꯁꯨꯝ ꯆꯥꯃꯤꯟꯅꯕ ꯈꯣꯠꯄ ꯁꯨꯝ ꯇꯧꯕꯗꯒꯤ ꯃꯕꯥꯅꯤꯁꯦ ꯅꯛꯁꯤꯟꯅꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯛꯁꯤꯟꯅꯈꯤꯕꯗꯒꯤ ꯑꯗꯨꯁꯨ ꯃꯕꯥꯅꯤꯁꯦ ꯍꯣꯇꯦꯜꯗ ꯃꯕꯥꯅꯤꯁꯦ ꯎꯅꯔꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯁꯤꯅꯅꯦ ꯅꯨꯄꯥꯗꯨꯅ ꯐꯣꯇꯣ ꯊꯥꯔꯛꯄꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯇꯦꯅ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯃꯕꯥꯅꯤ ꯍꯣꯇꯦꯜꯗ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯦ ꯊꯥꯔꯛꯄ ꯑꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯛꯂꯥꯎ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨꯝ ꯐꯣꯟꯁꯦ ꯎꯄꯨꯝꯊꯛ ꯊꯥꯡꯒꯠꯂꯝꯕ ꯑꯗꯨꯒ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯀꯩꯅꯣꯗꯣ ꯂꯥꯛꯄꯗ ꯅꯨꯄꯥꯁꯤꯅ ꯐꯠ ꯍꯦꯛ ꯌꯦꯡꯉꯨꯕꯗ ꯐꯣꯇꯣꯗꯣ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑ ꯌꯦꯡꯕ ꯐꯣꯇꯣꯁꯦ ꯎꯔꯦꯗꯅꯀꯣ ꯑꯗꯒꯤꯗꯤ ꯅꯨꯄꯤꯁꯦ ꯀꯧꯁꯜꯂꯒ ꯍꯦꯛꯇ ꯃꯥꯅ ꯐꯨꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯁꯨ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯑꯩ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯂꯧ ꯂꯥꯛꯀꯗꯕꯅꯤ ꯅꯪ ꯑꯩ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯂꯧ ꯂꯥꯛꯀꯗꯕꯅꯤꯅ ꯃꯣꯏꯁꯦ ꯈꯠꯅꯗꯅ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯅꯨꯡꯗ ꯌꯥꯝ ꯂꯣꯟꯅ ꯃꯣꯏꯁꯨ ꯁꯥꯒꯩ ꯅꯥꯇꯩꯁꯦ ꯌꯥꯝ ꯆꯥꯎꯕ ꯑꯗꯩ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯌꯥꯝ ꯏꯀꯥꯏꯅꯕꯀꯣ ꯅꯨꯄꯥꯁꯤ ꯃꯁꯥꯃꯛꯅꯁꯨ ꯃꯥꯏ ꯅꯨꯄꯤꯁꯦ ꯈꯥꯏꯅꯕꯁꯦ ꯏꯀꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯒ ꯇꯧꯔꯒ ꯃꯣꯏꯁꯦ ꯊꯣꯛꯑꯒ ꯂꯝꯍꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗꯦꯕ ꯅꯨꯄꯥ ꯃꯁꯥꯁꯤꯅ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯈꯪꯍꯟꯗ꯭ꯔꯤ ꯑꯗꯨꯒ ꯁꯤ ꯊꯧꯗꯣꯛꯁꯤꯅ ꯆꯍꯤꯃꯨꯛ ꯐꯥꯈ꯭ꯔꯦ ꯊꯣꯛꯏꯁꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤꯁꯤꯗ ꯐꯝꯃꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯐꯝꯃꯒ ꯃꯣꯏꯁꯦ ꯃꯅꯨꯡꯗ ꯂꯣꯟꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯩꯌꯦꯕ ꯑꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯁꯨ ꯑꯩ ꯏꯆꯥ ꯌꯣꯛꯑꯒ ꯂꯩꯖꯒꯦ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯤꯒꯤ ꯃꯄꯥꯝꯅꯁꯨ ꯌꯥꯝ ꯏꯀꯥꯏꯕꯗꯣ ꯃꯣꯏꯒꯤꯁꯨ ꯃꯧꯒ ꯀꯩ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯅꯔꯛꯄꯗꯀꯣ ꯅꯨꯄꯥꯅ ꯑꯣꯠꯄꯩꯅꯤ ꯅꯩꯕꯩꯅꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯀꯣꯏꯔꯦꯌꯦ ꯍꯥꯏꯕ ꯑꯣꯏꯗꯤ ꯐꯕ ꯅꯠꯇꯕꯅꯤꯅ ꯃꯣꯏꯗꯨꯁꯨ ꯌꯥꯝ ꯏꯀꯥꯏꯕ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅꯅꯦ ꯏꯃꯨꯡꯁꯤꯅ ꯊꯝꯈꯤꯕꯁꯨ ꯑꯣꯏꯕ ꯅꯤꯡꯉꯣꯜꯀꯣ ꯑꯗꯨꯅ ꯃꯆꯥꯈꯩꯁꯨ ꯈꯜꯂꯒ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩ ꯂꯥꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯐꯣꯟꯁꯨ ꯄꯥꯏꯖꯔꯔꯣꯏ ꯊꯕꯛꯁꯨ ꯇꯧꯖꯔꯔꯣꯏ ꯏꯆꯥꯁꯤꯡꯁꯤ ꯌꯣꯛꯄꯒꯤ ꯑꯌꯥꯕꯗꯪꯗꯤ ꯅꯪꯅ ꯄꯤꯕꯤꯌꯨ ꯑꯩ ꯅꯪꯅ ꯌꯦꯡꯕꯤꯗꯁꯨ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯨꯄꯥ ꯑꯃꯗꯨꯅꯁꯨ ꯑꯩ ꯇꯧ ꯍꯥꯏꯕ ꯑꯩꯒꯤ ꯏꯔꯥꯜꯒꯤ ꯗꯟꯗꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯇꯧꯒꯗꯕ ꯑꯩ ꯇꯧꯖꯒꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅꯀꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯀꯥꯏꯍꯟꯕꯤꯒꯅꯨ ꯅꯣꯏꯒꯤꯁꯨ ꯀꯥꯏꯅꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯑꯩ ꯅꯨꯄꯥꯁꯤꯅ ꯂꯥꯜꯂꯨꯕꯒꯤ ꯍꯣꯏ ꯃꯔꯥꯟꯗꯤ ꯃꯕꯥꯅꯤꯃꯛꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯅꯨꯄꯤꯁꯦ ꯀꯣꯏꯔ ꯍꯣꯇꯦꯜꯗ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯃꯥꯏ ꯅꯨꯄꯤꯅꯤ ꯅꯪꯁꯨ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅꯤ ꯏꯕꯥꯅꯤꯃꯛꯁꯦ ꯆꯞ ꯃꯥꯟꯅꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯒꯤꯅ ꯅꯨꯄꯥꯅꯤ ꯅꯪꯒꯤꯅ ꯅꯨꯄꯤꯅꯤ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯨ ꯁꯤ ꯈꯛꯇꯅꯤ ꯑꯗ ꯃꯣꯏ ꯃꯥꯏꯀꯩꯗꯁꯨ ꯌꯥꯝ ꯀꯟꯅ ꯃꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯇꯧꯖꯒꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯃꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯅꯈꯤꯕ ꯄꯩꯁꯥ ꯑꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯨꯄꯤꯗꯣ ꯀꯥꯏꯅꯗꯅ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯁꯤꯒꯗꯤ ꯂꯩꯃꯤꯟꯅꯈꯤꯕꯀꯣ ꯃꯥ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤ ꯄꯥꯜꯂ ꯉꯥꯡꯕꯤ ꯌꯨ ꯊꯛꯆꯜꯂꯒ ꯅꯩꯕꯤ ꯑꯁ ꯑꯗꯨꯒꯤ ꯍꯣꯇꯦꯜꯗꯣ ꯐꯖꯕꯅꯤꯅꯦ ꯑꯁ ꯀꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯔꯦꯝꯅꯕꯤ ꯑꯗꯨꯝ ꯁꯤꯁꯦ ꯃꯆꯥꯈꯩ ꯇꯨꯝꯈ꯭ꯔꯒ ꯈꯣꯠꯈ꯭ꯔꯒ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯋꯥꯗꯣ ꯍꯪꯉꯒꯅꯦ ꯄꯣꯞꯊꯣꯛꯑꯒꯅꯦ ꯑꯗꯨꯝ ꯃꯉꯣꯟꯁꯤꯗ ꯑꯗꯨꯅ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯈꯥꯡꯕꯁꯤ ꯋꯥꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯑꯩꯁꯦ ꯈꯥꯡꯈꯤꯗ꯭ꯔꯥ ꯑꯩꯅ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯔꯨꯕꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯗꯣꯏꯅꯣꯅ ꯑꯗꯨꯝ ꯀꯞꯄꯗꯅ ꯃꯥꯏ ꯃꯁꯔꯨꯛ ꯑꯣꯏꯔꯦꯕ ꯃꯁꯥꯒꯤ ꯊꯕꯛ ꯇꯣꯛꯊꯣꯛꯑꯕꯅꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯕꯅꯤ ꯑꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯂꯣꯟꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯃꯣꯏꯗ ꯂꯥꯛꯄꯒꯨꯝꯕ ꯑꯗꯩ ꯃꯥꯅ ꯃꯄꯥꯝ ꯆꯠꯄꯒꯨꯝꯕꯗ ꯍꯦꯛ ꯇꯧꯔꯛꯑꯦꯕ ꯃꯥꯁꯦ ꯍꯧꯖꯤꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯑꯗꯨꯅ ꯃꯥꯁꯦ ꯈꯥꯏꯅꯕꯁꯨ ꯏꯀꯥꯏꯕ ꯃꯆꯥꯈꯩꯒꯤꯁꯨ ꯈꯟꯕ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯌꯦꯕ ꯑꯗ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯎꯅꯐꯝꯁꯦ ꯍꯣꯇꯦꯜ ꯑꯣꯏꯅ ꯂꯣꯏ ꯑꯣꯏꯔꯛꯄꯁꯦ ꯉꯁꯥꯏ ꯂꯤꯈ꯭ꯔꯤꯕ ꯋꯥꯔꯤꯈꯩꯗꯨꯅ ꯆꯍꯤ 7, 9, 10 ꯃꯃꯥꯡꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯗꯨꯝ ꯆꯍꯤ ꯑꯃꯃꯨꯛ ꯀꯩꯃꯨꯛꯀꯤꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯣꯇꯦꯜꯁꯦ ꯑꯗꯨꯝ ꯎꯅꯐꯝ ꯑꯣꯏꯔꯛꯑꯒ ꯑꯗꯨꯝ ꯍꯣꯇꯦꯜꯁꯦ ꯑꯗꯨꯝ ꯆꯦꯟꯅꯕ ꯍꯣꯇꯦꯜꯁꯤꯗ ꯎꯅꯐꯝꯁꯦ ꯂꯣꯏ ꯑꯣꯏꯕ ꯁꯤꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔꯨꯕꯒꯤꯗꯤ ꯅꯨꯄꯤꯗꯣ ꯆꯦꯜꯂꯨꯔꯁꯨ ꯊꯥ 1, 2ꯕꯨ ꯂꯣꯠꯂꯨꯔꯁꯨ ꯑꯗꯩ ꯄꯨꯁꯜꯂꯛꯑꯒꯕꯨ
ꯊꯝꯃꯁꯨ ꯅꯨꯄꯥꯒꯤꯗꯤ ꯁꯤꯁꯦ ꯀꯩꯁꯨꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗꯅ ꯅꯨꯄꯥꯈꯩꯅ ꯆꯥꯎꯏ ꯅꯨꯄꯤꯅ ꯑꯃꯨꯛ ꯁꯤꯗꯗꯤ ꯌꯥꯝ ꯇꯣꯜꯂꯦ ꯑꯗꯣ ꯅꯨꯄꯤꯗꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯍꯦꯛ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯩ ꯍꯥꯏꯕꯒꯤ wari sarame adai unarame message sanarame haba phabada adum naidoinebako khangba lakpa ngamgadam nate ado nupana tawrubagi di mai nupina phaena nang smai nupi koiba message sanaba na hairuresu nupi jo imphujalakadoineba aduna sigi matang da khongthang ama soiruba nupi gai hujik yam wana lai khainagi bana kongai ni adai khaina ba ikai na laibadana ne yam wana laibako ado sigi wari simana smai laire duga mathangsidane kamai tawgeda sinamu koi nupi amtana magi mapuroibada nupi amaje laihanbiu habje kanam haide dana ko kanam haide ado sigina ne nupi se aigi purubda laihanbiu haibane mana haije aigi imungje pung kai re aduna mana karamba posem jadu tawrami aigi purubje ngaurga siale amtang di lokthok piramu kadai dano ai lokthok sage kaigumba magi no hije gyan taba saraga mai mapuroibna kain khangdamina gyan tana phajana laigre aduga aigina yumje kai hore koi chen dana hing phana dana nupi je lawru cho nang nupi do lawru banga moidra ai mai masa udadi ngaure na ai ngon sida aigi chanu pana mama da aigi nupi thungnan biyo na ngang bodongna mai nupi ai ngon ngang laire aduna aigi imungje kairabani na magi su thugairani ai su mai mayum da chatlaga mai mapuroi bada hairani na haibadagi ngaiko madu akoi pau piraga amtang phaminna ji na nupi du da pau piraga phaminna bane bako moi je smai taweba akoi gi nupi je ma thaba am tawi private ki adu da nupa jina mu hairiba ma na tawriba thabang mafam jida kai gumba dakar amagi ma je adum toina chatpa oireba office tu da ko adu chatpa de banje khangna bane ba khangna badagi banje phone number launa re aduga adum nupi ji office roiba timing je nupa jina ngai re aduga no bai koi ba saminna ba sa thakmin jaminna ba support adagi di adum moi je kano daga je khara lapna bazar daga haidaraga nupi jina exaning binjang na piga je pikthana lairaga adum nupi ji gi nupa jina pisa job thokba nungai ba nupa ne ba business amada mai pakwa adu nupi du di private job macha du ma tawraga mai nupa ju private job ma tawraga kona da bo hingba nupi je masakti am phajai ba aduna kano tawreba nupa ji ga dum mabani je sanminna dana khotana banji nukti gi dum loina ra adai office daina adum suti laure dana ko aduga kano tawreba adum chatminnare khara nganne hangiba torga dum mabanje chatminnare bako adagidi nupi ji sanai lik sai nupa jina khudop sai adai paisa oina ju mana hek piu hangai lisingam ta piu ani da piu dum gp da kaptan khotana adai apun boina ju pi maina taweba maina phajana nuksina gare mabanje hotel ji da ne mabanje nungti gi dum moyani na hotel amaje adum laiminare bam banje office lora dum changminabi adum laiminare ba hotel je ko dai kano tawreba nupi ji ju mai nupa na khangakpa adu hakna mari lainai di khangdaba sum message ka kai pharakpa adai nupi ji na phone ek wai sam dai parek thamgi ba adai office tai matam jek sana raktaba adum badagi nupa jan pharakpa dagi maje thabok pok tok thola moi ju khatna dana tawdai nupi je thabok pok tok thola mayum dai hen dana thambi du neba phone gam ta pai da bi neba nupi je ko ado akoina office ki mina satpa ji bawda akoi gi koi mi ama khatang chalhalaga ma je phone ju paidre mapan sondrabanina koi mai mama na bini khone haraga mai mangonda am sanna hairamaga ma nang phone tola kan mai na nangi mungju kai do re nupi jina mi me am puro khola la nang nupa da hairaga di duna smaina tangdi phamdoga mana noi nang na lek sana mama nupa jina sagi hai da yimu paisa nung sa ju logi hai adumba si ju lokthokninge hai dai moi di yum do kai rabani nam tang phajana wai de sadokninge hai nupa ji de hoji khongun ta dana laire ngau da thakna cha dana nang pion taw laire adu nupa ji ju noi da sani na tawbudai phana buda ju awa bo oire aduna noi cham tangang na thokna phaina tawbane ba as nupa jina wari je yamli mana nupi je yam pamjai do mana nang nupa na torko khudingmak ai thengnage chatkhaji ngasi nang hangrano na as kappaga lawbaga ko tawe de nupi jina ai ju isa nungsi puroiba nungsi nanga igana saluriba lambi do yam tina aran bani aduna nangju nangi isiega patana leminaro ai ju ai puroiba seba toroge na mo na ngonde yetpira anona mana lik pore khudop ani do pore aduga pitho eba aduga paisa du di mana haije ma hoju piba ngambai kano laitre
aduna paisa je nang na yeng biro haireba nupi aina karai dei suraga taluni matamduda angang admission gi adai moije adai man narakpagi mapalam da layeng bachatpagi flight ticket kakpai khotpai adum 50,000 lausan gi ba adai ningon jakau re lising adum kuntra ni puka pa dai rani phi lehan ba atang tang ma phiro adum bada sum sinjina gi bane ba nupi jina ju senbam ma sima khangna ta hobdi nate ba aduga mu 1 lakh tipi hai nupa jina du mai jak thok chona adu ju nupi duna kano moi office ki mi da kai da puhal laga dum mache khara singa law salai mung manung pura mai sum loisan gar bajane ba aduna ai ngo do yam awabo oire nang na ai bu nuksi biraga di hoi lai ri ba sana jung ji de ai pithora isini paisa di ai de ai nupa na phangi ba private job tu ma cha aduna cha boi cha da boi lai re ai ju to abani na aduna na ma ju nupi ju yam kappe ba ko adai nupa aduna is nang cha khara nu ai nang laurani nang nungai na thamni nang admai na wana lei ba yaroi na siam tawe da mai nupi hanjina haide ba ko ai gi nupa je pura ngaure nabani je sahi amarom ni nabani na nungsinari je aduna ai gi nupa je pura ngaure nang na kadai da sem talli karamba mai pada mai bi da posem tawi ai je hanna sugi eng dre ai ga to min himin na dre mai nupi ne ba khandre ai je mama da na khalle nangon da phone je dom tawda makhu che nonga ba dai numita bo phone met lai re nangi switch off na lai ra ba nangi phone je dom met la lai re dai di masai business taw ni khangdre nang uning dra ngaure noi da ai chalu nang law so nang nanaw pi do por ko ngam moi dra na ingon da koi tan ta le ma chat kani na masagi license gan bu tho chat le khoi myam chang da phana re khoi mung se mung oi dre pung ngaw re be ma pung mang nge du na ne magi nupa gi nupi amatta na ne nupi do atombi lo la u adai atombi je pulap le mina je habje hairam moi adubu ai nupa je pungaw ngawre nang na hollame aduna ne nang leiro yum jida padana aduna ta de ai nupa je phararoi nang na mai nak ta padana leiraga dine phani nang launaro nang na hoje gyan ta sanaraga lanja da bi sa nang na puroi le mina ba khoi gi ne yum thugai ram ba yaroi hai ba adumai tor kan da khoi ne noi si taunaranu sugumba wa je hainaranu mai sana lik ka kai je lok tho dai nu sina bi gi bada nang nupa jina nupi leiraga mi gi nupa leiba nupi do moi koina ru re mateng pangore adui paisa do noi ururanu nupi jino jik singbang ambai kaino chu leitre adu ma ju mai ma puroi baga phajana leimina re aduna ne noi gi ju noi gi phajana leimina ro sidagi noi phatanung da crime thongna ra ani na mai tor kan da yam phajana wai wa tai sara kholaga nupi do no khuiram me nupa do ju khuiram mi mai nupi do ju khuiram mi tor kan da adumai tor loisan na gi ba ko adugi nupa do matung ju yang koi na gi ba na raga ne ma je dum na gi badagi cha da ba thak ta ba sonjan gi ba hawa kan khat ta ba na man dana dum gyan ta gre hai tare ne yum dai thok traga dai yu na ju amuk yam cha khau ka yam sok lak pa adumai tor ga yam nuai hi de ba ko dum ma ju aduna smaina lai sai pa khang ju adai yum pa la ba nupa nupi kaya ju hotel jing jida unabam je loina oirak pane ba loina mak hekta case ko di mak tek da sianar pa yam bada hotel da unai habje ko simane ba khoi da kari no tawri ji bona nungai ti je ko adam makha ji ngak tang break lawra ga ilijage hoi ya wasum mani haibadi akhoi gi hotel sida lana season na badagi akhoi gi hoji ozaro bi talemna thambiri ba singsi hotel haibasi mayam gi aduki mate yam maru oiba yam essential oiba akhoi gi lambi thong phattaba amadi mapalam dagi lakpa akhoi gi arapatagi lakpa akhoi gi khangla chanaba leitaba mi da haidi tangaga legadobu gi saruk haina akhoi na hotel si mayam gi damakta facilitate tawna thambasi mayam na misuse tawraga crime kaya ama chatharakhi bagi wari ni akhoi gi ozaro bi talemna ngasi gi thambiri ba tangkak singse ado mayam na su akhoi gi hotel la karam mong da akhoi na season nagani karam ba mina season ba yai haibasi khangmin naraga hotel si akhoi na misuse tawdaba haibasi akhoi mayam warep lomina si aduga ngasi gi mamang da hojik thamjakhiba akhoi gi wakhalon ozagi wakhalon amadi hotel gi da leihiba ozana lijakhiba akhoi gi wari singdudagi mayam machang oiba comments mayam su susoi soi da thambira u haina haijaraga ahan wagi tangkak haibadi akhoi gi matang asida break amatang lojage mayam yeng taduna lebiyo break ki matungda amuk nungaiba kayama amadi ngasidi ozagi am special oiba mayam bu nokhanba ngamba akhoi gi kayama su ozana pukhatkani haina thambiri mayam ngaiminasi break lamdam asida sentok lambi lejadaba kayabu sentok lambi leinanabigi pandam makhada uripuk polem lekai da leba chakot khongdang training institute na
मखल मखा क्या की खुद सा हैबगी ट्रेनिंग क्या पिजरी चौखट खोंथांग ट्रेनिंग इंस्टीट्यूट न पिजरीबा ट्रेनिंग सिंह अदुदी नुपी सिंह न सिन्नरीबा अके अमोगी पोलम सिंह साबा रेजिन आर्ट की ओइबा तोंगान तोंगान पोलम सिंह हाइबदी लोहोंबगी कुंदो परेंग अदु मांगंदना मतम पुम्बगी ओइना प्रिजर्व तौदुन थंबा वाल क्लॉक इमुंगी ओइबा लेटिंगी पोलम सिंह सेंबा साबा असिन चिंगबनी असिदा सुनतना चौखट खोंथांग ट्रेनिंग इंस्टीट्यूट ना होम केयर की प्रोडक्ट सिंह सापोन ग्लास क्लीनर हैंड वॉश टॉयलेट क्लीनर डिश वॉश फ्लोर क्लीनर फिनाइल असिन सिंह क्या लोइना तोंगान चॉकलेट की ओइबा पोथोक सिंह साबगी ट्रेनिंग सु पिजर हाइबा पोलम सिंह असि मपालमदगी पुसलकपा सिंह चांगदमनबदा ताररोइदबा ngaktane kanagumna हाइबा सिंह असिगी ट्रेनिंग कोर्स असिबु पामिबा लेरगदी अकुप मरोक थंबिनबगी दमक अखोइना हामदुना लेदिबा चौखट खोंथांग ट्रेनिंग इंस्टीट्यूट उरिपुक पोलेम लेकाइदा लेबा असिद लाकपिदुना तानबीबा यागनी अखोइगी मोबाइल नंबर 6009523100 अमदी 9366286121 असद कॉल तोबिन खंबीबा यागनी इरमदमगी ओइबा पोथोक पुथोक्तुना मिपाल तांगदनब होनरसि अखोइ इरमदमगी पोथोक सिन्नरसि ब्रेक की मतुमना मयामबो अमुक्का हन्ना तराम नोक्चेरी ngasi mayamna yengbiriba ipom media na series 9 na puthokchariba crime diaries episode number 63 suba mayamgi mafamda khudol tamjabani ngasi gi yamna special orba numit asida ozana aikhoigi topic si hotel dagi thorakpa crime sing haina thambi khiba aikhoigi mamangda break ki mamangda libi khiba wari singdogiri mayamna machang oiba mayamgi wakhalon mayamgi aikhoigi appreciation or aikhoigi feedback sing mayamna pibiraga karam mongda akoina sugumbasi avoid tawgani hotel si akoina niyom chumna karamna sizinagani haibado mayamdagi wakhalon sing feedback amadi comments ki khuthangda thambira o haina thamjage makha chathajarakpasi ozadagi amuka thamjage ozana ngasagi hotel gi likhra matungda makha tabasi karamba mayamna hena pamgadaba karamba wari no haibado mayam khamina si ozadagi koigi mathangjida kamai tawge habto ko makha tabase hoi koida angang appa kano jingje thengnai ba koigi manipur da laiba nan manipuri jingje hoi sida business tawga laiba kolik yoliba adai purit phidak kai yoliba gari park yoliba makhan makhan gi business moina tawra laidana business moina loi pai ba ngati non manipuri na ngata do koigi mau makhak na ne akoida mateng makhak ni rakhi ba hoi maje mainu pa na khaina bire phuraga ot nairaga adugi matang sida mainu pa je kaukhala wai sabdam yarok toine basina hoi hoi ada maje kamai tawge da mainu pa je yunung tha adum laiba imung je pudaba adai mana macha ahum adugi cheng je lairakta ba da moi lekai gi nupi mane laiba jani maje mapuroi ba laikhidraga nupa mayum dadi laiba ado machang phajai ke ba khot pa hai ado machin wa satli ko ada ma jida khoi paisa nung sa sum hang ba khot pa sum taw ba jida na ada nupi jina nong madi khoi ai ge thaba ma chatsi duga nangi mung loi awa ba ko kani aina kanam haidok tong no te aina tawi ba business sida nangju yawana e ise mung ge awa ba ko kani nong ma ge ko na ba paisa puraga bu halakani haidi chatsi na satlaga ne kai oiram ge habda mana khoi hotel je maga khangna ba hotel mai ka ni se do mana sillaga adum ba mayang jing je hoi si ji nupi je supply taw ba khoi mau smaina mapuroi bana ningai yeng da ba ngaur khol lei ba yum pan ba ngam na ba sen tan ba tholak ba adai khaina lei ba nupi gum ba sum ba ji mana sum pusallaga maina mayang jing je contact tor ga ne adum hotel je lei min halaga mai ju paisa lau ba adai nupi jing du ju pi ba smaina magi kaino je khara yamam me ba mi je ko admai tor kan da ma si akoina mun loina manas mai pu bani khot pani do ai nu pa na khange adai phu dar khotana ai je khaina bane wai je lirak pa da yaw bane ba adu ge ki nu pi je akoina ne unna ge na koi thi thi bada ma je phang gi dre ba lol ga dum lei khre ba adu gi thong dok tu da gi ko admai lol la lei hi do admai na khoi je ang nge mana silam mi ba kaino mayam do mayang hu je ki nu pi na hoi hu je ki nu pi na hai ba da ne mayang nu pa je yam hai ma ga loinari je admaina sillaga ko aduna ma de pisa pai kholaga leiramba adumaina bau hojik hojik su adumaina ne mayang mapan gi mayang jing je moi di nupi angang thama ma sida karbar to lei mi dana sumbagi mai tai nupi mayam sille ba hojik hojik maksu adai ama khangna inaw nupi ama khangna phone tro ki basina handak hui je bagi wari ni ko sina crime diary se hakala matung dani mana phone tro ije ko tha ni mu phare
mai nupagi phone sida mai nupana irujaba changringaida phone lam lakpadai mana pai haye hoi aduda hello na nupi na harakpasida mana ne mai nupa makon saga sawrapna koi ai nupi laye tapna hairo hara makon ju sawraga koigi chirol loina pikna ngangaga di nupa ni nupi ni khangdredana adugi mana nupi oirambaduda admaina makon ju sara ngangba ado juki nupi duna horen nang lake haibado adugi hotel dugi adugi room number aduda lao ado ngasigi nupi dudi sieluba khaktani aduga ahanba tarakpani ado nang lakpada sanaba kharaga amaduga yawro ana haire haibako adai nupi jina masak yenge photo tharao na hai ada nang na pang ba khallo adudi haraga ne koigi photo je whatsapp sida mari manga thare haiba ada mana mai nupa du sangaga padana phaminaraga nang na tawri je karino nang sumaina bo hek tawramba aidi pungang ai thajade nang ana photo jingji yengo sinupi je kanano kaino na mai nupa je hek takhanarabako mane maku moi matai sagai makura loi haire sumna nupi ma koiramu ai yage adu hotel da bawda smain sanga nupi makhan makhan loina bajidi ai di maga lemina bangamoi ipam ju haini ma te sok thokta di ai leibju ngamoi na mana tawreba adai di nupa je mayam chang moi makura ma ton ga phuro bajane ba adai mana ai soigre lan gre ai matung tawja roi kholaroi na nupa do moi phone ga pahende bako ada mana hujuki naw nupi duna akoida hujuki nupi do gi facebook account je tharak pane ba fake ne mai do adu tharaga isi hoinam ta thigat piu nupi je adu gamta sumba nupi supply tawba hotel da sumba jingjem tang khatang kano tawdaga ni nupa jingje character loi lose oirani ana mai nupi duna yam nungai tana hairi ebako ma ju ma thai do yam nungai tena aduni hujik se smaina supply tawba mi somu mayam leibako makhan je aduga nupi sugumba mayam tholakpana nupa na ju ngawbagi sangji heleba nupi na loina yarabani nako paisa khara piraga dum hingnabagi lan thengda smaina dum tholakpa su mayam leireba sen adagi ama khangna koigi isai mafam amada ne moije khanabadagi nupi je aina lawngamoi nangna sengo ana tawna khanabadagi amakak moi maira paibi gaina pau piraga poraga koina amakak thengna gi ba aduna kamai tawge habda khoi isai ka kai jujik se mayam sillidana ko sei je lampakta khoi club na kaina sinbana taba tongan bai sei kho sillama concert adu duna sinari ba rapa dai laga khoi ticket kha sam sauna ka ga yengna ba adu maina ma alda moje pra loina mak nupi ju nupa ju ngawre haye duga nupi moje group lak pane haye ba adu do si je khoigi bhara da gumba lei ba rapadagi nupi msa jing ma pa duna dik ang hangjada ba sina moi group salaga koi bara ma pudana imana bi oidanga si leg lage ba dem lei hajalam ba adu isai yeng ba ko pa salaga nupa msa jing ga karda thangmin jamin na ngawmin na dana adu mai taw ba ngang yam lei re ba inkhalakpa class 9 10 11 12 college tam ba bo ko adu ga mu imphal area gi da ju e birthday ma saluge nga sidi hing leg lage mayum dei hairam ba mama na biduna mama ne ai birthday nem tala han bi ko hing leg minna rage ga haire dana adu ga moi ge da mai taw ba aduna isai mafam jida suru ko ta khai bi yu je ful ngaw bi dei nu pa ga ju ga ni khai bi dei ma pimron ja kawrak selaga pura mathong khang da ba ngang ju yam na lei re ba adu parents sing jina kadai salino kanaga salino ana si jam mun si do thau tai ba ado hayeng mang ba kan da di nupi ne hele ba dum ba mang ba ko badnam sa ba sandor ko je ado go ji ki je moi je ne mai nu sina bana amaga nu sina ba ko aduga moi party pulap adum di loina ba aduga mama na ji ga mu nupi ji ga ka silam da moi ji karan taram ba dai koina ri ba nupa jina pha ba dai nupi je nang na pu go na adai ha na di koina ri ba nupa jina wari mayam libu sane ba magi mama na buda ibani di hotel da du tawre da tawre na nang na hana dagi hona election mayam thamma ba nupi sibu ai dinga sikhak sum ibani sum ngaw badagi sum si amam ba jang aksangu bani ado nang na kaino tawra ba nupi sibu aina pu go di kaino ai ngam na khana dana ne fudat na dana nupa ni che taw badagi moi mara pai bi gaina amai sinna rak pane ba aduna juk asmaina isai tawbam khotpa mayam jida yam leire nupam sa nupim sa koi sije phone daga hakolak tar mayam su uri du ne ba dance khuning ka se amna tai chadra nikpa mayam khoi dum unara du ne ba ado moi do mamam pa leita ba masa di sagai na tai ma thong khang da ma yung ga leita ba bara da lei lei budi am ta oiram moi ba loina mak mamam pa lei ni leiram doi ni ado yam section na yeng san ba ma thok tai ba dei mu
nupi du khak nate mang do je nupa zu hayeng adumaina ngauminnaruba nupiga ngauminnaruba langminnaruba nupa du zu ke samte dum sena doine nupi amtana laisabi oigera mau oigera naknaba mari thamgraba je amani khaktagi wani nupi duna pamak to kana topa hen bala ka lai thokharga nupi duna kaim haijarakta ba hoi adu ayambadi adumaina hek naknaba mari bu thamga di lai ge harkani laurga pare laudaga nami gidi izata bi harkane ba ko adumaina dum loinamak nupa du zu awaba dum ta doine ba sumaina thawdokse makhan se dum thoklai adagi ama khakna kamai tawgeda magi nupa se mana akoigi sijaina opal loina de haido roige ba ko hoi hoi mana kai gumbang khak sijinai ba mai nupa jina kadai sali kadai da lai je khangbagi phone da ko ado opal loina haido ga di phattaba tawba nupa nupi jing du da loksing oine ba hoi aduna ai nupa jina nupi koi nupi je unaba salibra adai ai nupi je mai nupa koi mano jik chali je makadai lei no habje khangna ba sije track tawna ba adudo aingonda hangbiro ai aduda haidok sarage ba ko nupi jina am haina sijina me khu ju khangde ba ko hoi hoi ada ma jina khange ba mai nupa je sida sale si hotel da lei habje mana khange ba direct mana sanga ga ne phare ba hotel je thong je ta gang thil ga ne ada ma bani je ta pakhatana thakatana thong je hangdore ada nupa jina ada ma bani je ma phim maron bong na ti chan leiram ba na te ba oho ada yakta nupi jina phugai bane ba hotel jida nupa ju nupi ju phu bane yakta ada ka jida thong jala phu bada hotel ma phu jino ina moi je reception no ina kau thong na re ba fudat bane nupa ju nupi ju maran do len ma khut han ngam dre dana ko ti kuira bane nang nupi ju lai sabi ne ba nang kuira bane aina sum ba taw nu taw na da nang taw de hai na tra adu nang nasmai to je lai sari ngai da bu nupa ngo hotel da lai minna bra nupa ju munna je hai ra nang ju nupa kam ta phang dra bra na yang ngang na re ma ba ni ko adaidi akoida pau pirakpodagi adujo akoina torakanda nupi du mama pada mayum da ma sinagi bako adubu migi masa do hotel do phai armina pu banga moi hagaleba hoi pu banga moi hagalakpodagi di akoina madu tawnu noi pu go ko na ngangna ji na di pu hangi bako adubu nupa du da di moi halaman lao kholo wangang na sena mayum da kau da khotana da mai na tawnei ba moi chu adamai na adagi kaino ama khangna koigi kaino tawe nupa jina ne kyam kano tawge da ne koi nupi ga ji khangna rak toini ko mana ka bara ani laure ba khara koi nan manipuri na ayamba leiba mafam ne ko khara ju manung sange lairak tagi ge chorok men ro tagi duga mana rum bara je ani lauraga contact toraga ne nupa khara nupi je moina koi ba nupi je business ka kai dum toraga pa chanu sadi job thokpa ka nung thogdan nungai na leiba nupa jing ne ba ko moina nupi je pora ga unaba ado nupa jina lupa lesing ngam lawba hing le ga na ani lawba adai moina kano thongning ba gas nong loi thammi ko aduga thongning ba thonga ga nupi duna ga thonga samin na dana admai sum tawba uji nupa jina admai pa sin ba ma di ma kan teng mi yam lei re ba nupa ma ma moi nupa ngausana ba nupi koi ba ma sen je moi pau phang nei ba e adu pham da nungai ba tu lei ba ni ada sang kho lo na moi ga jum kan dek tor mai na ma na taw sa hi ani um phar ba ne ba adu moi gi ren ma pham ji ju koi gi yumbu do adu ren tu do pulap lai te ba tonga na tham ba ne ba ren se adu na ju yumbu na ju kan khang da khang da ba du ga di ada nupi ga je nupi ama khang na ma di lai sabi ne ba ko nupa ji pa khang ne lai ja ba ada nupa ji gi phone da koi gi ma na numi se moi ni je hingleng min na re da na ko du ga magi phone jida sela je haiga le ine ba hingjina aduga nupa jina haijina ngasi je numit phalamdre anu khoi mana ngasi di sela anu haire no ma sela je sine ba adu yum ban sing ngang na ba ne ba ko adu ngang na ba jida mu nupa jina ngak thok ngai da phone je hanjan tok ba nupi jina pai khalu ba da na khoi nupa je koi na ba nupi oiram ba ai ji mana sela je na sen bani adugo ji ai je han gro haire numit phatte hai mama na na adudi aingonda ju siela zena da maina ne adum toy janoi ju lai pham do ne karai lai no habda sima pham da ne aje khoi no unabam du ni hair ba ko adai di nupi ani je ung pau phang na re mi tu gi di nupa jna ngam da nupi je thin do re ba noi indom chai da le ori ma ra sango na ko aduga nupi jna moi ani je mayum yor pau phang na re ba ko adai mu hojuki nupi ama ju mu moina khange ba khange di ma nupa ju gi fb ga kai da ne hapkat pada khoi gi kaino hakatpa koi adum kaino pina ba haitare ne comment kai like adum tongna ba sinu pi je moina amuk ma gi kaino je ab account search tor ko le yenge dana messenger da thajal le dana
ꯑꯗꯨꯀꯥꯟꯗ ꯃꯥꯁꯨ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦꯕ ꯃꯥꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯄꯨꯔ ꯆꯪꯕ ꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯆꯦꯜꯂꯨꯔ ꯂꯩꯕ ꯑꯣꯏꯔꯝꯃꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤꯅ ꯄꯨꯂꯞ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯀꯧꯈꯠꯂꯦꯕꯀꯣ खरा कुईग्रे वारीसे सही 7 मुक्ति फाग्रे अदुगा मादी नुपी थीबा नुपा ओइरम्मेबा यामना इज्जत लमदा मयुमदगादी लैबको याम क्यान ताबा करो लेकाय इमुंगनगा मोइसे इज्जत लमदा लैबा माय नुपीगदा याम लेमने याम थाक अमदगा थंबा सुमाइना माय नुपीसिनाने थाक अमदा थमगा लमदा थोगना ngawba nupa mayam laiba hoi ada yam haina mana room ka bhara lauriba nupa du so khoina kawkhatleba adumba se kayam nang sumaina ana adai yumbu du khoina pau pireba adai mana yumbu juna tan thokhiba ju nupa do hoi hoi mai bhara du mai tawbudo ko aduna yamna makhan makhan maong jida sugumba mayam je yamna tawnarameba manung manung jida ko hoi aduga aroibada case ani khak ligeba ko hoi sina kamai tawgeda koigi case se koi jing ngak toine ba ko kamai tawgeda laisabi ama khakna thangkalakpane ba maga nupa je relation thamna garga nupa do nupi ma sien kre na ada phamina ba je ba ni song wari je linare ko nupi nang li nupa nang li tawsida nupi jina haina relation je kyarak hanna ne thamgre ha ba hoi ado nupa do na haina suktham thamde ha ba ko ai je kanong khak not ang khak ta hoge hoi ani se oidaba nga tang na doine ba nupa sina oidaba ngang doine nupi duna ngangi du aseng bane ba acha aduga mana haijina nupi jina haijina lesson je mam thamna gra masing khang dana koini je si hotel da ju sange si hotel da ju sange na har kanda nupa jina haina ibani nusina ba tan ai mon da kem ta tawde ado ma je chau yam langi phone pai khatta ba waiting leiba kem yade ꯊꯕꯛ ꯆꯠꯄ ꯃꯉꯣꯟꯗ ꯍꯥꯏꯗꯗꯤ ꯌꯥꯗꯦ ꯃꯥꯒ ꯌꯥꯅꯗꯕ ꯃꯥꯅ ꯇꯤꯟꯅꯅꯨ ꯍꯥꯏꯕ ꯏꯃꯥꯟꯅꯕ ꯇꯤꯟꯅꯕ ꯌꯥꯗꯦ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯌꯥꯗꯦ ꯏꯃꯥꯟꯅꯕꯒ ꯀꯣꯏꯕ ꯆꯠꯄ ꯏꯁꯩ ꯑꯃ ꯌꯦꯡꯕ ꯊꯥꯕꯜ ꯑꯃ ꯆꯣꯡꯕ ꯑꯝꯇ ꯆꯠ ꯌꯥꯗꯦ ꯃꯥꯅ ꯌꯥꯝ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯩ ꯁꯥꯎꯗꯅ ꯂꯩꯊꯣꯛꯄꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯥꯏꯕꯁꯤꯗꯤ ꯆꯥꯝꯃꯁꯨ ꯀꯣꯏꯅꯅꯤ ꯆꯅꯤꯁꯨ ꯀꯣꯏꯅꯅꯤ ꯇꯣꯛꯅꯅꯤ ꯁꯤꯗꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯩꯅ ꯆꯦꯟꯖꯕꯅꯤ ꯃꯥꯒ ꯑꯩꯒ ꯆꯦꯜꯂꯨꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯁꯤꯅꯤ ꯌꯥꯝ ꯂꯥꯏꯅꯀꯣ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯪꯅ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯁꯥꯟꯅꯔꯒ nang na sumaina thamamba yaba nupira sineba mana haina khanare mabani se ko adai yanare adai di kan nupasna proof evidence piu sineba nang ngonda aina ja sokya be proof evidence piu haiba ado phone da kaida dum bodem bol hewda ba ada nupi duna haire ba ko nang na ngonda kano ja sokhi de nang relation thamgi de ai ngonda sumain tawgi de na asma bani de sumai yengnaraga office ni ga je khangnarak tram ne ba adai adudi ibani na adumbal kano relation thamnengai da mi yang hangadra proof evidence ne na hayanga ai ui ana haina ba mi yang hangadra adai di adamai tawe da khoina haire ba ko bungo noi masing ju yam yame aduna nang sidai da nang na kaimbo adu main tawgi de khoi khide na sien ba kaisu yara roi nupi jina kaim tawdana ekta haijan gadab din natte hoi mana masing khara henjan na haram badi yai tawbudabu na bani relation di thamna yab je noi gi wari jina khoi khangi adu nang adu shrokpudine huralu re tawgragana adumaina ana adu ai sumaina mo chana dabdagi ni adu ni phajana hayo khoi loisanna basinge adu noigi jide adum kaino taw leire na bani awaya khum amana relation thamna ya amana thamna de ai sum taw leire na khoina hai ba du kan da di moido kona di nupa sai sai thadoknaraga nupa do khon phajana hangkan da budi hoi mabani relation khara di dum thamamme ba ko adumaina sidana nupa jana ai ja sokide hai bani dana ayamba case ta dum nupana smai haiba ado kon dang da budi khoina dum phajana hayo ibungo mo chanak ta bajulai si je nang khaktagi nara nate nupi gi juni noi da sai pakhang oi nga da sumba lisa satpagi noi thorkpa problem ni noi sumna nu sinaram da smai thokra khoi jum haiba ko adagi di amai to ga du case to moi do dum halaman to ga loisanagi ba yanaraga ko nupa do nupi sel rabanina mana ju pam dramina ka su leiba da nungai roina aduga case amma da namu kamai to ga habda phone da ne nupi je nupa amma da sel ba ko adu ka da phone da aju ge hana nung sinaram ba nupa jina fb da hakalakpa aina law dana loira ba nupi do hujik nang namu lohong dori ba ai gi lukhak to na adai nupi jina complaint je torok pane ba aigi lohong baje kai dore manas ma hakalai je
ꯍꯣꯏ ꯃꯤꯡ ꯅꯨꯡ ꯄꯟꯗ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯉꯦ ꯃꯌꯥꯝꯁꯤꯅ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯇꯁꯇ ꯈꯔ ꯑꯩꯁꯦ ꯄꯨꯔꯥ ꯑꯣꯛꯇꯕꯤꯗꯧꯅ ꯌꯣꯜꯂꯦ ꯑꯗꯨꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯊꯥꯡꯒꯠꯅꯔꯛꯄꯅꯦꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯁꯤꯗ ꯁꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯑꯦꯕ ꯁꯨꯝꯕ ꯃꯣꯏꯗꯤ ꯁ꯭ꯇꯦꯇꯁ ꯊꯝꯕ ꯑꯗꯒꯤꯗꯤ ꯁꯨꯝꯕꯁꯤ ꯌꯥꯝ ꯇꯧꯅꯩꯕ ꯑꯦꯐꯕꯤꯗ ꯍꯥꯞꯀꯠꯄ ꯋꯥꯍꯩ ꯋꯥꯇꯥ ꯅꯥꯇꯩ ꯆꯥꯟꯅꯗꯕ ꯌꯥꯝ ꯂꯥꯛꯈꯤꯕꯀꯣ ꯑꯗꯨ ꯇꯧꯔꯀꯥꯟꯗꯗꯤ ꯃꯣꯏꯁꯨ ꯋꯥꯔꯤꯁꯤ ꯂꯤꯅꯔꯦꯕ ꯑꯗꯨꯗꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯅ ꯑꯗꯨꯒꯨꯝꯕ ꯃꯔꯤꯐꯧ ꯊꯝꯗꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯊꯝꯖꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯌꯥꯗꯕꯅꯤ ꯑꯗꯨ ꯌꯥꯗꯕꯒꯤ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝꯕ ꯄꯥꯝꯗꯦꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯅ ꯏꯕꯥꯅꯤ ꯃꯔꯤ ꯀꯌꯥꯔꯛ ꯊꯝꯈ꯭ꯔꯦ ꯔꯦꯁꯇꯨꯔꯦꯟꯗ ꯑꯗꯨ ꯍꯣꯇꯦꯜꯗ ꯑꯗꯨꯗ ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯑꯩ ꯃꯣꯏꯗ ꯆꯠꯂꯤ ꯃꯥ ꯊꯣꯛꯂꯛꯏ ꯑꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯊꯝꯒꯦ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯁꯨꯡꯊꯝ ꯊꯝꯗꯦ ꯃꯥꯅ ꯑꯩ ꯄꯥꯝꯗꯅ ꯅꯨꯡꯁꯤꯗꯅ ꯂꯧꯕ ꯌꯥꯅꯕꯅ ꯍꯥꯏꯖꯜꯂꯤꯅꯤ ꯑꯩꯒ ꯃꯥꯒ ꯃꯩ ꯁꯨꯡꯊꯝ ꯊꯝꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯉꯛꯑꯦꯕ ꯀꯔꯤꯅꯣꯅꯦ ꯁꯤꯗꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯏꯖꯠ ꯁꯣꯛꯄꯤꯈ꯭ꯔꯒ ꯅꯨꯄꯥ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯅꯤꯀꯣ ꯃꯔꯤ ꯊꯝꯒꯦ ꯍꯥꯏꯅꯤ ꯅꯨꯄꯥꯅ ꯊꯝꯗꯦꯅ ꯆꯦꯜꯂꯤꯃꯤ ꯁꯤꯗꯅ ꯑꯃꯨꯛ ꯅꯨꯄꯥꯅ ꯊꯝꯒꯦ ꯍꯥꯏꯕ ꯅꯨꯄꯤꯅ ꯑꯃꯨꯛ ꯃꯔꯤ ꯊꯝꯗꯦ ꯍꯥꯏꯕꯀꯣ ꯍꯣꯠꯅꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯛ ꯃꯥꯡꯉꯕ ꯅꯨꯄꯤꯁꯤꯅ ꯑꯩꯁꯦ ꯍꯛ ꯃꯥꯡꯍꯟꯕꯤꯔꯦ ꯏꯖꯠ ꯁꯣꯛꯄꯤꯈ꯭ꯔꯦ ꯃꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦꯅ ꯋꯥꯀꯠ ꯊꯥꯡꯒꯠꯀꯗꯕ ꯃꯤꯁꯤꯅ ꯏꯖꯠ ꯁꯣꯛꯇꯦ ꯍꯥꯏꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ ꯅꯪꯉꯣꯟꯗ ꯀꯦꯁ ꯊꯥꯡꯒꯠꯀꯗꯕꯅꯤ ꯃꯥꯅ ꯑꯗꯨ ꯃꯥ ꯃꯁꯥꯅ ꯏꯖꯠ ꯁꯣꯛꯇꯦ ꯀꯔꯤꯝ ꯇꯧꯈꯤꯗꯦ ꯍꯥꯏꯔꯦ ꯅꯪꯅ ꯁꯤ ꯅꯪꯒꯤ ꯑꯣꯏꯅ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯦ ꯑꯗꯣ ꯅꯪ ꯃꯈꯥ ताना ꯍꯥꯞꯀꯠꯄ ꯈꯣꯠꯄꯁꯨ ꯇꯧꯔꯨꯔꯅꯨ ꯃꯊꯪꯗꯒꯤꯗꯤ ꯃꯣꯏ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯦ ꯁꯤ ꯐꯥꯁ ꯋꯥꯔꯅꯤꯡꯅꯤ ꯅꯪꯉꯣꯟꯗ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯅꯤ ꯍꯥꯏꯔꯦ ꯀꯩꯒꯨꯝꯕ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕ ꯈꯣꯡꯗꯣꯡꯕꯁꯦ ꯀꯥꯏꯔꯒꯗꯤ ꯅꯪꯅ ꯊꯨꯒꯥꯏꯕꯅꯦꯅ ꯇꯧꯅꯔꯛꯑꯅꯤ ꯑꯗꯨꯅ ꯃꯤꯅꯅꯦ ꯃꯉꯣꯟꯗ ꯃꯁꯥ ꯁꯣꯛꯈꯤꯕ ꯀꯔꯤꯝ ꯂꯩꯇꯦꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯏꯔꯦꯝ ꯂꯦꯝꯅ ꯂꯩꯍꯧꯔꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦꯕꯀோ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯀꯦꯁꯅ ꯑꯗꯒꯤ ꯀꯦꯁ ꯑꯃꯗꯅ ꯑꯃꯨꯛ ꯌꯥꯝ ꯑꯩꯈꯣꯏꯅ ꯉꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯃꯗꯅꯅꯦ ꯁꯤꯁꯦ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯅꯨꯄꯥꯁꯤꯡꯅ ꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯁꯤ ꯀꯦꯁꯁꯦ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯀꯦꯁꯅꯤ ꯁꯤ ꯁꯤꯁꯇꯦꯝꯁꯦ ꯃꯇꯝ ꯑꯃꯗꯅ ꯃꯣꯏꯅ ꯍꯣꯇꯦꯜꯗ ꯀꯩꯗ ꯂꯩꯃꯤꯟꯅꯕ ꯔꯤꯂꯦꯁꯟ ꯊꯝꯅꯕꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯦ ꯅꯨꯄꯥꯁꯤꯡꯅ ꯅꯝꯃꯦꯗꯅ ꯑꯗꯨꯒ ꯃꯣꯏ ꯀꯥꯏꯅꯔꯀꯥꯟꯗ ꯅꯨꯄꯥꯗꯨꯅ ꯊꯥꯗꯣꯔꯛꯄ ꯑꯗꯩꯗꯤ ꯚꯥꯏꯔꯦꯜ ꯆꯠꯂ ꯈꯣꯠꯂꯒ ꯅꯨꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯒ ꯁꯨꯃꯥꯏꯅ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦ ꯈꯣꯠꯂꯦꯅ ꯍꯦꯛꯇ ꯌꯦꯡꯅꯗꯅ ꯃꯇꯝ ꯑꯃꯗ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤꯅꯅꯦ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡꯁꯦ ꯃꯣꯏ ꯅꯨꯡꯁꯤꯅꯕꯗ ꯅꯨꯄꯤꯁꯤꯅ ꯅꯝꯃꯦꯗꯅ ꯅꯨꯄꯤꯅ ꯑꯣꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯔꯤꯂꯦꯁꯟ ꯊꯝꯅꯒꯤꯅ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁꯁꯦ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯑꯣꯏꯈꯠꯂꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡꯁꯤꯅ ꯅꯨꯄꯤꯅ ꯑꯣꯏꯅ ꯅꯝꯈꯠꯂꯛꯑꯕꯅꯦꯕ ꯑꯗꯨꯅꯗꯤ ꯀꯦꯁ ꯑꯃꯈꯛꯇꯗ ꯍꯟꯗꯛ ꯇꯧꯋꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯗꯨꯝꯕ ꯃꯔꯤꯁꯦ ꯃꯌꯥꯝ ꯊꯝꯅꯔꯒ ꯃꯣꯏꯅꯤꯁꯤ ꯌꯥꯅꯔꯛꯇꯕꯅꯦꯕ ꯌꯥꯅꯔꯛꯇ꯭ꯔꯕꯅꯤꯅ ꯏꯖꯠ ꯑꯗꯨꯝꯕ ꯃꯔꯤ ꯊꯝꯅꯈ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯡꯂꯧ ꯂꯧꯅꯤꯡꯉꯛꯇꯕ ꯅꯨꯄꯤꯁꯦ ꯑꯗꯨꯗ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯊꯝꯅꯈ꯭ꯔꯦ ꯏꯕꯥꯅꯤ ꯑꯩ ꯂꯩꯅꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅꯗꯤ ꯑꯩ ꯁꯨꯡꯂꯧ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤꯗ ꯅꯨꯄꯤꯁꯤꯅ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁꯅꯦꯅ ꯑꯗꯨꯝꯕꯁꯤꯡꯁꯦ ꯄꯨꯊꯣꯔꯛꯑꯦꯕ ꯑꯗꯨꯗꯤ ꯅꯨꯄꯤꯅ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯅꯣꯏ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯁꯨꯃꯥꯏꯅ ꯅꯝꯒꯅꯨ ꯅꯣꯏ ꯍꯣꯇꯦꯜꯗ ꯀꯩꯗ ꯂꯩꯃꯤꯟꯅꯕꯒꯤ ꯑꯗꯨ ꯅꯨꯄꯥꯁꯤꯡꯅ ꯊꯥꯗꯣꯔꯛꯑꯒ ꯑꯗꯩꯗꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯝꯕ ꯊꯥꯗꯣꯛꯎꯕꯩ ꯃꯣꯏ ꯌꯥꯅꯔꯛꯇ꯭ꯔꯀꯥꯟ ꯈꯟꯅꯔꯀꯥꯟꯗꯅꯦ ꯊꯥꯗꯣꯛꯅꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯑꯇꯣꯞꯄ ꯄꯥꯡꯈ꯭ꯔꯀꯥꯟ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯈꯤꯕ ꯅꯨꯄꯤꯗꯣ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯖꯔꯀꯥꯟꯗ ꯀꯣꯟꯗꯪꯗ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯃꯤꯟꯅꯕꯗ ꯃꯃꯥꯟꯅꯕꯗ ꯊꯥꯕ ꯃꯃꯥꯟꯅꯕꯁꯤꯅ ꯑꯃꯨꯛ ꯁꯟꯗꯣꯔꯛꯄ ꯑꯗꯩ ꯐꯣꯟ ꯌꯥꯗꯕꯗꯩ ꯐꯣꯟ ꯁꯦꯝꯕꯗ ꯐꯣꯟ ꯁꯦꯝꯐꯝꯅ ꯂꯧꯊꯣꯛꯎꯔꯒ ꯁꯟꯗꯣꯔꯛꯄ ꯁꯨꯝꯕ ꯃꯈꯜ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ ꯑꯗꯩ ꯐꯣꯟ ꯇꯥꯍꯧꯕꯗꯒꯤ ꯐꯣꯟꯗꯨꯗꯒꯤ ꯃꯤꯅ ꯈꯨꯜꯂꯒ ꯐꯣꯟꯗꯨꯗꯩ ꯁꯟꯗꯣꯔꯛꯄ ꯅꯨꯄꯥꯁꯤꯗꯤ ꯂꯥꯟꯖꯗꯕ ꯈꯪꯖꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯚꯥꯏꯔꯦꯜ ꯆꯠꯂꯛꯇꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯁꯟꯗꯣꯛꯄꯅꯦꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣꯗꯤ ꯃꯥꯅ ꯅꯝꯈꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯅꯨꯄꯥ ꯖꯦꯜ ꯌꯧꯅꯈꯤꯕ ꯑꯗꯨꯝꯕ ꯀꯦꯁꯇ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯌꯧꯅꯗ꯭ꯔꯦ ꯑꯗꯣ ꯅꯨꯄꯤꯅ ꯑꯣꯏꯅ ꯑꯗꯨꯝꯕꯁꯦ ꯊꯝꯖꯟꯅꯔꯒ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁ ꯑꯣꯏꯈꯠꯂꯛꯑꯦ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯀꯣ ꯁꯨꯝꯕ ꯀꯩꯅꯣꯁꯦ ꯅꯝꯒꯅꯨ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯅ ꯑꯣꯏꯅ ꯅꯨꯄꯤꯅ ꯅꯝꯒꯦ ꯍꯥꯏꯔꯁꯨ ꯅꯝꯍꯟꯗꯕ ꯅꯨꯄꯥꯅꯁꯨ ꯅꯝꯗꯕ ꯑꯗꯨꯃꯥꯏꯅ ꯁꯤꯃꯈꯛ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯍꯣꯏ ꯑꯗꯩ ꯑꯃꯈꯛꯅꯅꯦ ꯃꯇꯝꯗꯨꯗ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯅꯨꯄꯤꯁꯦ ꯃꯥꯁꯤ ꯅꯨꯄꯥꯁꯤꯗ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅꯦ ꯃꯥꯏ ꯑꯍꯥꯟꯕ ꯅꯨꯄꯥꯁꯦ ꯈꯥꯏꯅꯈ꯭ꯔꯒ ꯃꯣꯏꯁꯦ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅꯤꯁꯦ ꯂꯧꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯅꯨꯄꯥꯁꯤꯅ ꯂꯩꯕꯅꯦ ꯂꯝꯁꯦ ꯑꯗꯨꯒ ꯌꯨꯝꯁꯤꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯁꯤꯁꯨ ꯈꯥꯏꯅꯔ ꯂꯩꯕꯖꯥꯠꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯗꯣ ꯌꯣꯟꯊꯣꯛꯑ ꯌꯨꯝꯁꯤꯅ ꯃꯃꯥꯁꯤꯅ ꯁꯥꯖꯕꯀꯣ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯁꯤ ꯂꯩꯕꯅꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯒꯤ ꯍꯥꯟꯅꯩ ꯃꯆꯥꯁꯨ ꯂꯩꯕ ꯍꯥꯟꯅꯩ ꯅꯨꯄꯥꯒꯤ ꯃꯆꯥ
ꯍꯣꯏ ꯑꯗꯨꯒ ꯃꯣꯏꯁꯦ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯍꯣꯡꯉꯛꯑꯒ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯦ ꯂꯧꯅꯔꯒ ꯂꯩꯅꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯍꯣꯡꯉꯒꯅꯦ ꯑꯇꯣꯞꯄ ꯂꯝ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯂꯝ ꯑꯃꯗ ꯈꯪꯍꯟꯗꯅ ꯑꯇꯣꯝꯕꯤ ꯂꯣꯟꯕꯁꯦ ꯌꯥꯝ ꯊꯝꯅꯩꯌꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦꯕ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯇꯤ ꯎꯕ ꯅꯨꯄꯥꯁꯤꯗꯤ ꯎꯗꯕ ꯑꯗꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯑꯦꯕ ꯂꯩꯀꯥꯏꯁꯤꯗ ꯁꯟꯗꯣꯔꯛꯑꯦꯕꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯣꯛꯇꯕꯤꯅꯤ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯃꯌꯥꯝꯒ ꯂꯣꯏꯅꯕ ꯅꯨꯄꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯨꯄꯥꯗꯤ ꯎꯗ꯭ꯔꯒ ꯅꯨꯄꯤꯁꯤꯗꯤ ꯎꯕꯗ ꯑꯅꯤ ꯑꯍꯨꯝꯅꯦꯕ ꯁꯟꯗꯣꯔꯛꯏꯁꯦ ꯑꯗꯣ ꯂꯩꯀꯥꯏ ꯈꯨꯟꯅ ꯇꯥꯟꯊꯣꯛꯄꯤꯌꯣꯅ ꯇꯧꯕꯗꯒꯤ ꯃꯣꯏ ꯂꯩꯀꯥꯏꯅ ꯅꯪ ꯂꯩꯕ ꯌꯥꯔꯣꯏꯅ ꯇꯧꯕꯗ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯅꯤꯔꯛꯄꯅꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯃꯥ ꯃꯁꯥꯅ ꯅꯝꯕꯅꯤ ꯃꯥꯒꯤ ꯃꯃꯥꯏ ꯆꯤꯡꯍꯟꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯈꯛꯇꯒꯤ ꯆꯤꯡꯉꯒ ꯉꯁꯤ ꯃꯥꯅ ꯑꯩꯒ ꯌꯥꯅꯔꯛꯇ꯭ꯔꯀꯥꯟꯗ ꯊꯥꯗꯣꯔꯛꯄꯅꯤ ꯑꯗꯨꯅ ꯑꯝꯇꯪꯗꯤ ꯂꯩꯀꯥꯏ ꯈꯨꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯁꯤꯗ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕꯤꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯑꯝꯇꯗꯤ ꯌꯥꯍꯟꯕꯤꯌꯣꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯈꯩꯒ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯩꯕ ꯄꯨꯟꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯆꯨꯝꯃꯝꯃꯦꯕ ꯅꯨꯄꯥꯁꯤꯗꯤ ꯌꯨ ꯊꯛꯑꯒ ꯌꯥꯝ ꯅꯩꯕ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏ ꯑꯗꯩ ꯃꯣꯏꯗꯁꯨ ꯊꯥ 3-4 ꯍꯜꯂꯛꯇ ꯃꯥꯅ ꯍꯟꯅꯤꯡꯉꯀꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯅꯩꯕ ꯑꯗꯩ ꯑꯩ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯀꯅꯥ ꯆꯪꯉꯛꯑꯝꯃꯦ ꯅꯪꯗꯤ ꯑꯣꯛꯇꯕꯤꯅꯤ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯁꯥꯟꯅꯄꯣꯠꯅꯦ ꯅꯩꯕꯁꯤꯗ ꯃꯃꯥ ꯃꯆꯥꯅ ꯅꯪ ꯆꯪꯕꯤꯔꯛꯑꯅꯨ ꯑꯃꯨꯛ ꯍꯟꯅ ꯒꯦꯠ ꯅꯨꯡ ꯄꯥꯟꯗꯅ ꯑꯀꯣꯏꯕꯁꯦ ꯈꯥꯖꯤꯟꯗꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯃꯥ ꯆꯪꯍꯟꯗ꯭ꯔꯦ ꯑꯩꯅ ꯂꯩꯔꯝꯕ ꯂꯝꯅꯤ ꯑꯅ ꯃꯥꯁꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯃꯣꯏ ꯂꯩꯀꯥꯏ ꯑꯗꯨꯋꯥꯏꯗꯨꯗ ꯂꯣꯏ ꯁꯟꯗꯣꯔꯛꯑꯒ ꯅꯨꯄꯤꯁꯦ ꯑꯣꯛꯇꯕꯤꯅꯦꯅ ꯇꯥꯟꯊꯣꯛꯑꯣꯅ ꯇꯧꯔꯛꯄꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤꯁꯨ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯃꯆꯥꯁꯨ ミꯔꯣꯜꯂꯤꯕꯀꯣ ꯑꯗꯣ ꯍꯥꯟꯅꯒꯤ ꯏꯆꯥꯁꯨ ꯑꯩ ꯂꯩꯔꯦ ꯃꯥꯒꯤꯁꯨ ꯍꯧꯖꯤꯛ ꯊꯥ ꯁꯨꯗꯣꯔꯦ ꯑꯗꯣ ꯑꯗꯨꯗꯨꯅ ꯌꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯌꯨꯝ ꯌꯣꯟꯊꯣꯛꯑꯒ ꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯟꯊꯣꯛꯑ ꯁꯥꯕꯅꯤ ꯂꯝꯁꯤꯕꯨꯗꯤ ꯍꯣꯏ ꯃꯥꯅ ꯂꯩꯕꯤꯕꯅꯤ ꯃꯆꯦꯠ ꯑꯃꯈꯛꯇꯅꯤ ꯂꯝꯗꯨꯁꯨ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯂꯝꯁꯤꯃꯗꯤ ꯃꯥꯅ ꯄꯤꯍꯟꯕꯤꯔꯝꯃꯣ ꯁꯤꯅꯦꯕ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯍꯥꯏꯅ ꯑꯩꯅ ꯂꯩꯈꯤꯕ ꯂꯝꯅꯤ ꯌꯣꯟꯅꯤ ꯅꯣꯏꯅ ꯌꯨꯝ ꯁꯤꯔ ꯄꯨꯖꯒꯣ ꯂꯝꯁꯦ ꯑꯩꯅ ꯌꯣꯟꯅꯦꯅ ꯇꯧꯅꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯁꯨ ꯃꯣꯏꯁꯦ ꯍꯣꯇꯦꯜꯗꯅꯦ ꯑꯗꯨꯝ ꯃꯕꯥꯅꯤꯅ ꯎꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯍꯣꯇꯦꯜꯒꯤ ꯀꯩꯅꯣꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯑꯦ ꯑꯗꯨꯅ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯔꯝ ꯆꯥꯕ ꯃꯤꯈꯩ ꯂꯩꯖꯖꯅꯤ ꯑꯗꯣ ꯂꯥꯟꯅ ꯍꯣꯇꯦꯜꯁꯤꯡꯕꯨ ꯌꯨꯁ ꯇꯧꯕꯤꯒꯅꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯅ ꯑꯗꯨ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯁꯨꯝꯕ ꯍꯣꯇꯦꯜꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯣꯇꯦꯜꯗ ꯎꯅꯐꯝ ꯑꯣꯏꯕ ꯑꯍꯤꯡ ꯂꯦꯛꯐꯝ ꯑꯣꯏꯕ ꯑꯗꯨꯒ ꯀꯥꯏꯅꯔꯛꯑꯀꯥꯟꯗꯗꯤ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯍꯣꯇꯦꯜ ꯑꯣꯅꯔꯁꯤꯡꯅꯁꯨ ꯑꯙꯥꯔꯁꯦ ꯄꯨꯂꯞ ꯂꯧꯕꯤꯕ ꯑꯙꯥꯔ ꯌꯥꯎꯗ꯭ꯔꯒ ꯆꯪꯍꯟꯗꯕ ꯑꯗꯩ ꯄꯩꯁꯥ ꯈꯛꯇꯪꯒꯤ ꯍꯣꯇꯦꯜꯒꯤ ꯃꯣꯏꯅ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯒ 1,000-2,000 ꯐꯪꯕꯗꯨ ꯈꯛꯇꯪꯒꯤ ꯈꯟꯗꯕ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯑꯅꯤꯃꯛꯀꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯅꯤꯃꯛꯀꯤ ꯁꯥꯏꯟ ꯔꯦꯁꯇꯥꯔꯗ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯆꯪꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯌꯦꯡ ꯀꯩꯅꯣꯝꯃ ꯆꯦꯟꯅꯔꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜꯗꯁꯨ ꯀꯩꯁꯨ ꯑꯗꯨ ꯆꯦꯟꯅꯔꯣꯏ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁꯇꯨꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯍꯣꯇꯦꯜꯁꯤꯡꯅꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯣꯇꯦꯜꯁꯤꯡꯗ ꯂꯣꯟꯅ ꯎꯅꯐꯝ ꯑꯣꯏꯕ ꯍꯣꯇꯦꯜꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯒ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯣꯛꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯕ ꯁꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯣꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯍꯣꯇꯦꯜ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯦꯁꯤꯂꯤꯇꯦꯠ ꯇꯧꯅꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯝꯐꯔꯠ ꯑꯣꯏꯅꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯜꯇꯔ ꯂꯧꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗ ꯂꯩꯐꯝ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜꯁꯤꯃ ꯍꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯆꯔꯤꯕ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯕ ꯂꯥꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯃꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯩꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯛꯄꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯍꯣꯇꯦꯜꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯥꯏꯠꯁꯤꯡꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯒ ꯃꯤꯁꯌꯨꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯀꯌꯥꯝ ꯁꯣꯛꯊꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯕꯁꯤꯡ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂꯕꯁꯤꯡ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯃꯔꯤ ꯊꯝꯕꯗꯒꯤ ꯀꯥꯏꯊꯔꯛꯄ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯌꯨꯝ ꯀꯌꯥ ꯑꯃ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯁꯤꯃꯗꯤ ꯐꯈꯤ ꯅꯨꯄꯥꯁꯤꯃꯗꯤ ꯐꯈꯤ ꯅꯨꯄꯤꯁꯤꯃꯗꯤ ꯐꯈꯤ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯑꯅꯤꯃꯛꯀꯤ ꯃꯥꯡꯖꯕ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯄ ꯑꯃꯗꯤ ꯌꯨꯝ ꯀꯥꯏꯅꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯍꯣꯇꯦꯜ ꯍꯥꯏꯁꯤ ꯀꯔꯝꯕ ꯃꯈꯜꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯣꯇꯦꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯍꯣꯇꯦꯜꯁꯦ ꯃꯤꯁꯌꯨꯁ ꯇꯧꯕꯤꯗꯅꯕ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯆꯪ ꯑꯣꯏꯕ ꯂꯧꯈꯠꯆꯔꯒ ꯍꯣꯇꯦꯜ ꯑꯁꯤ ꯀꯔꯝꯅ ꯌꯨꯁ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯃ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯆꯠꯊꯖꯔꯛꯄꯁꯤ ꯑꯣꯖꯥꯗꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯃꯨꯛ ꯃꯈꯥꯗꯒꯤ ꯂꯧꯁꯤ ꯉꯁꯤꯗꯤ ꯍꯣꯇꯦꯜꯗꯒꯤ ꯊꯣꯔꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯝꯇꯪ ꯐꯖꯅ ꯅꯣꯛꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯣ ꯀꯃꯦꯟꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯅꯤꯡꯕ
ꯑꯩꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯁꯤꯟꯗꯣꯛꯑ ꯄꯣꯏꯟꯁꯦ ꯊꯝꯃꯦꯕꯀꯣ ꯍꯣꯏ ꯑꯩꯅ ꯑꯁ ꯑꯩ ꯀꯩꯗꯧꯉꯩ ꯀꯃꯦꯟꯁꯤꯡꯁꯦ ꯄꯥꯊꯣꯛꯀꯗꯒꯦꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅꯤꯡꯕ ꯃꯌꯥꯝꯁꯦ ꯃꯥꯅꯤ ꯀꯃꯦꯟꯠꯀꯤꯁꯨ ꯃꯌꯥꯝ ꯄꯥꯊꯣꯛꯄꯗ ꯑꯥ. ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯍꯣꯏ. ꯃꯇꯤꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯀꯌꯥ ꯂꯩꯈꯤꯕꯅ ꯃꯇꯝꯕꯨ ꯐꯪꯉꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯈꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯖꯥꯅꯁꯨ ꯂꯧꯈꯠꯄꯤꯔꯛꯄꯁꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯉꯁꯤꯒꯤ ꯏꯆꯦ ꯋꯥꯔꯤꯁꯤꯡꯁꯤꯗꯤ ꯐꯨꯟꯒꯠꯂꯦ ꯑꯗꯩꯗꯤ ꯑꯁ ꯑꯀꯤꯕ ꯐꯥꯎꯔꯦ ꯑꯗꯩ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯌꯥꯝꯅ ꯀꯃꯦꯟ ꯄꯤꯅꯍꯧꯋꯦꯕꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯅ ꯑꯗꯨꯝ ꯏꯄꯤꯁꯣꯠ 2-3 ꯁꯨꯔꯦꯗꯅ ꯑꯩꯅ ꯀꯃꯦꯟ ꯂꯧꯈꯠꯇꯕꯁꯦ ꯍꯣꯏ. ꯑꯗꯨꯒꯤ ꯂꯣꯏ ꯄꯨꯟꯁꯤꯜꯂꯦ ꯍꯟꯗꯛ ꯈꯛꯇꯒꯤ ꯋꯥ ꯅꯠꯇ꯭ꯔꯦꯕ ꯑꯗ ꯑꯩꯅ ꯁꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯍꯥꯏꯅꯤꯡꯉꯒ ꯑꯗꯨꯝ ꯂꯩꯕꯀꯣ ꯊꯝꯕꯤꯌꯨ. ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯗꯥꯏꯔꯤ ꯂꯤꯕꯗꯣ ꯍꯣꯏ. ꯑꯗꯨꯒꯤꯏꯄꯤꯁꯣꯠꯇꯨꯗ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯑꯃꯈꯛ ꯄꯤꯔꯛꯈꯤꯕꯀꯣ ꯑꯩꯈꯣꯏꯅ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣꯅ ꯍꯪꯈꯤꯗ꯭ꯔꯥ ꯀꯣꯏꯁꯟ ꯍꯪꯈꯤꯕꯁꯤꯡꯗꯣ ꯍꯣꯏ ꯀꯩꯅꯣ ꯆꯤꯡꯂꯥꯏꯗꯨꯔꯥ ꯑꯗꯩ ꯅꯨꯄꯤ ꯊꯣꯏꯕꯤꯗꯨꯔꯥ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗꯨꯔꯥꯅ ꯍꯪꯈꯤꯗ꯭ꯔꯥ ꯑꯀꯣꯟꯕꯩ ꯅꯨꯄꯥꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯔ ꯂꯥꯜꯂꯤꯁꯤ ꯀꯅꯥꯅꯣ ꯍꯪꯕꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯔꯛꯑꯦꯕ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯝꯇ ꯅꯠꯇꯦ ꯗꯥꯏꯔꯤ ꯁꯥꯔꯤꯕ ꯀꯝꯄꯅꯤꯗꯨꯅꯤ ꯍꯥꯏꯌꯦꯀꯣ ꯗꯥꯏꯔꯤꯗꯣ ꯂꯩꯇ꯭ꯔꯗꯤ ꯏꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯆꯨꯝꯃꯦꯕ ꯑꯗꯨꯗꯤ ꯌꯨꯁꯦ ꯁꯨꯡꯉꯝꯗ꯭ꯔꯒꯗꯤ ꯌꯨꯁꯦ ꯌꯣꯜꯂꯤꯕ ꯃꯤꯔꯥ ꯊꯛꯏꯕ ꯃꯤꯔꯥ ꯅꯝꯕꯔ 4ꯁꯦ ꯆꯥꯔꯤꯕ ꯃꯤꯔꯥ ꯌꯣꯜꯂꯤꯕ ꯃꯤꯔꯥ ꯍꯪꯕꯗ ꯅꯝꯕꯔ 4 ꯁꯨꯡꯉꯤꯕ ꯃꯤꯗꯨꯅꯦꯕ ꯌꯨ ꯁꯨꯡꯉꯤꯕ ꯃꯤꯗꯨꯅꯦꯕ ꯃꯣꯏꯅ ꯁꯨꯡꯉꯝꯗ꯭ꯔꯒꯗꯤ ꯊꯑꯣꯏ ꯆꯥꯔꯣꯏꯕ ꯆꯥꯔꯝꯃꯣꯏ ꯍꯥꯏꯕꯅꯦꯕ ꯁꯤ ꯀꯃꯦꯟꯁꯤꯗ ꯑꯩꯗꯤ ꯁꯦꯡꯉꯦ ꯃꯥꯅ ꯏꯆꯨꯝ ꯆꯨꯝꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥ ꯁꯨꯔꯖꯀꯤ ꯄꯥꯊꯣꯛꯆꯔꯛꯀꯦꯕ ꯑꯩꯅ ꯁꯤꯁꯦ ꯏꯄ꯭ꯋꯥꯒꯤ ꯄꯤꯔꯛꯄꯁꯤꯡꯁꯦ ꯑꯩ ꯌꯥꯝ ꯄꯥꯅꯤꯡꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯏꯒꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯏꯄ꯭ꯋꯥꯁꯦ ꯃꯌꯥꯝꯅꯅꯦ ꯑꯁ ꯗꯥ ꯁꯨꯔꯖꯀꯤ ꯁ꯭ꯀꯤꯟꯁꯦ ꯀꯨꯆꯨꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯩ ꯗꯥ ꯁꯨꯔꯖꯅ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯐꯖ ꯋꯥꯍꯩ ꯍꯥꯏꯌꯦ ꯑꯗꯩ ꯗꯥ ꯁꯨꯔꯖꯅ ꯅꯣꯛꯄꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯥꯏꯅ ꯀꯃꯦꯟꯁꯦ ꯃꯈꯟ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯏꯆꯦꯅ ꯑꯃꯨꯛ ꯑꯦꯡꯀꯔ ꯑꯣꯏꯕꯤꯌꯣ ꯑꯗꯨꯒ ꯗꯥ ꯁꯨꯔꯖꯀꯤ ꯏꯟꯇꯔꯚꯤꯌꯨ ꯑꯝꯇ ꯂꯧꯕꯤꯌꯣ ꯀꯥꯏꯅ ꯑꯗꯒꯤ ꯏꯆꯦꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯁꯦꯠꯂꯤꯕ ꯁꯨꯃꯥꯏꯅ ꯗꯥ ꯁꯨꯔꯖꯁꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠꯍꯟꯕꯤꯔꯗꯤ ꯌꯥꯝ ꯐꯖꯅꯤ ꯍꯥꯏꯀꯣ ꯏꯆꯦꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯤꯅꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯂꯥꯛꯇꯦ ꯑꯗꯣ ꯅꯣꯡꯃꯗꯤ ꯃꯌꯥꯝꯒꯤ ꯌꯦꯡꯉꯒ ꯏꯄ꯭ꯋꯥꯁꯨ ꯑꯃꯨꯛꯇꯪꯗꯤ ꯁꯦꯠꯁꯦ ꯐꯩꯖꯣꯝꯒ ꯀꯩ ꯐꯖꯅꯀꯣ ꯌꯥꯝꯁꯨ ꯐꯖꯅ ꯑꯩꯈꯣꯏ ꯁꯦꯠꯆꯔꯛꯀꯦ ꯑꯗꯣ ꯌꯥꯝꯁꯨ ꯐꯖꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥꯒꯤ ꯂꯣꯛ ꯈꯨꯕꯩ ꯃꯇꯥꯡꯁꯦ ꯁꯤ ꯏꯄꯤꯁꯣꯠ ꯈꯨꯗꯤꯡꯃꯛꯇꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯋꯥꯔꯤ ꯐꯖꯅ ꯂꯣꯛ ꯈꯨꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯩ ꯑꯦꯡꯀꯔꯁꯦ ꯂꯣꯛ ꯌꯥꯝ ꯈꯨꯒꯜꯂꯤ ꯑꯗꯩ ꯏꯄꯤꯁꯣꯠ ꯍꯦꯛ ꯑꯍꯥꯟꯕꯗꯩ ꯈꯨꯕꯗꯣꯏꯁꯤꯐꯥꯎ ꯈꯨꯔꯤ ꯐꯠꯇ꯭ꯔꯤ ꯃꯥꯅꯦ ꯑꯝꯇ ꯌꯦꯡꯊꯣꯛꯄꯤꯌꯨꯒ ꯌꯥꯝ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯍꯥꯏꯈꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯒꯤ ꯂꯣꯛ ꯈꯨꯕꯁꯦ ꯇꯨꯄꯤꯒꯤ ꯋꯥꯐꯝ ꯌꯥꯅꯕꯗꯧ ꯌꯥꯅꯈ꯭ꯔꯦꯕ ꯂꯣꯛ ꯈꯨꯕꯩ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯁꯦꯡꯗꯣꯛꯅꯈꯤꯕꯗꯣ ꯑꯩꯅ ꯏꯄ꯭ꯋꯥꯗ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯏꯄ꯭ꯋꯥꯁꯦ ꯑꯩ ꯈꯟꯕꯅ ꯁꯤꯒꯔꯦꯠꯀꯨꯝꯕ ꯁꯤꯖꯤꯟꯅꯕꯩꯔꯥ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯃꯅꯝꯐꯧ ꯇꯥ ꯌꯥꯗꯦ ꯑꯩꯁꯤ ꯁꯨꯃꯥꯏꯅ ꯅꯥꯕꯩꯅꯤ ꯍꯥꯏꯕꯗꯣ ꯑꯗ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯍꯥꯏꯔꯦ ꯑꯁ ꯑꯩꯁꯨ ꯅꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯌꯥꯝ ꯋꯥꯕꯅꯤ ꯑꯣꯖꯥ ꯒꯨꯍꯥꯇꯤꯗ ꯗꯥꯎꯟꯇꯥꯎꯟꯗ ꯑꯝꯇ ꯌꯦꯡꯊꯣꯛꯄꯤꯌꯣ ꯑꯗ ꯌꯦꯡꯕꯤꯌꯣ ꯑꯗꯩ ꯑꯗꯨ ꯍꯤꯗꯥꯛ ꯆꯥꯕꯤꯌꯣ ꯀꯥꯏꯅ ꯑꯗꯣ ꯑꯗꯨꯝ ꯂꯣꯛ ꯈꯨꯕꯒꯤ ꯁꯥꯎꯕꯁꯦ ꯑꯝꯇ ꯁꯥꯎꯅꯔꯛꯇ꯭ꯔꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯥꯎꯕꯤꯔꯛꯇꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯔꯝꯗꯣ ꯈꯪꯉꯕꯅꯤꯅꯀꯣ ꯈꯨꯗ ꯌꯥꯗꯗꯅ ꯈꯨꯔꯤꯅꯦꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅꯒ ꯍꯥꯏꯌꯦꯕꯀோ ꯉꯍꯥꯟꯃꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯄꯨꯡ 3ꯅꯦꯕ ꯂꯤꯔꯤꯗꯣ ꯃꯤꯅꯤꯠ 2 ꯈꯛꯇꯪꯅꯦ ꯋꯥꯠꯂꯤꯗꯣ ꯑꯗꯨꯗ ꯄꯨꯡꯗꯨꯗꯤ ꯀꯩꯅꯣ 9 ꯑꯗꯥꯏꯗꯩ ꯍꯧꯔ 13 ꯑꯗꯥꯏꯗ ꯂꯣꯏꯔꯦꯗꯅ ꯑꯗꯨ ꯀꯃꯦꯟ ꯑꯃꯗ ꯁꯨꯃꯥꯏꯅ ꯏꯆꯦ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯝ ꯁꯥꯡꯍꯟꯅꯤꯡꯉꯦ ꯑꯗꯣ ꯇꯥꯃꯣꯅ ꯌꯨꯝꯗ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔ ꯉꯥꯏꯔꯝꯃꯅꯤꯅ ꯑꯩꯁꯦ ꯅꯣꯛꯑꯕꯅꯦꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯀꯃꯦꯟ ꯑꯃꯗ ꯏꯆꯦꯁꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯃꯇꯝꯁꯦ ꯁꯥꯡꯅ ꯂꯤꯔꯛꯏꯗꯅ ꯑꯗꯣ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯁꯦ ꯀꯔꯤ ꯊꯛꯄꯤꯒꯦ ꯍꯥꯏꯌꯦꯕꯀꯣ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯣꯏꯔꯒ ꯑꯗꯣ ꯑꯩꯗꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯁꯦ ꯑꯝꯇ ꯊꯛꯇꯦ ꯑꯗꯣ ꯏꯄ꯭ꯋꯥ ꯍꯥꯏꯇꯥꯔꯦ ꯏꯄ꯭ꯋꯥꯔ ꯀꯩꯅꯣꯔ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯀꯣ ꯏꯅꯥꯎ ꯑꯩꯒꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯛꯇꯤꯅꯦ ꯃꯌꯥꯝꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤ ꯌꯦꯡꯕꯤꯔ ꯄꯤꯔꯛꯏꯕ ꯀꯩꯅꯣ ꯀꯃꯦꯟꯁꯤꯅꯦꯕ ꯀꯃꯦꯟꯁꯦ ꯑꯩꯒꯤꯗꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯛꯅꯤ ꯁꯤ ꯄꯥꯔꯒ ꯑꯩ ꯀꯟꯈꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯛ ꯀꯃꯦꯟ ꯍꯦꯛ ꯄꯤꯔꯛꯏꯈꯩ ꯌꯦꯡꯕꯤꯔꯤꯈꯩ ꯑꯩꯒꯤ ꯏꯅꯔꯖꯤ ꯁꯨꯡꯋꯥꯠ ꯋꯥꯠꯂꯣꯏ ꯑꯗꯨꯒ ꯄꯤꯕꯤꯔꯛꯇ꯭ꯔꯕ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕ ꯑꯗꯨꯝ ꯑꯦꯅꯔꯖꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯉꯍꯥꯟꯃꯨꯛ ꯃꯔꯗꯔ ꯀꯦꯁꯀꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯡ ꯇꯧꯔꯒ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯌꯥꯎꯋꯤꯗꯅ ꯑꯗꯨꯗ ꯁꯤꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯅ ꯄꯤꯔꯛꯑꯦꯕꯀꯣ
ꯏꯆꯦ ꯑꯩꯒꯤꯁꯨ ꯏꯅꯥꯎꯄꯥꯗꯣ 2023ꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒꯤꯗꯃꯛꯇ ꯍꯦꯡ ꯇꯧꯔꯒ ꯂꯩꯈꯤꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯅꯥꯎꯄꯥꯗꯣ ꯏꯄ꯭ꯋꯥꯗꯣ ꯍꯜꯂꯛꯈꯤꯅꯦꯅ ꯉꯁꯤꯐꯥꯎ ꯉꯥꯏ ꯑꯗꯨꯒ ꯃꯤꯠꯇ ꯑꯗꯨꯝ ꯎꯔ ꯂꯩ ꯃꯥꯅ ꯍꯦꯡ ꯇꯧꯔ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒ ꯏꯃꯥꯁꯨ ꯑꯗꯨꯝ ꯅꯥꯗꯅ ꯉꯥꯎꯅ ꯐꯩꯅꯐꯧ ꯅꯥꯗꯅꯅꯦ ꯒ꯭ꯌꯥꯟꯐꯧ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯄꯥꯟꯗꯕ ꯃꯤꯈꯩꯅ ꯈꯪꯉꯣꯏ ꯍꯥꯏꯌꯦꯕꯀꯣ ꯃꯥꯒꯤꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯂꯧꯈꯠꯂꯛꯄꯅꯦꯕꯀꯣ ꯃꯣꯏꯒꯤ ꯑꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯑꯗꯒꯤꯗꯤ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛ ꯌꯥꯎꯏ ꯏꯆꯦ ꯑꯩ ꯏꯁꯥꯐꯧ ꯊꯧꯗꯣꯛꯇꯨꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯎꯈꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯩꯁꯦ ꯇꯨ ꯆꯨꯡꯉꯦ ꯍꯧꯈꯤꯕ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯆꯦꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯌꯥꯎꯏ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯃꯥꯟꯅꯕꯤꯗꯣ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯃꯣꯏ ꯏꯃꯥꯗꯨꯁꯨ ꯐꯤꯕꯝ ꯇꯥꯗꯅ ꯅꯥꯔ ꯂꯩꯔꯦ ꯃꯣꯏ ꯏꯃꯨꯡꯗꯨꯁꯨ ꯄꯨꯡ ꯃꯨꯠꯂꯦ ꯄꯨꯡ ꯂꯣꯏꯔꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁꯤꯁꯦꯀꯣ ꯀꯔꯝꯕ ꯊꯧꯗꯣꯛꯀꯤ ꯀꯩꯅꯣꯅꯣ ꯑꯩ ꯁꯤꯁꯦ ꯈꯪꯅꯤꯡꯉꯦꯕꯀꯣ ꯃꯣꯏ ꯏꯃꯨꯡꯗꯣ ꯌꯥꯝ ꯊꯤꯅ ꯑꯋꯥꯕꯗꯣ ꯑꯗꯨꯒ ꯑꯃꯅ ꯉꯍꯥꯛꯃꯨꯛ ꯑꯩꯅ ꯀꯃꯦꯟ ꯏꯄꯤꯁꯣꯠ ꯑꯃꯈꯛꯇꯪꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅꯅꯦ ꯄꯣꯏꯟ 3ꯈꯛ ꯍꯥꯏꯈꯤꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗ ꯑꯇꯣꯝꯕꯤ ꯑꯣꯏꯁꯟꯗꯕ ꯑꯇꯣꯝꯕꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯗꯩ ꯀꯩꯅꯣ ꯄꯣꯏꯟ 3 ꯑꯩꯅ ꯍꯥꯏꯈꯤꯕꯅꯦ ꯅꯨꯄꯤꯅ ꯅꯨꯄꯤ ꯀꯟꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ 3 ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯩ ꯈꯥꯏꯅꯕ ꯅꯨꯄꯤꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯈꯥꯏꯅꯗꯅꯕ ꯌꯨꯝ ꯄꯥꯜꯂꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ 3 ꯍꯥꯏꯈꯤꯕꯅꯦ ꯄꯣꯏꯟ ꯑꯗꯨꯗ ꯑꯃꯈꯛ ꯍꯥꯞꯄꯛꯈꯤꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯁꯤ ꯀꯃꯦꯟꯁꯦ ꯑꯩꯅꯁꯨ ꯄꯣꯏꯟꯗꯨꯗ ꯍꯥꯞꯄꯗꯁꯨ ꯊꯧꯔꯤꯅꯦꯕ ꯑꯩꯅꯁꯨ ꯁꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯄꯥꯊꯣꯛꯅꯤꯡꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ 3ꯁꯨꯕꯗ ꯏꯆꯦ ꯄꯣꯏꯟꯗꯨꯗ ꯂꯩꯁꯥꯔꯤꯉꯩꯗ ꯏꯖꯠ ꯄꯤꯊꯣꯛꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯒ ꯍꯥꯞꯆꯤꯟꯕꯤꯌꯣꯅ ꯁꯤ ꯌꯥꯝ ꯆꯨꯝꯃꯦꯕ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯏꯖꯠ ꯉꯥꯛꯅ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯩꯈꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯇꯨꯡꯗ ꯌꯥꯝꯅ ꯌꯥꯏꯐꯕ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯀꯣ ꯄꯨꯟꯁꯤꯁꯦ ꯏꯆꯦꯝꯃꯒ ꯊꯦꯡꯅꯗꯅꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯀꯩꯅꯣꯗ ꯃꯔꯛꯇ ꯌꯥꯎꯗꯅꯕ ꯌꯥꯝꯅ ꯆꯨꯝꯅ ꯆꯠꯀꯦ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯟꯕꯤꯔꯛꯀꯅꯨ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗ ꯂꯥꯟꯖꯔꯣꯏ ꯍꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯍꯤꯡꯖꯔꯒꯦ ꯍꯥꯏꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯥꯅꯦ ꯑꯗꯣ ꯏꯅꯥꯎ ꯅꯆꯦꯒ ꯅꯨꯡꯉꯥꯏꯕꯒꯤ ꯑꯐꯕꯒꯤ ꯂꯝꯕꯤꯗꯗꯤ ꯊꯦꯡꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯀꯩꯅꯣ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒ ꯏꯕꯥꯏꯒꯒꯤ ꯋꯥꯔꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡꯗ ꯁꯣꯏꯗꯅ ꯍꯥꯞꯄꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅꯀꯣ ꯑꯗꯒꯤ ꯏꯆꯦꯅ ꯏꯕꯥꯏꯒꯒꯤ ꯃꯔꯝꯗ ꯂꯤꯕ ꯋꯥꯔꯤꯗꯣ ꯏꯕꯥꯏ ꯇꯥꯕ꯭ꯔꯥ ꯏꯕꯥꯏ ꯇꯥꯔꯗꯤ ꯌꯥꯝ ꯅꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯃꯇꯦꯡ ꯑꯃ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯃꯨꯛꯀꯤ ꯑꯗꯨꯒꯤ ꯂꯤꯕ ꯃꯇꯥꯡꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯇꯥꯍꯜꯂꯦꯕ ꯃꯥꯁꯦ ꯍꯦꯛꯇ ꯅꯣꯛꯄꯗ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯑꯁ ꯏꯀꯥꯏꯗ ꯃꯥꯟꯅꯅꯦ ꯑꯁꯤꯕꯨ ꯋꯥꯔꯤꯅꯤꯅ ꯃꯤ ꯃꯃꯥꯡꯗ ꯂꯤꯔꯤꯁꯦ ꯏꯀꯥꯏꯗ ꯃꯥꯟꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯃꯥꯏ ꯃꯑꯣꯡꯗꯣ ꯁꯨꯝ ꯑꯗꯨꯒꯤ ꯃꯣꯏꯅ ꯁꯤ ꯍꯪꯉꯛꯄꯁꯤꯗ ꯏꯊꯟꯇ ꯃꯣꯏꯅ ꯁꯤ ꯍꯪꯉꯛꯄꯒꯤ ꯀꯃꯦꯟ ꯄꯥꯔꯨꯔꯒ ꯃꯥꯏ ꯃꯑꯣꯡꯗꯨꯒ ꯁꯨꯝ ꯎꯔ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯣꯛꯑꯦꯕ ꯑꯗꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯀꯩꯅꯣꯁꯦ ꯏꯆꯦ ꯍꯤꯡꯈꯤꯁꯤꯔꯥ ꯁꯤꯈꯤꯁꯤꯔꯥꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯕ ꯄꯨꯟꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯑꯦ ꯍꯤꯡꯒꯦꯅ ꯈꯜꯂꯦ ꯍꯥꯏ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯩꯗꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯇꯥꯡꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯑꯩꯈꯣꯏ ꯈꯥꯡꯉꯨꯊꯛꯇ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯑꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯐꯕ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯦꯠꯅ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡꯁꯦ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯦꯝꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯂꯤꯕꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅꯁꯨ खितंग खंगजबा अखोइनसु खितंग ओहेंजनिंगबा सोसाइटी हेल्दी ओइबा फजरबा सोसाइटी अमो ओहेंजनिंगबदुगी मोटोदा अखोइनसु खितंग क्राइम डायरीज हाइना अखोइगी इपो मीडिया की टीम गा अखोइना पोथोकचबसी मयामदसु अखोइना अफबा थौगलोन खितंग उच्चबनी हाइना अखोइसु लौजरिबनी दई अमखंगना सुमा हाई ममांगी एपिसोड को होय इसे यामदि तानिंगे ngasi episode se do ai ताजररोय ngasi episode se तारुरदि ai je ni humni di tumba gamta yararoi adagi kano amana suma hai bako si mai kano je aina yam nusiba hai tare ne mana hai re iba comments yam achouba message amane ba mana suma hai ko ise simtang di pathok piyo na ko hoy koi saina phangdaba mina khangoi saina phangba singi saina khol hayo ko ado ma je tai koi gi nupa jing da ne oina sigi message se pibiu haiba hoi habadi tai bang mioi ba khoi je sira ba phau ba da ne ba to lai haiba se khangdaba nupa yamna lei yumda karma ama thokpada
ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯑꯗꯒꯤꯗꯤ ꯏꯃꯥ ꯏꯕꯣꯛ ꯂꯩꯗꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯃꯌꯥꯝꯁꯦ ꯕꯥꯇꯣꯟ ꯇꯧꯔꯒ ꯀꯧꯊꯗꯧꯔꯤꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯁꯤꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯁꯤꯔꯀꯥꯟꯗ ꯂꯥꯏꯔꯩꯄꯥꯛꯇ ꯕꯥꯇꯣꯟ ꯊꯥꯔꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝꯒ ꯕꯥꯇꯣꯟ ꯀꯛꯅꯕ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯊꯧꯗꯣꯛ ꯆꯠꯇꯕ ꯁꯤꯁꯦ ꯅꯨꯄꯥ ꯑꯃꯇꯅ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯌꯦꯕ ꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯌꯥꯎꯋꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁ ꯑꯣꯏꯕ ꯑꯗꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯕꯨ ꯀꯧꯊꯔꯒ ꯕꯥꯇꯣꯟ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯅꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯁꯤꯡ ꯀꯧꯊꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯧꯅꯤꯖꯕꯒꯤ ꯊꯧꯒꯜꯂꯣꯟꯁꯨ ꯂꯩꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯝꯕꯤꯔꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯐꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯧ ꯇꯝꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯥꯒꯤ ꯃꯦꯁꯦꯖꯁꯦ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯌꯥꯝ ꯈꯜꯂꯒ ꯄꯤꯔꯛꯄ ꯃꯦꯁꯦꯖꯅꯦꯕ ꯑꯗꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯏꯆꯦꯒꯤ ꯋꯥꯔꯤ ꯇꯥꯔꯤꯉꯩꯗ ꯃꯣꯔꯥ ꯃꯅꯨꯡꯗ ꯏꯆꯥꯅꯨꯄꯥ ꯆꯪꯈꯤꯗꯅ ꯃꯀꯣꯛꯇꯣ ꯃꯌꯥꯝ ꯆꯪꯗꯅ ꯂꯨꯍꯣꯡꯕꯗ ꯍꯥꯞꯆꯔꯛꯄ ꯃꯣꯔꯥꯗꯣ ꯂꯣꯏ ꯁꯤꯗꯣꯛꯑ ꯂꯧꯊꯣꯛꯅꯔꯦ ꯍꯥꯏ ꯑꯗꯒꯤ ꯑꯃꯗꯅ ꯏꯆꯦꯒꯤ ꯋꯥꯔꯤ ꯇꯥꯔꯤꯉꯩꯗ ꯏꯆꯥꯒꯁꯦ ꯇꯨꯁꯟꯗꯅ ꯏꯊꯣꯛꯑꯦ ꯏꯆꯦ ꯍꯥꯏ ꯑꯗꯣ ꯀꯩꯅꯣ ꯏꯅꯥꯎꯁꯤꯡ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨ ꯌꯥꯕ ꯑꯗꯨ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯁꯤꯅ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯌꯦꯡꯕ ꯃꯇꯝꯗ ꯋꯥꯈꯜ ꯑꯇꯣꯞꯄ ꯑꯃꯗ ꯆꯪꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯌꯥꯎꯕꯤꯕꯁꯤꯡꯁꯨ ꯑꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯐꯝ ꯆꯥꯅ ꯂꯩꯇꯕ ꯖꯒꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯤ ꯌꯦꯡꯕꯤꯒꯅꯨ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯤꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯂꯥꯍꯟꯖꯅꯤꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯉꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯥꯛꯀꯗꯕꯅꯤꯅ ꯃꯐꯝ ꯃꯇꯝ ꯌꯦꯡꯕꯤꯌꯨ ꯑꯩ ꯏꯁꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯖꯒꯥꯁꯤ ꯆꯥꯔꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯑꯗꯨꯒ ꯃꯇꯝꯁꯤ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯃ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯁꯤꯃꯛ ꯅꯥꯟꯊꯣꯛꯈ꯭ರೆ ꯍꯥꯏꯔꯒꯁꯨ ꯊꯥꯡꯖꯗ ꯌꯥꯝꯅ ꯆꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯧꯗꯥꯡ ꯊꯥꯗꯣꯛꯑꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯩꯈꯣꯏꯁꯤ ꯔꯦꯀꯣꯔꯗꯤꯡ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛꯁꯨ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯅꯤꯅ ꯑꯗꯨꯃꯗꯤ ꯈꯤꯇꯪ ꯈꯪꯕꯤꯔꯒ ꯈꯤꯇꯪ ꯑꯦꯗꯖꯁ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯗ ꯄꯤꯕ ꯌꯥꯏ ꯑꯁꯤ ꯅꯨꯄꯥꯁꯤꯗꯩ ꯈꯨꯕꯥꯛ ꯈꯨꯕꯤꯌꯨ ꯃꯌꯥꯝꯁꯨ ꯒ ꯍꯥꯏꯕꯒꯤꯗꯣ ꯑꯗꯨꯏꯗꯣ ꯑꯁ ꯌꯥꯝ ꯊꯥꯒꯠꯅꯔꯛꯑꯦꯕ ꯑꯗꯨꯒꯤ ꯅꯨꯄꯥꯁꯦꯀꯣ ꯑꯗ ꯃꯥꯅꯁꯨ ꯍꯥꯏꯌꯦꯕ ꯏꯆꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯦꯋꯥꯔꯗ ꯄꯤꯕꯗ ꯃꯇꯤꯛ ꯆꯥꯏ ꯒꯥꯏꯅ ꯌꯥꯝ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯝꯃꯗ ꯈꯨꯕꯥꯡ ꯊꯥꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯃꯁꯨ ꯃꯊꯧꯅꯥ ꯂꯩꯅ ꯃꯌꯥꯝꯅ ꯌꯥꯝ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯩ ꯑꯃꯅ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯩ ꯃꯥꯏꯁꯤ ꯀꯃꯦꯟꯁꯨ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯏꯔꯛꯄ ꯀꯃꯦꯟꯅꯦ ꯏꯆꯦ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯂꯩꯇꯕꯗ ꯏꯅꯦꯝ ꯏꯀꯨ ꯂꯩꯇꯕꯗꯗꯤ ꯉꯥ ꯍꯦꯜꯂꯤ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯇꯕꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯥꯒꯤ ꯏꯃꯨꯡꯅ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯍꯥꯏꯔꯨꯅꯨ ꯅꯣꯡꯃ ꯐꯥꯎꯕꯗ ꯅꯣꯡꯃ ꯐꯥꯎ ꯈꯛ ꯉꯥ ꯍꯦꯟꯗꯦꯀꯣ ꯍꯥꯏꯕ ꯋꯥꯔꯧꯖꯗꯅ ꯑꯗꯒꯤꯗꯤ ꯆꯠꯅꯕꯤ ꯑꯃꯅ ꯌꯣꯝꯁꯤꯟꯈꯤꯕꯅꯤꯅ ꯑꯗꯨꯁꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯈꯜ ꯃꯈꯜ ꯌꯥꯝꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨꯀꯣ ꯃꯥꯁꯦ ꯍꯣꯏ ꯁꯥꯒꯩꯕꯨꯗꯤ ꯑꯃ ꯑꯣꯜꯂꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯇꯩꯃꯛ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯗꯨꯃ ꯈꯛꯇꯪꯗꯤ ꯑꯗꯨꯝ ꯁꯤꯁꯦ ꯍꯦꯟꯕꯤꯕ ꯑꯩꯗꯤ ꯄꯥꯝꯃꯦꯕꯀꯣ ꯑꯗꯒꯤ ꯍꯣꯏ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨꯒ ꯑꯗꯨ ꯃꯆꯥꯈꯩꯗꯨꯗꯤ ꯅꯨꯄꯤꯁꯤꯅ ꯉꯝꯖꯕ ꯉꯥꯛꯇꯅꯤ ꯅꯕꯣꯛ ꯅꯄꯨ ꯂꯩꯇꯕꯅꯤꯅ ꯁꯣꯔꯥꯠ ꯐꯥꯎꯗꯤ ꯑꯩꯈꯣই ꯉꯥ ꯍꯦꯟꯁꯤꯅ ꯃꯥꯅ ꯃꯆꯥꯈꯩꯗꯨꯗꯤ ꯑꯗꯨꯝ ꯎꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯅꯨꯄꯥꯗꯨꯃꯛꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯂꯩꯇꯕꯗꯁꯨ ꯃꯥꯅ ꯇꯧꯖꯩꯅꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯑꯇꯩꯃꯛ ꯃꯣꯏ ꯁꯥꯒꯩꯒꯤ ꯂꯣꯏꯅꯃꯛ ꯉꯝꯗꯁꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯁꯤꯗꯤ ꯃꯥꯅꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯅꯕ ꯑꯩꯒꯤꯁꯨ ꯏꯃꯥ ꯏꯄꯥꯅꯤ ꯑꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯅꯨꯄꯤ ꯉꯥ ꯆꯥꯛ ꯆꯥꯔꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯒꯗꯤ ꯐꯖꯕ ꯋꯥꯈꯜꯂꯣꯟꯗ ꯁꯤꯅꯦꯕꯀꯣ ꯃꯥꯅ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯗꯣ ꯀꯩꯅꯣ ꯑꯉꯥꯡ ꯄꯣꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯨꯍꯣꯡꯕꯗ ꯖꯇ꯭ꯔꯥ ꯄꯨꯍꯜꯂꯤ ꯏꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯑꯗꯨꯝ ꯃꯆꯥ ꯄꯣꯛꯈ꯭ꯔꯦ ꯑꯅ ꯍꯥꯏ ꯌꯥꯝꯅ ꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏꯅ ꯊꯝꯖꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯥ ꯌꯥꯎꯗꯦ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯔꯤꯆꯨꯋꯦꯜꯁ ꯃꯌꯥꯝ ꯑꯃ ꯇꯧꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯋꯥꯈꯜ ꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯄꯤꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯨꯝꯃꯦ ꯍꯥꯏꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯑꯦꯅꯔꯖꯤ ꯑꯃꯗ ꯍꯤꯡꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤ ꯐꯪꯉꯒꯗꯤ ꯑꯗꯨꯃꯛ ꯃꯪꯒꯣꯜ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯃꯅ ꯏꯅꯥꯎ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏ
ꯏꯆꯦ ꯑꯩꯁꯨ ꯏꯆꯥ ꯌꯥꯎꯗꯦ ꯑꯗꯣ ꯑꯩꯅ ꯆꯠꯂꯒꯦ ꯑꯗꯨꯝ ꯍꯥꯏꯕꯗ ꯑꯩꯒꯤ ꯄꯨꯔꯣꯏꯕꯁꯤꯅ ꯌꯥꯗꯦ ꯃꯥ ꯁꯥꯎꯏ ꯑꯩ ꯆꯠꯀꯅꯦꯅ ꯄꯥꯈꯠꯂꯤ ꯑꯗꯣ ꯃꯥꯅ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯩ ꯊꯛꯅꯤꯡꯉꯤ ꯅꯪ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯪꯉꯦ ꯏꯆꯦ ꯑꯗꯣ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯄꯤꯁꯤꯗꯤ ꯏꯆꯥ ꯄꯣꯛꯇ꯭ꯔꯒꯅ ꯌꯣꯛꯑꯒ ꯂꯣꯏꯔꯦ ꯍꯥꯏ ꯂꯥꯏꯌꯦꯡꯕ ꯌꯥꯕꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯗꯥꯛꯇꯔꯒꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯂꯥꯏꯌꯦꯡꯉꯤ ꯏꯆꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯖꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯥꯅ ꯄꯥꯈꯠꯂꯦ ꯃꯥꯒꯤ ꯑꯐꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯁꯤꯗ ꯃꯥꯅ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯃꯥꯁꯦ ꯌꯦꯡꯉꯒ ꯁꯤꯕꯨ ꯑꯩ ꯅꯨꯄꯥꯁꯤꯕꯨ ꯏꯁꯣꯔ ꯃꯤꯔꯅ ꯑꯩꯁꯦ ꯀꯞꯆꯩ ꯏꯆꯦ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯐꯝꯅꯦ ꯑꯗꯣ ꯅꯨꯄꯥꯁꯨ ꯑꯐꯕ ꯌꯥꯝ ꯂꯩꯖꯥꯠꯅꯤꯗ ꯍꯥꯏꯌꯦ ꯃꯥꯅ ꯑꯔꯣꯏꯕꯗꯀꯣ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯅꯥꯎ ꯑꯃꯈꯛꯅ ꯏꯃꯨꯡ ꯑꯃꯗ ꯅꯣꯡꯃꯗꯅꯦ ꯃꯧ ꯑꯃꯅ ꯆꯠꯀꯗꯕ ꯅꯤꯇꯤ ꯅꯤꯌꯝ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯒꯗꯕ ꯁꯤꯁꯦ ꯏꯆꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣꯌꯦꯀꯣ ꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯍꯧꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯂꯣꯏꯅꯗꯤ ꯈꯪꯉꯒ ꯂꯩꯅꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯇꯤ ꯅꯤꯌꯝꯁꯦ ꯈꯪꯗꯕꯗꯒꯤ ꯌꯨꯝ ꯀꯥꯏꯔꯛꯄꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯅꯤꯡꯕꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯧꯅ ꯃꯧ ꯑꯣꯏꯔꯨꯔꯒꯗꯤꯅꯦ ꯈꯔꯗꯤ ꯑꯈꯥꯡ ꯀꯟꯕ ꯍꯥꯟꯅꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯄꯨꯔꯥ ꯊꯥꯗꯣꯛꯑꯒꯅꯦ ꯋꯥꯗꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠꯄ ꯁꯦꯡꯕ ꯇꯩꯕ ꯅꯥꯟꯕ ꯑꯗꯒꯤꯗꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯐꯤ ꯁꯨꯕ ꯃꯥꯁꯦ ꯂꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯅꯨꯄꯥꯒꯤ ꯏꯃꯨꯡꯁꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯍꯦꯛ ꯄꯦꯟꯅꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯑꯔꯩꯕꯁꯦ ꯁꯤꯃ ꯂꯩ ꯁꯤ ꯀꯦꯌꯨ ꯁꯤ ꯁꯦꯠꯂꯨ ꯁꯤ ꯆꯥꯎꯅꯅꯦ ꯄꯨꯊꯣꯛꯑꯒ ꯄꯤꯖꯕ ꯑꯗꯩ ꯄꯨꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯍꯟꯕ ꯑꯗꯩ ꯊꯕꯛꯁꯤꯅ ꯑꯉꯝꯕꯤ ꯊꯥꯛꯇ ꯇꯧꯕ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯅꯥꯟꯕ ꯃꯤꯅ ꯋꯥ ꯉꯥꯡꯐꯝ ꯊꯝꯗꯕ ꯌꯥꯍꯧ ꯉꯟꯕ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯄ ꯃꯆꯤꯟ ꯀꯟꯗꯕ ꯃꯆꯤꯟ ꯈꯨꯝꯗꯕ ꯊꯕꯛꯁꯦ ꯍꯦꯛ ꯃꯁꯥꯁꯦ ꯅꯨꯡꯗꯥꯡ ꯇꯨꯝꯃꯤꯕꯗꯨꯗꯒꯤ ꯍꯦꯟꯅꯅꯦ ꯄꯣꯊꯥꯇꯪꯒꯩ ꯍꯣꯠꯅꯔꯒꯅꯦ ꯀꯥꯗꯗ ꯂꯩ ꯑꯗꯩ ꯐꯣꯟ ꯌꯦꯡꯉ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯏꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯃꯇꯝ ꯈꯔꯗꯤ ꯌꯥꯝ ꯐꯖꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯃ ꯉꯥꯡꯅꯕꯒꯤ ꯋꯥ ꯃꯊꯛ ꯊꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯕꯤꯗꯕ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯑꯗꯒꯤ ꯑꯃꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯀꯣ ꯀꯩꯅꯣꯁꯦ ꯏꯆꯥ ꯌꯥꯎꯗꯕꯒꯤꯅꯦ ꯑꯋꯥꯕꯁꯦ ꯃꯆꯥ ꯄꯣꯛꯄ ꯃꯤꯁꯤꯡꯅ ꯈꯪꯉꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯁꯦ ꯑꯔꯣꯏꯕꯗ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯄꯤꯕ ꯆꯩꯅꯥ ꯉꯥꯛꯇꯅꯤ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯅꯦꯝꯕꯣꯛꯅ ꯀꯩꯅ ꯑꯗꯨꯝ ꯃꯆꯥ ꯌꯥꯎꯗꯦ ꯈꯣꯠꯇꯦ ꯅꯨꯄꯤ ꯃꯁꯦꯜ ꯑꯣꯏꯅ ꯇꯧꯋꯤꯗꯅ ꯑꯗꯨꯅꯦꯕ ꯃꯥꯅ ꯄꯦꯟꯖꯔꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯏꯌꯦ ꯏꯅꯥꯎꯄꯤ ꯑꯃꯅ ꯏꯆꯦ ꯁꯤꯒꯤ ꯏꯄꯤꯁꯣꯠꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯇꯥꯔꯨꯕꯗꯒꯤ ꯑꯩꯁꯦ ꯌꯥꯝ ꯇꯜꯂꯝꯕ ꯐꯤꯒ ꯁꯥꯅꯤꯡꯉꯝꯗꯕꯗꯣ ꯌꯥꯝ ꯁꯥꯅꯤꯡꯉꯦ ꯊꯧꯅꯥ ꯂꯩꯔꯦ ꯃꯤꯅ ꯉꯝꯃꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏ ꯐꯤ ꯁꯥꯒꯦ ꯊꯧꯅꯥ ꯂꯩꯒꯦꯅ ꯑꯗꯨꯝ ꯋꯥꯔꯤ ꯇꯥꯔꯒ ꯑꯩꯁꯦ ꯐꯤ ꯁꯥꯔꯦ ꯏꯆꯦ ꯍꯥꯏ ꯑꯗꯣ ꯏꯅꯥꯎ ꯁꯥꯕꯤꯌꯨ ꯑꯗꯨꯃꯥꯏꯅꯀꯣ ꯊꯧꯅꯥ ꯂꯩꯕꯤꯌꯨ ꯑꯗꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯅꯥꯎꯄꯤ ꯑꯃꯈꯛꯅ ꯏꯆꯦ ꯑꯩꯕꯨꯅ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦꯅ ꯖꯇ꯭ꯔꯥ ꯄꯨꯍꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯁꯥꯅ ꯃꯤꯔꯣꯜꯂꯒ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯅꯨꯄꯥ ꯄꯣꯛꯑꯦꯅ ꯖꯇ꯭ꯔꯥ ꯄꯨꯍꯜꯂꯦ ꯍꯥꯏꯀꯣ ꯑꯗꯒꯤꯗꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯍꯣꯡ ꯍꯣꯡꯕ ꯌꯥꯗꯕꯅꯤꯅ ꯈꯪꯉꯒꯁꯨ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯇꯧꯗꯕ ꯅꯠꯇꯦ ꯑꯗ ꯃꯥꯅ ꯑꯔꯣꯏꯕꯗ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯅꯤ나 ꯑꯩꯁꯨ ꯑꯩꯈꯣই ꯅꯨꯄꯤ ꯄꯣꯛꯑꯦ ꯅꯨꯄꯥ ꯄꯣꯛꯑꯦꯅ ꯁꯨꯃꯥꯏꯅ ꯈꯥꯏꯕꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯗ ꯈꯤꯇꯪ ꯊꯤꯟꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯅꯁꯨ ꯍꯥꯏꯔꯦ ꯏꯆꯦ ꯑꯩꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦ ꯑꯗꯨꯒꯤ ꯏꯅꯥꯎꯅꯨꯄꯥ ꯂꯨꯍꯣꯡꯕꯗ ꯖꯇ꯭ꯔꯥꯗꯤ ꯂꯥꯏꯔꯗꯅ ꯄꯣꯠ ꯑꯃꯐꯥꯎ ꯍꯦꯛ ꯄꯨꯍꯟꯗꯦ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯏꯆꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯩꯇꯩ ꯅꯨꯄꯤꯅ ꯇꯨꯀꯠꯆ ꯍꯪꯒꯣꯏꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯃꯌꯥꯝ ꯊꯥꯒꯠꯄ ꯐꯤꯔꯣꯜ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡ ꯁꯦꯠꯄ ꯐꯖꯗꯕ ꯃꯑꯣꯡꯒꯤ ꯗꯥꯟꯁ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯊꯤꯡꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯂꯥꯟꯅ ꯆꯠꯈ꯭ꯔꯅꯤ ꯁꯨꯝꯕꯁꯦ ꯏꯆꯦ ꯑꯣꯏꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯀꯣ ꯑꯗꯩ ꯀꯣꯟꯅ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯈꯣꯏꯗ ꯃꯣꯏꯅ ꯈꯪꯗꯗꯅ ꯏꯟꯈꯠꯂꯛꯄꯗ ꯂꯥꯡꯊꯣꯛꯎꯕ ꯃꯌꯥꯝꯗꯣ ꯀꯣꯟꯅ ꯃꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯍꯌꯦꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯖꯦꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥꯗꯨꯅꯅꯦ ꯇꯥꯒꯗꯕꯅꯦꯕ ꯃꯆꯥꯅꯨꯄꯤꯅ ꯍꯥꯞꯀꯠꯂꯤꯗꯣ ꯀꯩꯅꯣ ꯀꯩ ꯐꯤꯖꯦꯠꯅꯣ ꯅꯪꯅ ꯁꯦꯠꯂꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥꯅ ꯃꯣꯏꯅ ꯊꯤꯡꯖꯒꯗꯕꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯁꯨ ꯐꯅ ꯉꯥꯡꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯗꯅ ꯏꯆꯦ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕꯗ ꯏꯃꯥꯟꯅꯕ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯗꯅ ꯏꯆꯦꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯒ ꯁꯤꯒ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯄ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯄꯅꯦ ꯍꯥꯏꯌꯦ ꯃꯥꯅ ꯀꯃꯦꯟ ꯄꯤꯔꯛꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄꯁꯤꯡꯁꯤꯅ ꯏꯁꯩ ꯃꯐꯝꯗ ꯄꯨꯂꯞ ꯂꯥꯛꯑꯒ ꯌꯨ ꯐꯨꯜ ꯉꯥꯎꯔꯒ ꯆꯨꯔꯨꯞꯀ ꯊꯛꯃꯤꯟꯅꯔꯒ ꯂꯦꯡꯒꯣꯟꯅꯔꯒ ꯃꯈꯨꯠ ꯁꯝꯅꯔꯒ ꯐꯖꯗꯕ ꯐꯤꯔꯣꯜ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯁꯦꯠꯂꯒ ꯁꯨꯃꯥꯏꯅ ꯉꯥꯎꯊꯣꯛꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯕ ꯃꯤ ꯎꯗꯦ ꯈꯪꯗꯕꯤꯗ ꯏꯁꯩ ꯃꯐꯝꯗꯨꯗꯐꯧ
ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯅꯨꯄꯥꯁꯦ ꯀꯣꯟꯅꯕ ꯀꯤꯁ ꯇꯧꯅꯕ ꯌꯦꯡꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯑꯗꯨꯗꯒꯤ ꯈꯠꯅꯗꯅ ꯆꯩꯅꯗꯅ ꯊꯧꯗꯣꯛ ꯊꯣꯛꯏ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯑꯗꯨꯝ ꯊꯣꯛꯑꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯗꯦꯗꯅꯀꯣ ꯍꯣꯏ ꯑꯗꯨ ꯁꯤꯗꯤ ꯑꯗꯨꯝ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯁꯤꯟꯅꯖꯒꯦ ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯅꯥꯝꯇꯅ ꯁꯦꯝꯗꯣꯛꯄ ꯉꯝꯃꯣꯏꯕꯀꯣ ꯑꯗꯩ ꯑꯃꯅ ꯆꯨꯝꯃꯦ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯕꯗ ꯀꯨꯏꯅ ꯁꯥꯎꯒꯅꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯁꯥꯎꯔꯤꯉꯩꯗ ꯆꯤꯟ ꯈꯨꯝꯒꯅꯨꯅ ꯍꯥꯏꯕꯗꯣ ꯆꯤꯟ ꯈꯨꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯈꯨꯝꯗꯦ ꯑꯗꯨꯝ ꯁꯠ ꯀꯧꯁꯤꯜꯂꯤ ꯈꯠꯅꯔꯁꯨ ꯑꯗꯣ ꯃꯥꯅ ꯉꯥꯏꯍꯥꯛ ꯐꯨꯔꯁꯨ ꯁꯨꯝ ꯀꯨꯏꯅ ꯁꯥꯎꯒꯅꯨ ꯄꯩꯒꯅꯨ ꯄꯣꯡꯒꯅꯨ ꯑꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯥꯅ ꯐꯨꯔꯁꯨ ꯑꯩꯁꯨ ꯑꯗꯨꯝ ꯀꯥꯎꯊꯣꯛꯏ ꯑꯗꯣ ꯃꯥꯅꯁꯨ ꯀꯔꯤꯝ ꯈꯟꯅꯈꯤꯗꯕꯗꯧꯅ ꯑꯩꯉꯣꯟꯗꯒ ꯀꯔꯤꯝ ꯐꯨꯈꯤꯗꯕꯗꯧꯅ ꯃꯥꯁꯨ ꯑꯗꯨꯝ ꯀꯧꯔꯛꯏ ꯑꯩꯉꯣꯟꯗ ꯍꯥꯟꯅꯩ ꯃꯑꯣꯡꯗꯧꯅ ꯏꯆꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯁꯦ ꯐꯨꯒꯗꯕꯁꯦ ꯐꯨꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯃꯛꯇꯕꯅꯤꯅ ꯑꯗꯩ ꯁꯥꯎꯅꯔꯁꯨ ꯅꯪꯅ ꯄꯩꯔ ꯄꯣꯝꯃ ꯂꯩꯇꯕꯅꯤꯅ ꯁꯠꯂꯥꯎ ꯐꯕꯅꯤꯅ ꯑꯩꯅꯁꯨ ꯁꯥꯎꯕ ꯉꯝꯗꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯣꯟꯅꯒ ꯍꯔꯥꯎꯖꯔꯤ ꯄꯣꯠꯅꯤ ꯍꯥꯏꯀꯣ ꯃꯥꯅ ꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕꯁꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯌꯦꯛ ꯇꯧꯕꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯩ ꯑꯃꯅ ꯍꯥꯏꯌꯦ ꯏꯆꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕ ꯗꯤꯜ ꯂꯦꯟꯕ ꯅꯨꯄꯤꯗ ꯉꯥꯎꯕ ꯅꯨꯄꯤ ꯃꯊꯪ ꯃꯊꯪ ꯀꯣꯏꯔꯒ ꯂꯩꯕ ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯕꯁꯦ ꯀꯃꯥꯏꯅ ꯋꯥꯔꯛꯀꯅꯤ ꯅꯅꯥꯎꯗꯤ ꯈꯥꯡꯕꯁꯤ ꯉꯝꯗ꯭ꯔꯦ ꯏꯄꯥꯝꯗ ꯍꯟꯕꯁꯨ ꯏꯀꯥꯏ ꯑꯩ ꯈꯣꯏꯗꯧꯁꯦ ꯑꯗꯨꯝ ꯁꯥꯎꯒꯠꯂꯒ ꯂꯩꯔꯦ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯅꯤꯡꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯀꯣ ꯏꯅꯥꯎ ꯈꯤꯇꯪ ꯐꯥꯊꯕꯤꯌꯨ ꯑꯩꯅ ꯅꯆꯦꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣই ꯏꯅꯥꯎ ꯍꯣꯏꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯧꯁꯤꯡꯗꯗꯤ ꯅꯨꯄꯥ ꯀꯣꯏꯕ ꯋꯥꯈꯜ ꯂꯩꯇꯦ ꯑꯗꯣ ꯃꯧꯗꯁꯨ ꯑꯃꯨꯛ ꯅꯨꯄꯥ ꯀꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯏꯅꯥꯎ ꯈꯤꯇꯪ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯅꯨꯄꯥ ꯋꯥꯔꯛꯄ ꯉꯝꯕ ꯃꯤꯁꯦ ꯂꯩꯇꯦ ꯐꯅꯌꯥꯝ ꯍꯥꯏꯔꯁꯨ ꯈꯣꯠꯂꯁꯨ ꯍꯦꯛꯇ ꯐꯠꯇꯦ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯂꯩꯀꯥꯏ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯗ ꯆꯦꯛꯁꯟ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯅꯨꯄꯥꯗꯣ ꯊꯦꯝꯗꯔꯒ ꯁꯨꯃꯥꯏꯅ ꯀꯣꯏꯔꯨꯔꯗꯤ ꯍꯌꯦꯡ ꯂꯩꯒꯦ ꯍꯥꯏꯔꯛꯀꯅꯤ ꯅꯪꯅ ꯂꯧꯔꯣꯏ ꯍꯥꯏꯔꯒꯅ ꯖꯨꯗꯥꯕꯤ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ ꯏꯆꯥꯁꯤꯡꯗ ꯍꯌꯦꯡ ꯃꯣꯏ ꯃꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅꯤ ꯃꯁꯤ ꯇꯧꯕꯤꯅꯨ ꯈꯣꯠꯅꯨꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔ ꯈꯣꯠꯂ ꯏꯅꯥꯎ ꯌꯥꯝ ꯇꯦꯟꯁꯟ ꯂꯩꯇꯕꯤꯗ ꯐꯖꯅ ꯂꯩꯃꯤꯟꯅꯧꯅ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯏꯅꯥꯎꯄꯤ ꯑꯃꯅ ꯏꯆꯦ ꯉꯁꯤ ꯈꯪꯉꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃ ꯅꯨꯄꯥꯅ ꯐꯨꯕꯗ ꯑꯩꯈꯣꯏ ꯈꯠꯅꯕꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯉꯥꯡꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯉꯥꯡꯈꯔꯦ ꯈꯠꯅꯔꯦꯅ ꯑꯩꯈꯣꯏꯒꯤ ꯊꯈꯥꯏ ꯊꯥ ꯑꯃ ꯄꯣꯝꯃꯒ ꯁꯥꯎꯔꯒ ꯂꯩꯕ ꯀꯧꯅꯗꯕ ꯆꯥꯛꯆꯥꯗꯕ ꯆꯔꯥ ꯍꯦꯟꯕ ꯇꯨꯝꯁꯤꯜꯂꯒ ꯂꯩꯕ ꯀꯥꯗꯩ ꯃꯄꯥꯟ ꯊꯣꯛꯇꯕ ꯑꯗꯨꯝꯕꯁꯦ ꯑꯩ ꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯗꯨꯝ ꯁꯥꯎꯅꯔꯁꯨ ꯐꯅꯧ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯗꯨꯝ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯅꯁꯨ ꯍꯟꯊꯅꯧ ꯍꯥꯏꯕꯗꯣ ꯏꯆꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯁꯨ ꯃꯇꯨꯡꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦꯀꯣ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯩ ꯑꯔꯣꯏꯕ ꯀꯃꯦꯟꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒ ꯆꯍꯤ 7ꯒꯤ ꯃꯃꯥꯡꯗ ꯎꯅꯈ꯭ꯔꯦ ꯏꯆꯦ ꯍꯣꯏꯅ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯕꯤꯈꯤ ꯑꯗꯨ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯅꯅꯥꯎꯗ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯄꯨꯟꯁꯤꯒꯤ ꯂꯥꯜꯂꯛꯇ ꯂꯩꯈꯤꯕꯅ ꯊꯥꯒꯠꯄꯐꯥꯎ ꯉꯝꯖꯗ꯭ꯔꯦ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯅꯣꯡꯇ ꯂꯥꯛꯄꯁꯨ ꯉꯝꯗꯦ ꯑꯗꯣ ꯂꯦꯞꯇꯅ ꯇꯥꯖꯩ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯏꯁꯥꯗ ꯄꯥꯟꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯍꯪꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯊꯝꯕꯤꯌꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯅꯦ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯍꯣꯠꯅꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯁꯤꯁꯦ ꯅꯨꯄꯤꯗꯣ ꯐꯠꯇꯕꯒꯤꯔ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯗꯨꯝꯕ ꯍꯟꯅ ꯌꯦꯡꯗꯕ ꯊꯕꯛ ꯏꯟꯈꯥꯡ ꯑꯃꯐꯥꯎ ꯌꯥꯎꯗꯕ ꯑꯗꯨꯗꯨꯅꯅꯦ ꯅꯨꯄꯤꯗꯣ ꯐꯕꯒꯤꯔ ꯍꯥꯏꯌꯦꯕ ꯃꯥꯏꯁꯦ ꯂꯩꯔꯒ ꯍꯪꯉꯛꯄ ꯋꯥꯍꯪꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯇꯦꯡ ꯄꯥꯡꯒꯅ ꯍꯣꯃꯣ ꯅꯨꯄꯤꯅ ꯉꯝꯃꯦꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯤꯗ꯭ꯔꯥ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯝꯕ ꯍꯣꯏ ꯑꯗꯣ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯗ꯭ꯔꯒꯅ ꯍꯟꯅ ꯌꯦꯡꯗꯕ ꯑꯗꯨꯅ ꯅꯨꯄꯥ ꯊꯣꯛꯑꯦ ꯅꯨꯄꯤꯗꯣ ꯃꯥꯏ ꯅꯨꯄꯤꯁꯦ ꯐꯕꯩꯅꯤ ꯍꯥꯏꯗꯣꯏꯔꯥ ꯍꯥꯏꯕꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯇꯧꯗꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯌꯦꯠ ꯑꯣꯏ ꯍꯥꯏꯅ ꯌꯦꯠ ꯑꯣꯏꯁꯤ ꯈꯨꯠ ꯃꯥꯟꯅꯅ ꯆꯠꯂꯒꯗꯤ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯇꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯑꯣꯏꯒꯗꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯌꯥꯕ ꯅꯨꯄꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯄꯥꯡꯁꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯄꯥꯡꯁꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯅꯨꯄꯥꯁꯨ ꯃꯤꯅꯤ ꯅꯨꯄꯤꯁꯨ ꯐꯖꯗꯕ ꯌꯥꯗꯦ ꯅꯨꯄꯥꯁꯨ ꯐꯖꯗꯕ ꯌꯥꯗे ꯅꯨꯄꯤꯁꯨ ꯍꯤꯡꯗꯕ ꯌꯥꯗꯦ ꯅꯨꯄꯥꯁꯨ ꯍꯤꯡꯗꯕ ꯌꯥꯗꯦ ꯅꯨꯄꯥ ꯅꯨꯄꯤ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯆꯥꯎꯈꯠꯄ ꯐꯖꯕ ꯑꯗꯨꯅ ꯑꯃꯨꯛ ꯌꯨꯝꯗꯨꯗꯒꯤ ꯑꯃꯨꯛ ꯌꯨꯝꯕꯥꯜꯂꯣꯟꯗ ꯆꯨꯝꯃꯛꯄꯗꯨꯅ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯑꯒ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯡꯕ ꯌꯥꯝꯅ ꯂꯥꯔꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯔꯣꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯍꯦꯄꯤ ꯑꯦꯟꯗꯤꯡꯁꯨ ꯄꯨꯟꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯋꯨꯃꯦꯟ ꯁꯣꯁꯇꯤ ꯍꯣꯝ ꯁꯥꯕꯒꯤꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯉꯝꯕ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ 1,40,000 ꯃꯨꯛꯇꯤ ꯁꯨꯔꯦ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ FB ꯑꯦꯀꯥꯎꯟꯗꯗꯤ ꯂꯣꯏꯅꯃꯛ ꯐꯣꯇꯣ ꯑꯞꯗꯦꯠ ꯇꯧꯕꯗꯣ ꯂꯣꯏ ꯑꯞꯗꯦꯠ ꯇꯧꯏ ꯄꯩꯁꯥ ꯄꯥꯡꯉꯛꯄ ꯑꯗꯩ ꯇꯣꯇꯦꯜ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯑꯗꯨ ꯁꯤꯗꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯤꯁꯦ ꯑꯩꯉꯣꯟꯗ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯉꯛꯏꯕ ꯃꯤꯁꯤꯡꯁꯦ ꯍꯣꯏ ꯋꯥꯔꯤꯁꯦ ꯃꯣꯏꯒꯤ ꯇꯥꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥꯒꯤ ꯋꯥꯔꯤ ꯏꯃꯨꯡ ꯀꯥꯏꯕꯩ ꯈꯣꯠꯄꯩ ꯃꯌꯥꯝꯁꯦ ꯂꯤꯔꯒꯅꯦ ꯃꯣꯏꯒꯤ ꯑꯁ ꯃꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯑꯣꯏꯕ ꯃꯤꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦꯕ ꯃꯇꯦꯡ ꯄꯥꯡꯉꯛꯏꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯌꯥꯝꯗꯁꯨ ꯁꯤꯅ ꯊꯧꯅꯥ ꯍꯥꯞꯀꯅꯦꯕ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯍꯦꯄꯤ ꯑꯦꯟꯗꯤꯡꯁꯨ ꯌꯥꯎꯏ ꯁꯤ ꯋꯥꯔꯤꯁꯤꯗꯀꯣ ꯑꯗꯣ ꯎꯔꯤꯄꯣꯛ ꯃꯆꯤꯟꯒꯤꯅꯦ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯆꯦꯁꯤꯡꯅꯅꯦ ꯅꯨꯄꯤꯈꯩꯅ ꯏꯆꯦꯈꯩꯅ ꯃꯣꯏꯅ ꯄꯩꯁꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯍꯣꯝ ꯁꯥꯕꯩ ꯄꯨꯜꯂꯒ ꯑꯗꯨꯒ ꯐꯨꯔꯤꯠ ꯃꯌꯥꯝ ꯑꯃ ꯍꯣꯝꯗ ꯂꯩꯕꯈꯩꯅ ꯂꯤꯠꯅꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯌꯥꯝꯃꯦ ꯄꯣꯔꯛꯄ ꯐꯛꯁꯨ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯩ ꯃꯆꯥ ꯐꯗꯤ ꯑꯣꯏꯅꯕꯗꯣ ꯑꯗꯨꯝꯕꯁꯨ ꯄꯣꯔꯛꯑꯦ ꯑꯁ ꯃꯣꯏꯅ ꯃꯌꯥꯝ ꯄꯨꯔ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯤꯕꯗꯣꯀꯣ ꯑꯩ ꯑꯁ ꯀꯌꯥꯝ ꯄꯦꯜꯂꯦ ꯑꯩꯁꯦ ꯃꯤꯠꯇꯩ ꯄꯤꯐꯧ ꯇꯥꯈꯤꯕꯀꯣ ꯌꯥꯝꯅꯁꯨ ꯊꯥꯒꯠꯆꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯣꯏ ꯋꯥꯈꯜꯂꯣꯟꯗꯣ ꯄꯨꯜꯂꯒ ꯂꯥꯛꯄ ꯍꯥꯏꯁꯦ ꯈꯣꯝꯖꯤꯜꯂꯒ ꯂꯥꯛꯄꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯏꯆꯦ ꯑꯗꯨꯗ ꯌꯥꯎꯔꯛꯏꯕ ꯏꯆꯦ ꯑꯃꯗꯤꯅꯦ ꯃꯥꯁꯦ ꯃꯄꯨꯔꯣꯏꯕꯒ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯔꯒ ꯂꯩꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯃꯆꯥꯁꯤꯡꯁꯦ ꯗꯨꯀꯥꯟ ꯐꯝꯃ ꯈꯣꯠꯂ ꯁꯦꯝꯃꯒ ꯃꯊꯧꯅꯥ ꯂꯩꯅ ꯍꯤꯡꯖꯕꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕꯒꯤ ꯋꯥꯔꯤ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯏꯖꯠ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯤꯡꯉꯤꯁꯦ ꯑꯩꯒꯤ ꯏꯖꯠꯁꯦ ꯐꯪꯒꯗ꯭ꯔꯥ ꯃꯤꯒꯤ ꯑꯇꯣꯝꯕꯤ ꯈꯔ ꯑꯣꯏꯔꯨ ꯑꯗꯒꯤꯗꯤ ꯏꯆꯥ ꯑꯃꯨꯛ ꯄꯣꯛꯀꯅꯤ ꯑꯗꯩ ꯑꯩꯒꯤ ꯁꯣꯝꯒꯤ ꯏꯆꯥꯅ ꯀꯃꯥꯏꯅ ꯇꯧꯕꯗꯨꯅ ꯍꯦꯛ ꯑꯃꯨꯛꯇꯪ ꯌꯨꯝ ꯄꯥꯟꯕꯗ ꯏꯆꯥ ꯌꯥꯎꯔꯀꯥꯟꯗ ꯌꯨꯝ ꯀꯥꯏꯅꯔꯒꯗꯤꯅꯦ ꯅꯨꯄꯤ ꯑꯃꯇꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯗꯦꯅ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯦꯕꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯊꯧꯅꯥ ꯐꯨꯗꯣꯛꯑꯒ ꯒꯠꯁ ꯂꯩꯅ ꯍꯤꯡꯕ ꯍꯥꯏꯁꯤ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯏꯃꯥꯁꯤ ꯑꯃꯈꯛꯅꯁꯨ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯤ ꯏꯃꯥꯁꯤꯁꯦꯀꯣ ꯑꯗꯣ ꯏꯃꯥꯁꯤꯁꯤꯅꯁꯨ ꯍꯥꯏꯌꯦ ꯃꯥꯅꯁꯨ ꯍꯣꯝ ꯁꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯏꯃꯥꯁꯤꯁꯦ ꯁꯅꯥꯅꯤꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯧꯖꯤꯛꯁꯦ ꯃꯇꯠ ꯃꯀꯥꯏ ꯁꯦꯠꯂꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯤꯁꯦ ꯑꯩꯈꯣꯏ ꯉꯋꯥꯏꯒ ꯌꯥꯝ ꯆꯠꯅꯕꯤꯁꯦ ꯈꯦꯠꯅꯔꯦ ꯄꯨꯛꯀꯁꯦ ꯂꯣꯏ ꯎꯍꯟꯕ ꯑꯗꯩ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯦ ꯉꯛꯁꯦ ꯌꯥꯝ ꯀꯣꯠꯄ ꯇꯨꯡꯒꯁꯦ ꯌꯥꯝ ꯀꯣꯠꯄ ꯑꯗꯨꯒ ꯐꯤꯁꯤꯅ ꯍꯥꯏꯐꯦꯠ ꯌꯥꯜꯂꯤꯃꯦ ꯍꯥꯏꯔ ꯃꯃꯤꯡꯒꯤ ꯈꯛ ꯌꯥꯜꯂꯒ ꯍꯛꯆꯥꯡ ꯂꯣꯏ ꯎꯍꯜꯂꯒ ꯌꯥꯝ ꯑꯄꯥꯕ ꯐꯤꯁꯤꯅ ꯑꯃꯨꯛꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯊꯥꯒꯠꯅꯕꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯦ ꯑꯃꯁꯨ ꯏꯀꯥꯏꯅꯗ꯭ꯔꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯥ ꯊꯤ ꯇꯨꯡꯗ ꯀꯩ ꯊꯣꯛꯂꯛꯀꯗꯒꯦꯅ ꯍꯥꯏꯕ ꯏꯃꯥꯁꯤꯁꯤꯅꯀꯣ ꯁꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯏꯃꯥꯁꯤꯅ ꯍꯥꯏꯕꯤꯔꯤꯁꯦꯀꯣ ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕꯗꯗꯤ ꯍꯦꯛ ꯎꯕ ꯃꯇꯝꯗꯁꯨ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯒꯤ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗꯕ ꯑꯩꯈꯣꯏꯅ ꯕꯥꯔꯇꯣꯟ ꯇꯧꯕꯒꯨꯝꯕ ꯊꯣꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯩꯃ ꯈꯨꯖꯝ ꯂꯩꯀꯥꯏꯗꯒꯤ ꯏꯆꯦ ꯑꯃꯈꯛꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅꯅꯦ ꯃꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯛꯇꯪ ꯃꯁꯥꯒꯤ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇꯅꯦ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒꯅꯦ ꯂꯨꯄꯥ 17,500 ꯄꯨꯂꯞ ꯄꯨꯕꯤꯔꯛꯑꯦꯕ ꯃꯥꯅ ꯃꯤ 7-9ꯗꯩ ꯈꯣꯝꯖꯤꯜꯂꯒ ꯌꯥꯝ ꯄꯥꯡꯅꯤꯡꯕꯗꯣ ꯑꯗꯣ ꯏꯆꯦ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯅ ꯑꯇꯩꯗꯤ ꯃꯥ ꯃꯊꯟꯇꯅ ꯃꯥꯒꯤ ꯑꯉꯝꯕ ꯄꯥꯡꯉꯛꯄꯅꯦꯕ ꯃꯥꯒꯤꯅ ꯑꯃꯨꯛ ꯈꯣꯝꯖꯤꯜꯂꯛꯏꯅꯦꯕ ꯑꯗꯣ ꯏꯆꯦ ꯑꯃꯅ ꯑꯗꯨ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯕꯤꯕꯗꯣ ꯅꯅꯥꯎꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛꯅꯅꯦ ꯑꯩꯁꯦ ꯅꯣꯛꯁꯨ ꯅꯣꯛꯑꯦꯕꯀꯣ ꯁꯤꯗꯤ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦꯕ ꯃꯥꯁꯦꯀꯣ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯅꯤꯡꯉꯣꯜ ꯑꯣꯏꯕ ꯑꯗꯨꯒ ꯀꯩꯅꯣꯗ ꯀꯨꯝꯕꯤꯗ ꯃꯌꯨꯝ ꯄꯥꯟꯕ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯖꯥꯠ ꯑꯗꯒꯤ ꯑꯦꯛꯃꯤ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯅ ꯂꯩ ꯑꯖꯥꯠꯁꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯅꯦꯕ ꯏꯅꯥꯎꯄꯤꯁꯦ ꯍꯣꯝ ꯁꯥꯏꯟꯁꯇ MUꯗ ꯃꯥꯁꯇꯔ ꯂꯣꯏꯔꯦꯕꯀꯣ ꯃꯥꯁꯦ ꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯅꯟꯗꯄꯨꯔꯅ ꯊꯧꯕꯥꯜꯗ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩꯌꯦꯕ ꯁꯤꯗꯁꯨ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯏꯅꯥꯎꯄꯤꯁꯦ ꯍꯧꯖꯤꯛꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯥꯁꯦ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯇꯝ ꯈꯔ ꯃꯥꯗꯤ ꯊꯕꯛꯇꯩ ꯄꯣꯊꯥꯔꯦ ꯑꯉꯥꯡ ꯍꯣꯠꯅꯔꯒ ꯏꯃꯨꯡ ꯍꯣꯠꯅꯔꯒ ꯃꯅꯦꯝ ꯃꯀꯨꯁꯨ ꯑꯍꯜ ꯑꯣꯏꯕꯗꯩ ꯊꯥꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯕꯀꯣ ꯃꯥꯏ ꯅꯨꯄꯥꯕꯨꯗꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦ ꯑꯩꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗ ꯑꯩꯈꯣꯏ ꯃꯥꯁꯇꯔꯒ ꯂꯣꯏꯔꯕ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯇꯨꯏꯁꯟꯒ ꯃꯌꯥꯝ ꯇꯧꯔꯒ ꯃꯃꯤꯡ ꯂꯩꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯗꯤ ꯑꯉꯥꯡ ꯏꯃꯨꯡ ꯍꯣꯠꯅꯩꯗ ꯇꯪꯈꯥꯏ ꯂꯣꯏ ꯃꯥꯡꯉꯒ ꯂꯩ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯛꯄꯁꯤꯡ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯉꯣꯟꯗꯅꯦ ꯄꯦꯟꯖꯗꯕ ꯌꯥꯝ ꯊꯃꯣꯏꯗ ꯇꯥꯛꯂꯥꯎ ꯄꯥꯜꯂ ꯃꯥꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯕꯗꯩ ꯃꯣꯏ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯔꯝꯕ ꯃꯣꯏ ꯒ꯭ꯔꯨꯞ ꯋꯥꯆꯞ ꯄꯥꯏꯕ ꯍꯧꯖꯤꯛ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯄꯥꯟꯕꯗꯩ ꯇꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯇꯦꯛꯇꯣ ꯀꯛꯑꯒ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯊꯥꯒꯠꯅꯕꯗ ꯍꯥꯏꯌꯦ ꯃꯥꯅ ꯃꯁꯥꯗ ꯄꯥꯟꯕꯩ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯩ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯃꯤꯡꯁꯦ ꯅꯨꯄꯥ ꯃꯃꯤꯡ ꯊꯣꯜꯂꯦꯕꯀꯣ ꯑꯗ ꯑꯩꯅꯗꯤ ꯃꯥꯅ ꯑꯍꯥꯟꯕꯗ ꯏꯆꯦ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯖꯒꯦ ꯍꯣꯝꯒꯤꯅ ꯊꯥꯔꯛꯄꯁꯤꯗꯅꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯊꯥꯔꯛꯄꯗ ꯑꯩꯅꯗꯤ ꯅꯨꯄꯥꯅꯦ ꯂꯩꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯗꯤ ꯏꯄ꯭ꯋꯥꯒꯤ ꯀꯩꯅꯣꯁꯨ ꯊꯥꯕꯤꯔꯛꯑꯣ ꯁꯤꯟꯐꯝ ꯀꯩꯀꯩ ꯇꯧꯕꯤꯅ ꯑꯗꯨꯁꯨ ꯊꯥꯕꯤꯔꯛꯑꯣꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯏꯆꯦ ꯑꯩꯗꯤ ꯅꯨꯄꯤꯅꯦ ꯑꯩꯒꯤ ꯃꯤꯡꯁꯤꯅ ꯅꯨꯄꯥ ꯃꯥꯟꯕꯅꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯅ ꯑꯗ ꯍꯥꯅ ꯈꯨꯝꯕ ꯀꯃꯦꯟ ꯃꯦꯁꯦꯖꯇꯨꯗ ꯑꯩꯅ ꯍꯥꯏꯔꯒ ꯗꯣꯠ ꯑꯅ ꯅꯝꯃꯒ ꯈꯨꯝꯕꯁꯤ ꯃꯥꯅ ꯏꯆꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯋꯣꯏꯕ ꯅꯪꯅ ꯍꯥꯏꯔꯛꯄ ꯑꯣꯏꯅ ꯇꯥꯔꯦ ꯑꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯃꯨꯛ ꯅꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯉꯩꯗꯅꯦ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯃꯥꯁꯨ ꯀꯩꯅꯣꯁꯦ ꯅꯨꯄా ꯃꯃꯤꯡ ꯊꯣꯜꯂꯦꯕꯀꯣ ꯁꯤꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯍꯥꯏꯔꯛꯄꯁꯤꯗꯅꯦ ꯑꯩꯅ ꯑꯃꯨꯛ
ipwa kaino mai maming se nupai maming oirabani na family photo amtang thabiro habda ise ai dilai sabi ne nupi ne ai ming jina ne waira ba hoji kak ta masu ha hai da ngai na ko ai jno obane ba ani subaha mula ba adai inaw nupi ma khayam nusi ye koi gi ba mo le kai da gi ni MBBS loire PG tawi hai Karnataka da ko inaw nupi dilai sabi ni ma gomba doctor tammi bai da ne ko mana smaina mateng ka pangbiak tana yam le sabi sa ni yam gentle loina ga koi wari ga ta dana inaw nupi sin swain to yam nusi ye ko ma je yam thagachari amana koi inaw nupi je kangla sangom sangdai ne do ma ji nupa juna Indian Air Force oil leiba moi Karnataka da leiba ko moi family jam nusi jana na fajan leimi nei ado mana ga moi family na mai wari je tar ga Karnataka da leiba moi na mateng pangbire yam nungai ba fajan family leimi na je adagi kaino amana inaw nupi am khakna ne kaino dagi ne ba ko ma je hana lohong bagi sei sam me hai ma je sei sumba kaino jam pam jaba ado jiti ma de mung manung gi thabak na adum macha gai hona bai mung hona to e hai ado magi inaw nu pa do na access ka SBI ga da koi gold loan gi adu section do thabak tau ba ko ado moi je moi ba kaino da ju moi adu gi mai kai da ju baza kaino da tukala ma hanga ga sana sabai ju hange hai ba moi jam nu si jana ne am phajana leimina ba ada ma inaw jina ju moi family na mateng pangbi de ba ko ado inaw nu sina ma hai wari mam je taru ra ga ne mana mai nu pa jam thaga chaba hadi anga si bok da di se ai nu pa je nu pi ma koi da nu pi ma message haning ba nu pi ma ga adum bagi irang laite dai yu ma thani sa ma sar ga nu pi ngang ot nei ba khoi da lemin da yum pa min da nungai ta ba wa hai nai ba hala ga khubang se tha ba li ri ba wari myam da yaw ri ba do adum bok tok de aduna khwai da gi lai bak phar ba nu pi ne na khanjara ga yam nungai na lai hai ba yam nungai nu pa khuding ma da mai tor di yam na ju nungai ne ba ko kam jam ta thoi ba aduga sigai jina home gi mateng pang pa jingi lai re ko aduga kaino je mayam jina ju dum phone number je adum lepte aigi FB da IG da kaino da hangak pa mayam je ko messenger da ai ju adu mayam du yenga ga mu pi ba number pi one of the jam why ba de si comment mayam je ju crime da si da ju hangak pa ni na ne adu ai number se dum ai ni mamang da ju haija gre ko 700546230 sini adum masam sa gi problem lai ba ge ai number thib do kai wa ba do ai na su yam nungai te ba aduga aina mu kong ba nong thombam lai kai ana hai ba ji da ju mayam na kong be bazar dai nong thombam lai kai hang a sang bi ro ai da mamang dai na law thok ki ba du da ai ngon da phone ga kem disturb tok da bi da lai kai do hang a sang e adu ai ngon da su matam mang the yam nungai ba ko yam pa ba ni adagi di koi happy ending gi wari je smaina ne ba ko mai da we koi lai chabi ma sam kha moi je kaino gi lak pa ne ba internship ki ko adu da aina ai ju kaino bazar bo thokani noi moi do okto da lak pa line da adu nungai te ai ga dum chamina gra je bazar da noi thada biram ma ge ai ju bazar sang ne na ai gi gai da chamina ba ne ba adu moi jina aina ko nung mang dei pot ang khak lai gi ge na moi ju ise akoi ju kuma ke na ai ga kuma ga gai dei kuma sang minna ba adu da moi gi ma ga nu sina ba nu pa du gi mama na ba nu ho ra ja ne ba ko adu video ga nam ma ja ne ba ko adu ga mai nu sina ba nu pa dong phone taw re ye nang kadi crime ta se na ure che ro bita ga gai to ga cha min ne hai ji nang crime am se na ma ne na de khana re yam ba ni je ko adu ise am ta hai bi yo na hey mama na bi gi internship ki lak pa ni nei bungo na ise hang ga ise ga cha min ba ya ba sa na te na da gi di inaw nu pi am khak chu ne ko phone taw re ba ma ji ko akoi ga ngawai koina kaino tai ngai da ma je khangna gib ne ba episode mathang tang pu thoi ngai da ma je episode sum yaung ning nge na lam ba adu inaung pi sna hai ba ise ge mana ta yam lang ning nge ba do ise gi thong ga han do de ek chang ba do ho ba mi na ise crime ma se na ba mi mang ga do ki kai ai ba adu de amma khangna ne mai ta we koi gi ai gi isa nu pi je mana kaino ma je makha da ko ma pa ina mi una ri ngai da ko adu aina kaino je phone jem ta pukhat kho na mathak ta charge taw so mai yaw den pi khat ki ba adu icha nu pi ek han je ne ba adu ai je icha nu pi do hai tri ko ngasi si da hai ne ba ko ma ta ri chau doi ne ba ada ma je sakha kan da ne ai go na ri ba mi jing na mo da mun ne yang hawe ba du kai hara ke da ne ise nu ngai te ta lai chabi ma charge bu kai crime da se na ba se lai no ye ha na ne kaino ne ai cha nu pi ne ai cha nu pi ga ta ra de du chau doi ne ba ko ada ma na ko je cha nu pi jing ja ina ju taw ri ba thapok se no ta wari li ba je ai sang dre ba adu moi ga sum tamin nei ba wari je adu ko cha nu pi jina na phone je pusala ga nang si taw ko na ngo ta le ba ha na ha to ga
ꯀꯩꯅꯣ ꯇꯤꯟꯖ ꯆꯤꯡꯈꯠꯂꯒ ꯌꯣꯠꯂꯒ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯚꯥꯏ ꯑꯩꯅ ꯈꯅꯥꯎ ꯀꯪꯗꯅꯕꯅꯦ ꯍꯥꯏꯕ ꯑꯗꯩ ꯁꯤꯁꯦ ꯀꯃꯦꯟꯗꯁꯨ ꯍꯥꯏꯔꯦꯕ ꯏꯆꯦꯅ ꯀꯩꯅꯣ ꯋꯥꯔꯤ ꯂꯤꯕꯁꯦ ꯌꯥꯝ ꯍꯥꯎꯕ ꯀꯩꯅꯣꯝ ꯆꯥꯔꯒ ꯋꯥꯔꯤ ꯂꯤꯕ ꯃꯥꯜꯂꯦ ꯏꯆꯦꯒ ꯀꯩꯅꯣ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯒ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯗꯨꯅꯦ ꯊꯑꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯦꯕ ꯑꯗꯨꯗꯣ ꯑꯗꯩ ꯅꯣꯡꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯑꯃ ꯋꯥꯡꯖꯤꯡꯗ ꯃꯌꯨꯝ ꯄꯥꯜꯂꯦꯕ ꯑꯗꯨꯏ ꯃꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯩꯈꯣꯏꯁꯦ ꯏꯟꯊꯤꯉꯥꯏꯁꯨ ꯆꯠꯅꯗ꯭ꯔꯦꯕ ꯁꯪꯗꯕꯒꯤ ꯑꯗ ꯑꯉꯥꯡꯗꯨꯗꯤ ꯆꯥꯎꯔꯛꯑꯃꯤꯅ ꯃꯥꯅ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕꯗ ꯌꯥꯝ ꯂꯥꯛꯅꯤꯡꯕ ꯑꯗꯨ ꯏꯟꯗꯣꯝꯆꯥ ꯑꯩ ꯑꯝꯇ ꯂꯥꯛꯀꯦꯅ ꯍꯥꯏꯕꯁꯤꯗ ꯍꯣꯏ ꯂꯥꯛꯑꯣ ꯑꯅ ꯑꯩꯅ ꯇꯥꯛꯑꯦꯕ ꯃꯥꯁꯦ ꯂꯥꯛꯐꯝꯁꯦ ꯑꯗꯨꯒ ꯕꯖꯥꯔꯐꯧ ꯂꯥꯛꯑ ꯕꯖꯥꯔꯗꯒꯤ ꯁꯨꯃꯥꯏꯅ ꯀꯣꯡꯕꯩ ꯑꯣꯛꯇꯣ ꯇꯣꯡꯉꯣꯅ ꯃꯥꯅ ꯀꯣꯡ ꯕꯖꯥꯔꯁꯦ ꯀꯨꯝꯕ ꯆꯪꯉꯛꯄꯗ ꯑꯩꯁꯨ ꯃꯇꯦꯛ ꯑꯃ ꯃꯥꯁꯦ ꯒꯥꯔꯤꯁꯨ ꯂꯣꯏ ꯆꯠꯊꯣꯛꯅꯈ꯭ꯔꯦ ꯑꯩ ꯈꯣꯡꯅ ꯂꯧ ꯂꯥꯛꯑꯒꯦꯅ ꯃꯇꯦꯛ ꯑꯃ ꯊꯣꯛꯄꯤꯕ ꯃꯥꯁꯨ ꯀꯣꯡ ꯕꯖꯥꯔꯗꯒꯤ ꯆꯪꯉ ꯊꯦꯡꯅꯔ ꯆꯪꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯗꯤꯅꯦ ꯑꯩꯅ ꯆꯪꯉꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯄꯣꯠ ꯆꯩ ꯈꯔ ꯗꯨꯀꯥꯟꯗꯩ ꯂꯩꯕ ꯆꯠꯄꯗꯅꯦ ꯑꯉꯥꯡꯁꯤꯗꯤ ꯌꯨꯝꯗ ꯆꯪꯉꯣ ꯅꯪ ꯂꯩꯔꯝꯃꯣ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯗꯨꯀꯥꯟꯁꯤꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯀꯩꯅꯣ ꯏꯆꯦ ꯈꯔꯅ ꯀꯩ ꯍꯥꯏꯒꯦꯗ ꯑꯁ ꯅꯪꯒ ꯆꯪꯃꯤꯟꯅꯈ꯭ꯔꯤꯕ ꯂꯩꯁꯥꯕꯤꯗꯣ ꯃꯁꯛ ꯊꯤꯅ ꯐꯖꯈ꯭ꯔꯦꯗ ꯀꯔꯤ ꯀ꯭ꯔꯥꯏꯝꯒꯤꯅꯣ ꯑꯗꯨꯕꯣ ꯑꯩꯅ ꯀꯩꯅꯣ ꯏꯆꯦꯒꯤ ꯃꯆꯥꯅꯦ ꯃꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯃꯆꯥꯅ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯗꯩ ꯑꯃꯅꯅꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤꯅꯦ ꯃꯧ ꯏꯆꯦ ꯑꯩꯒꯤ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦꯕ ꯃꯥꯁꯨ ꯂꯥꯛꯆꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯁꯦ ꯆꯠꯅꯕꯒ ꯑꯝꯇ ꯁꯪꯗ꯭ꯔꯦꯕ ꯑꯗ ꯂꯥꯛꯆꯕꯁꯤꯗ ꯑꯩꯅ ꯉꯥ ꯑꯃ ꯃꯥꯏ ꯂꯥꯛꯑꯦꯅ ꯊꯣꯡꯕꯤꯕ ꯅꯪ ꯖꯤꯔꯥ ꯑꯝꯇ ꯂꯩꯔꯣꯅ ꯊꯥꯗꯣꯛꯄ ꯑꯗ ꯃꯥꯁꯦ ꯍꯦꯛ ꯖꯤꯔꯥꯗꯣ ꯄꯨꯁꯜꯂ ꯆꯪꯉꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯪꯉꯛꯑꯦꯕꯀꯣ ꯑꯗ ꯃꯆꯥ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯌꯦꯕ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏ ꯅꯣꯏ ꯑꯁꯤ ꯗꯨꯀꯥꯟꯁꯤꯗ ꯅꯪꯗꯤ ꯏꯕꯦꯝꯃ ꯀꯔꯤ ꯀꯦꯁꯀꯤꯅꯣ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯏꯀꯥꯏꯖꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯇꯩꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗꯣ ꯏꯁ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯖꯟꯅꯩ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯗ ꯂꯥꯛꯄꯕꯨ ꯀꯦꯁꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯑꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯆꯥ ꯏꯇꯩꯒꯤ ꯃꯆꯥ ꯀꯩꯁꯦ ꯑꯝꯇ ꯂꯥꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯗ ꯂꯣꯏ ꯂꯥꯛꯄ ꯍꯪꯒꯣꯏꯔꯅꯤ ꯑꯗꯩ ꯅꯣꯡꯃꯅ ꯑꯩ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯨꯒꯅꯦ ꯃꯕꯥꯅꯤꯁꯦ ꯑꯣꯐꯤꯁꯇ ꯊꯣꯛꯄꯁꯦ ꯌꯥꯎꯒꯦꯅ ꯍꯥꯏꯔꯕ ꯑꯗꯨꯗꯤ ꯍꯣꯏꯅ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔꯁꯦ ꯆꯠꯊꯔꯤꯕꯀꯣ ꯑꯗ ꯃꯣꯏ ꯑꯅꯤꯁꯤꯅ ꯕꯦꯂꯟꯗꯥꯗ ꯂꯩꯕ ꯑꯗꯣ ꯑꯇꯩ ꯀꯦꯁꯀꯤꯁꯨ ꯃꯤꯁꯦ ꯃꯊꯪ ꯀꯦꯁꯀꯤꯗꯣ ꯉꯥꯏꯅꯩꯗꯅ ꯕꯦꯂꯟꯗꯥꯗ ꯑꯗ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯗꯅꯦ ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯤ ꯀꯦꯁꯀꯤꯅꯣ ꯅꯣꯏ ꯃꯃꯥꯒ ꯕꯕꯥꯒ ꯈꯠꯅꯕꯩꯔꯥꯅ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯅ ꯏꯁ ꯅꯪ ꯅꯥꯇꯣꯝꯒ ꯏꯟꯅ ꯌꯥꯕ ꯅꯠꯇꯦ ꯍꯌꯦꯡꯈꯩ ꯑꯩ ꯏꯖꯠ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯌꯦꯀꯣ ꯑꯗꯒꯤꯗꯤ ꯑꯃꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯒ ꯄꯥꯈꯪꯒ ꯅꯨꯡꯁꯤꯅꯕꯁꯤꯗ ꯅꯨꯄꯥꯗꯨꯅ ꯅꯪꯁꯦ ꯍꯥꯟꯅ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯝꯇ ꯁꯦꯡꯗ꯭ꯔꯦ ꯑꯝꯇ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯅꯪꯁꯨ ꯍꯥꯟꯅ ꯀꯩ ꯂꯤꯆꯠ ꯆꯠꯂꯨꯅꯣ ꯈꯪ ꯄꯣꯟꯇꯦ ꯑꯩꯅ ꯂꯧꯗꯣꯏꯁꯦ ꯒꯥꯅ ꯁꯨꯝ ꯍꯥꯏꯖꯥꯅꯦ ꯑꯗ ꯅꯨꯄꯤꯗꯨꯅꯀꯣ ꯌꯥꯝ ꯁꯥꯎꯅ ꯊꯥꯖꯗ꯭ꯔꯒ ꯏꯆꯦ ꯔꯣꯕꯤꯇꯥꯗ ꯍꯪꯉꯨ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯄꯤꯀꯣ ꯑꯩꯁꯦ ꯀꯔꯤ ꯀꯦꯁꯇ ꯆꯦꯟꯅꯈꯤꯕ ꯂꯩꯌꯦꯅ ꯏꯆꯦ ꯔꯣꯕꯤꯇꯥꯗ ꯍꯪꯉꯨ ꯍꯥꯏꯌꯦꯀꯣ ꯑꯗ ꯅꯨꯄꯥꯗꯨ ꯊꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦꯕꯀꯣ ꯑꯗ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯂꯩꯐꯝꯒ ꯈꯪꯗꯕꯗꯩ ꯅꯨꯄꯤꯁꯤꯅ ꯊꯤꯗꯣꯛꯄꯒꯁꯦ ꯏꯀꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯊꯤꯗꯣꯛꯄ ꯏꯀꯥꯏꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯗꯩꯅꯤꯒ ꯍꯥꯏꯔꯒ ꯆꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯄꯥꯈꯪꯂꯒꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯏꯅꯥꯎꯁꯤꯡ ꯅꯣꯏ ꯅꯆꯦ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯨꯝꯕ ꯅꯨꯄꯥꯅ ꯑꯣꯏꯔꯁꯨ ꯃꯥꯅ ꯀꯣꯏꯕ ꯂꯩꯁꯥꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯠꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯃꯥꯅ ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯍꯪꯗꯣꯛꯄꯗ ꯌꯥꯝ ꯂꯥꯏꯌꯦꯕ ꯃꯅꯤꯄꯨꯔ ꯍꯦꯛ ꯄꯨꯝꯕꯒꯤꯅꯦ ꯂꯩꯀꯥꯏ ꯈꯨꯟ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯅꯝꯕꯔ ꯑꯗꯩ ꯀꯦꯁ ꯃꯌꯥꯝꯁꯤꯒꯤ ꯅꯝꯕꯔ ꯑꯩꯒꯤ ꯐꯣꯟꯁꯦ ꯂꯣꯏ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯥꯅ ꯁꯤ ꯂꯝꯗꯩꯅꯤ ꯍꯥꯏꯕꯗꯅꯦ ꯂꯩꯀꯥꯏꯗꯨꯗꯪ ꯈꯪꯈꯤꯕꯗ ꯁꯤ ꯃꯤꯁꯦ ꯅꯣꯏꯗ ꯂꯩꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ ꯄꯥꯈꯪꯂꯥ ꯑꯗꯨꯔꯥ ꯑꯩꯈꯣꯏꯅ ꯍꯪꯕꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯃꯈꯛꯅ ꯂꯝꯗꯤꯡꯗꯒꯤ ꯑꯣꯖꯤꯠ ꯑꯅꯅꯦ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯏꯕꯨꯡꯗꯣ ꯂꯝꯗꯤꯡ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯏꯕꯨꯡꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯩꯈꯣꯏ ꯅꯥꯏꯁꯟꯒꯤ ꯊꯕꯛꯇꯁꯨ ꯃꯁꯥꯁꯨ ꯃꯥ ꯁꯣꯁꯦꯜ ꯃꯥꯏꯟꯗꯦꯗ ꯌꯥꯝ ꯑꯣꯏ ꯃꯣꯏ ꯂꯩꯀꯥꯏ ꯈꯨꯟꯗꯨꯒꯤꯁꯨ ꯌꯥꯝ ꯇꯧꯋꯤꯀꯣ ꯃꯥꯁꯦ ꯑꯗꯣ ꯏꯕꯨꯡꯗꯨꯅꯁꯨ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯂꯤꯁꯇꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯊꯤꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯍꯥꯞꯄꯦ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯁꯨ ꯁꯤ ꯀꯨꯞꯅ ꯈꯪꯗꯦꯕ ꯑꯗꯨꯅ ꯚꯣꯇꯔ ꯂꯤꯁꯇ ꯊꯤꯗꯣꯛꯄꯗꯁꯨ ꯈꯪꯕꯅꯤ ꯑꯗꯨꯅ ꯑꯦꯅꯤ ꯂꯝ ꯑꯃꯗꯒꯤ ꯃꯣꯏꯅ ꯃꯤ ꯑꯃ ꯍꯪꯒꯦ ꯍꯥꯏꯔꯗꯤ ꯂꯝꯗꯨꯒꯤ ꯀꯩꯅꯣꯁꯦ ꯚꯣꯇꯔ ꯂꯤꯁ ꯄꯥꯏꯕ ꯈꯣꯠꯄ ꯃꯤ ꯂꯩꯅꯩꯗꯅ ꯑꯗꯨꯝꯕꯗ ꯑꯗꯨꯝ ꯍꯪꯉꯒꯁꯨ ꯈꯪꯕꯅꯦꯅ ꯃꯥꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁꯟ ꯄꯤꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯗꯤ ꯁꯨꯃꯥꯏꯅꯅꯤꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯁꯦ ꯊꯦꯡꯅꯔꯛꯄꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯑꯔꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯈꯛ ꯑꯩ ꯊꯝꯖꯔꯝꯃꯒꯦꯕ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯗ ꯊꯦꯡꯅꯩꯅꯦꯕ ꯑꯩꯈꯣꯏ ꯍꯣꯝꯁꯤꯗ ꯂꯥꯛꯄ ꯏꯅꯥꯎꯁꯤꯡꯁꯦ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯤꯁꯥ ꯌꯥꯝ ꯆꯥꯔꯒꯅꯦ ꯍꯣꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯨꯄꯤꯗꯣ ꯄꯨꯊꯣꯔꯛꯎ ꯀꯥꯏꯅ ꯅꯨꯄꯤꯁꯤꯅꯗꯤ ꯌꯥꯗꯕ ꯂꯣꯠꯂ ꯂꯩꯕ ꯑꯩ ꯅꯨꯄꯤ ꯄꯨꯊꯣꯔꯛꯎ ꯀꯥꯏꯅ ꯂꯥꯎꯁꯜꯂꯕꯒꯁꯨ ꯌꯥꯎꯋꯦꯕꯀꯣ ꯍꯜꯂꯨ ꯌꯥꯗꯕ ꯒꯦꯠꯁꯤꯗꯒ ꯑꯗꯨꯝ ꯉꯥꯏ ꯂꯩꯈꯤꯕ ꯑꯗꯒꯤ ꯅꯤꯁꯥꯁꯦ ꯐꯨꯜ ꯆꯥꯁꯜꯂ ꯂꯥꯛꯑꯒꯅꯦ ꯌꯥꯝ ꯑꯋꯥꯕ ꯌꯥꯎꯋꯤꯀꯣ ꯑꯗꯨꯗ ꯑꯃꯈꯛꯇꯤ ꯑꯁ ꯄꯨꯔꯥ ꯗꯁꯥꯅꯤ ꯇꯥꯔꯝꯗꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯃꯥꯁꯤꯅ
ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯂꯣꯠꯈ꯭ꯔꯦꯕ ꯃꯥꯒꯤ ꯒꯥꯔꯤ ꯈꯥ ꯃꯌꯥꯝꯁꯦ ꯊꯣꯡꯅꯥꯎꯗꯩ ꯎꯕꯗꯩ ꯃꯥꯗꯤ ꯂꯣꯠꯈ꯭ꯔꯕ ꯑꯗꯣ ꯃꯥꯁꯤꯅ ꯍꯦꯛꯇ ꯆꯪꯉꯛꯑꯒꯅꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯦꯁꯀꯤ ꯀꯩꯒꯤ ꯃꯤ ꯎꯅꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅꯅꯦ ꯃꯥꯗꯣ ꯇꯥꯟ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯏꯉꯩ ꯒꯦꯠ ꯍꯥꯡꯉꯩ ꯃꯇꯝꯗꯨꯗ ꯃꯥ ꯆꯪꯉꯛꯄꯅꯦꯕ ꯑꯗꯣ ꯃꯥꯁꯨ ꯑꯩꯈꯣꯏꯗꯤ ꯀꯦꯁꯀꯤ ꯎꯅꯕ ꯂꯥꯛꯏꯕꯣꯏ ꯅꯤꯡꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯂꯥꯛꯍꯜꯂꯦ ꯍꯣꯝꯗꯨꯗꯗꯤ ꯂꯥꯛꯍꯟꯗꯦꯕ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯌꯥꯎꯔꯒꯕꯨꯗꯤ ꯃꯆꯥꯒ ꯌꯥꯎꯔꯒꯕꯨꯗꯤ ꯄꯨꯂꯞ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗ ꯃꯥꯁꯤꯗ ꯆꯪꯉꯦ ꯑꯩꯈꯣꯏꯁꯨ ꯀꯦꯁꯀꯤ ꯃꯥꯟꯕ ꯃꯥꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯈꯩꯁꯦ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩ ꯁꯤꯗ ꯂꯩꯕ ꯑꯗꯨꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯑꯦꯕ ꯑꯩ ꯅꯨꯄꯤ ꯄꯨꯖꯈꯤꯒꯦ ꯍꯥꯏꯔꯦꯕ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯌꯥꯗꯦ ꯅꯪ ꯉꯥꯏꯈꯣ ꯈꯔ ꯂꯩꯔꯒ ꯂꯥꯛꯎ ꯃꯥꯁꯦ ꯈꯔꯁꯨ ꯅꯨꯃꯤꯠꯇꯣ ꯃꯪꯉꯦꯕ ꯅꯤꯁꯥꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯥꯁꯦ ꯁꯨꯡꯆꯠ ꯆꯠꯂꯨ ꯌꯥꯗꯦꯕꯀꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦꯀꯣ ꯃꯥ ꯃꯁꯥꯅ ꯌꯥꯗꯕꯅꯤꯅ ꯅꯪꯅ ꯅꯝꯗꯅ ꯄꯨꯕ ꯌꯥꯔꯣꯏ ꯅꯣꯏ ꯑꯍꯜ ꯂꯃꯟꯁꯨ ꯂꯥꯛꯍꯜꯂꯣ ꯃꯣꯏꯁꯨ ꯀꯧꯔꯒꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯑꯃ ꯐꯖꯅ ꯐꯝꯅꯁꯤ ꯁꯨꯝ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯑꯁ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯁꯨꯝ ꯉꯥꯡꯉ ꯂꯩꯌꯦꯕꯀꯣ ꯅꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯝꯖꯟꯕ ꯈꯣꯠꯄ ꯏꯆꯥꯈꯩꯗꯨ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯗꯣꯔꯤ ꯁ꯭ꯀꯨꯜ ꯆꯠꯄꯩ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔ ꯑꯗꯨꯗꯨꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯒꯤ ꯁꯣꯝ ꯅꯥꯀꯠꯂꯣꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯍꯥꯡꯕ ꯃꯆꯦꯠ ꯑꯃ ꯂꯩꯕꯒꯤ ꯈꯔ ꯐꯠꯇꯥꯎꯗꯤ ꯅꯥꯄꯤꯒ ꯍꯧꯖꯤꯜꯂꯛꯄ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯌꯣꯝꯄꯥꯛ ꯑꯃꯁꯨ ꯂꯩꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯝꯕꯔꯁꯤꯅ ꯃꯥꯁꯦ ꯑꯗꯨꯗ ꯃꯥꯅ ꯁꯨꯝ ꯀꯩꯅꯣ ꯂꯥꯏꯀꯣꯟ ꯐꯦꯡꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯁꯨ ꯇꯧ ꯂꯩꯕꯅꯦꯕ ꯊꯕꯛꯁꯦ ꯑꯗ ꯃꯥꯅ ꯉꯥꯡꯕ ꯀꯔꯤ ꯅꯣꯏꯒꯤ ꯅꯨꯄꯤꯅ ꯅꯣꯏꯅ ꯑꯣꯠꯇꯅ ꯅꯩꯗꯅ ꯁꯤꯗ ꯂꯥꯛꯏꯃꯤ ꯑꯩꯈꯣꯏꯅ ꯆꯪꯖꯕꯝ ꯄꯤꯔꯤꯃꯤ ꯑꯗꯨꯒ ꯊꯥꯒꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯣꯏꯅ ꯌꯨꯝ ꯊꯨꯒꯥꯏꯕꯗꯤ ꯀꯩꯅꯣ ꯅꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯅꯣꯏ ꯅꯨꯄꯤꯗꯣ ꯂꯧꯔꯒꯕ꯭ꯔꯥ ꯅꯣꯏꯅ ꯐꯔꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯊꯝꯕꯤꯔꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯅꯣꯏꯅ ꯊꯛꯆꯜꯂ ꯆꯥꯁꯜꯂ ꯑꯣꯠꯂꯦ ꯅꯩꯔꯦ ꯑꯗꯨꯒ ꯈꯥꯡꯉꯝꯗ ꯆꯦꯜꯂ ꯈꯣꯠꯂ ꯃꯥꯗꯤ ꯁꯨꯝ ꯉꯥꯡꯉꯒ ꯋꯥꯗꯣ ꯉꯥꯡꯅ ꯊꯕꯛꯁꯨ ꯑꯗꯨꯝ ꯇꯧꯕ ꯎꯗꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯑꯩꯅꯗꯤ ꯃꯁꯤ ꯈꯔ ꯉꯥꯎꯔꯦꯁꯤ ꯈꯪꯉꯕꯅꯤ나 ꯏꯕꯨꯡꯉꯣ ꯆꯣꯆꯣ ꯅꯪ ꯑꯅ ꯍꯥꯏꯕꯁꯤꯗ ꯁꯨꯝ ꯆꯠꯇꯕꯤꯗ ꯃꯥꯁꯦ ꯍꯦꯛꯇ ꯃꯃꯤꯠꯁꯦ ꯐꯩꯅ ꯌꯦꯡꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃꯗꯨꯅ ꯁꯨꯝ ꯉꯥꯡꯕꯗꯨꯗꯀꯣ ꯃꯥꯅ ꯍꯦꯛꯇ ꯌꯣꯝꯄꯥꯛꯁꯦ ꯇꯥꯞ ꯍꯦꯛꯇ ꯂꯧꯈꯤꯕꯅꯦꯕ ꯀꯔꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯕ ꯑꯩꯅ ꯊꯆꯥ ꯅꯨꯄꯤ ꯑꯣꯠꯄꯗꯤ ꯅꯪ ꯎꯕ꯭ꯔꯥꯅ ꯍꯦꯛꯇ ꯌꯣꯝꯄꯥꯛꯁꯦ ꯄꯥꯏꯈꯤꯕꯗ ꯑꯩꯅ ꯍꯥꯏꯁ ꯃꯁꯤꯗꯤꯅ ꯑꯩꯁꯦ ꯎꯈ꯭ꯔꯦꯕ ꯑꯩꯅ ꯑꯗꯩꯗꯤ ꯑꯩꯅ ꯃꯦꯝꯕꯔꯁꯤꯗ ꯑꯣꯏꯅꯀꯣ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯥꯅ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯑꯩꯈꯣꯏꯅ ꯃꯥꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯁꯤꯗꯤꯅ ꯑꯩꯅ ꯃꯦꯝꯕꯔꯁꯤꯗ ꯑꯣꯏꯅꯀꯣ ꯃꯥꯅ ꯌꯣꯝꯄꯥꯛꯁꯦ ꯇꯥꯞ ꯄꯥꯏꯈꯤꯕꯗꯨꯗꯀꯣ ꯑꯩꯅ ꯃꯦꯝꯕꯔꯁꯤꯗ ꯑꯣꯏꯅ ꯉꯥꯡꯁꯜꯂꯦ ꯍꯦ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯃꯤꯁꯨ ꯃꯥꯏ ꯅꯨꯄꯤꯅꯤꯅ ꯅꯨꯡꯁꯤꯖꯗꯅ ꯂꯧ ꯂꯥꯛꯏ ꯃꯤ ꯐꯠꯇ꯭ꯔꯥ ꯁꯤ ꯂꯧꯕ ꯂꯥꯛꯄꯤꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯁꯤꯗ ꯂꯩ ꯍꯥꯏꯕꯗ ꯂꯥꯛꯑꯣꯏꯅ ꯂꯥꯛꯇꯕꯐꯥꯎ ꯌꯥꯎꯏꯗꯨꯅꯤ ꯃꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯗꯅ ꯃꯤꯁꯨ ꯂꯥꯛꯏ ꯃꯤ ꯈꯟꯅꯕꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯧꯅ ꯁꯥꯅꯤ ꯏꯕꯨꯡꯉꯣ ꯆꯣꯆꯣ ꯑꯩ ꯁꯤꯟꯒꯦ ꯅꯆꯦꯒ ꯇꯧꯁꯟꯅꯔꯒ ꯑꯩꯅꯅꯦ ꯃꯥꯗꯤ ꯍꯦꯛꯇ ꯌꯣꯝꯄꯥꯛꯁꯦ ꯍꯥꯏꯒꯠꯂꯛꯑꯕꯅꯤꯀꯣ ꯍꯣꯏꯅꯦ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯐꯩꯅꯦꯒ ꯇꯧꯔꯒꯅꯦ ꯑꯗꯩ ꯑꯩꯁꯤꯅ ꯐꯥꯊꯔ ꯆꯣꯆꯣ ꯏꯕꯨꯡꯉꯣ ꯋꯥꯔꯤ ꯃꯤ ꯂꯣꯏ ꯌꯨꯝ ꯄꯥꯟꯕꯁꯦ ꯋꯥꯅꯔꯤ ꯉꯥꯛꯇꯅꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯕꯤꯗꯣꯔꯤ ꯅꯆꯥꯈꯩꯗꯣ ꯀꯅꯥꯅ ꯀꯩꯅꯣ ꯌꯦꯡꯁꯟꯕꯤꯗꯣꯔꯤ ꯑꯗꯨ ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯅꯆꯦꯒꯤ ꯃꯥ ꯌꯦꯡꯉꯣ ꯍꯌꯦꯡꯅꯦ ꯅꯣꯏ ꯏꯃꯥ ꯕꯕꯥ ꯌꯥꯎꯅ ꯂꯥꯛꯑꯣ ꯃꯣꯏꯒꯤꯁꯨ ꯀꯧꯔꯝꯒꯦꯅ ꯇꯧꯔꯒꯅꯦ ꯅꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯆꯦꯒꯤ ꯃꯥ ꯌꯦꯡꯉꯣ ꯆꯣꯆꯣꯅ ꯑꯗꯩ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯖꯗꯅ ꯃꯌꯨꯝꯗꯣ ꯀꯥꯏꯔꯛꯑꯃꯤꯅ ꯌꯦꯡꯉꯨ ꯆꯥꯛꯅ ꯀꯅꯥ ꯊꯣꯡꯉꯝꯗꯣꯔꯤ ꯏꯃꯨꯡꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯃꯤꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯛꯇꯅ ꯃꯌꯨꯝ ꯀꯥꯏꯔꯛꯄꯩ ꯂꯥꯛꯏ ꯃꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯗ ꯑꯩꯅ ꯉꯥꯡꯁꯜꯂꯒꯅꯦ ꯌꯣꯝꯄꯥꯛꯇꯣ ꯃꯨꯜꯂꯒꯅꯦ ꯅꯨꯄꯥꯗꯣ ꯆꯠꯍꯜꯂꯒ ꯑꯩꯁꯦ ꯒꯦꯠ ꯂꯣꯟꯁꯤꯜꯂ ꯁꯣꯔꯁꯦ ꯍꯣꯟꯗꯣꯛꯑꯦꯕ ꯖꯥꯠ ꯖꯥꯠꯅꯤ ꯊꯦꯡꯅꯩꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯁꯤ ꯌꯥꯔ ꯂꯣꯏꯁꯟꯖꯔꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯁꯤꯔꯤꯁ ꯅꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗꯒꯤ ꯃꯌꯥꯝ ꯋꯥꯈꯜꯂꯣꯟ ꯐꯖꯕ ꯑꯐꯕ ꯉꯥꯛꯇ ꯂꯧꯈꯠꯃꯤꯟꯅꯔꯒ ꯑꯐꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣ ꯀ꯭ꯔꯥꯏꯝ ꯃꯤꯇꯤꯒꯦꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯍꯦꯟꯕ ꯀꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯕꯤꯔꯛꯎ ꯉꯁꯤꯗꯤ ꯀꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯄꯥꯖꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯊꯣꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯠꯁ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤꯁꯨ ꯑꯦꯅꯔꯖꯤꯅꯤ ꯍꯥꯏꯅ ꯉꯁꯥꯏ ꯊꯝꯕꯤꯈ꯭ꯔꯦ ꯀꯃꯦꯟꯠꯁꯨ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯦꯟꯅ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯆꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯗ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯏꯁꯥꯗ ꯅꯨꯡꯅꯥꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯍꯟꯊꯕ ꯊꯝꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕꯁꯤ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯑꯃ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯁꯦꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯁꯣꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯈꯥ ꯈꯣꯡꯊꯥꯡ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝꯁꯤꯁꯨ ꯂꯣꯏꯔꯛꯂꯕꯅꯤꯅ ꯃꯌꯥꯝꯗꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯩꯈꯣꯏ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯉꯁꯤꯒꯤ 23 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ